mayambu ikoknona khoiromjari ngasisu mayamgi nungainabagidamakta manipuri horror story amamuk puduna laksari horror story asigi maming sanarembi wari asi hingliba amadi sikraba kanagumbi amattaga marinejadi aibana wakhana sagacharaga tabiriba singi ngahak pathanabagidamakta semjaba warini haujik mayamda khudol tamjari manipuri horror story sanarembi ayuki pung nipan tarakle ngasai makai mangmanakta lariba miyamdu gari ama lakba aduda phuk hauganari lakliba gari adu mangmanaki khara pakpa mafam adugi mataida khamki lariba miyamdu marang langlai sebarigi damakta lariba nupasing aduna gari manungdagi ku ama lokthari aduga maibana haunabi matung ina laison tinson tawduna mangda paiduna thamliba sing mayam adugi mathakta thangatli ningthem jauna kapna asiba hakchang aduda maisuduna mathau mangam pangthoki mayam punamak kapna daba kanasu yauti ningthem jaugi asan miran naidaba bukchil adubusu mayamna apenba poknari ngasi koba numitagi imawibe ma sanarembi nangi thawai atamana lairam lenda ingna sikna santi oina leuroko naku oina nangi haunabi mathau mangam punamak pangthoklabani sakhalakliba maiti aduna parloigi matogum ngarang sakli asengba landaba magna maisu ayat apan leitana ngarang sakli bani haiduna marang langnari ayuki pung tara helakli mayam punamak sanarembigi poloiba loraduna iruja maithajanaga mayumda hanaki ningthem jauksu magi miyoi kharaga mayumda laktuna makha taba thoronggidamak maiba tanaki matamdu poinu thani lau uzaba miyoi khudimak magi lau khawnaba matamni ningthem jaw magi lokol aduda leplaga miyoi khara ngairi arapada lakliba sudam hoi ki kangbu aduna hey kura ningthem jaw se ada khoi bu ngairaga leire prapap sasi sai tawoiba khong tenma miga thabak chaminaba se mine ne wa mathak yam thangadori iyamba sodiam iyambagi wadodi ai khoina thingali sini ne ho atu khango aina haidasu yada iyambana itaimaga misi khanari ngaida thiengaga haima adu nang kalakpro ha pamadine nusune natu thiu ko pamde senthok mata siga hayeng tamo ngasidi morok laitadana saugri thongbase singoina khara yamna thachilabani kana torkodo pamde ho adudine migi romasda yengsilakanu ko asomna makoina ya lagduna lakpa adu ningthem jauna uki icha sai nausa nakoi yore ebara law thiengine pung nipan tarakadorene khura ngasai na yorokpa yarabane ada angang singsingaina basida khara thengdokre hoida kaiti hauro son nong polomdagi asi nongsup pangna dum takthakro lawdi ngahan boyaina afaba numit ama yenglaga taramlavani hoi khura aikoi sodanaba tawrage fare adudi ai amu karage ko hai sakto sida sagadabani ko hauba hautaba sida saro aduga nungdang dusu aikoi da sarasi wana surabati ahauba su khara sasi ko hoi khura aikoi di iyada yare aduni hoi fare adudi ai karage ko ngehal lerka saputhalake hoi khura asumna ningthem jawge lokol aduda sudana lusinduna makoi miyoi mayam ama lau khauki ningthem jawsu mayamda lopham jaga adu taklamlaga mayumda kakhri lehoriba mayam aduna ningthem jawge maramda wari sanai khura ningthem jawsi onthokna fakhre sai tawiba sikhetogba pamui laita laira sai onthokna wa khangkhaba mane adubu macha nupa tomba atun sanagi hantakta dine mimang fajana thoklabani mase khaluraga khurase nungbu nungaiti atu sana kaidore hainune as nangdi pawse mata tari boire ha targa bu hankidro taroi nangdi haibo manugi tuminina machanupa to chana do nupi amada karan tarui haibra farui haibra kaino tawduna madugi wathok ama laikibani nupi dugi imungna lupa lakon piu
ꯌꯥꯁꯟꯅꯁꯤ ꯍꯥꯏꯕꯗꯒꯤ ꯂꯥꯛ 3 ꯌꯥꯁꯟꯅꯤ ꯍꯥꯏꯕꯅꯤ ꯈꯪꯗ꯭ꯔꯦ ꯈꯨꯔꯥꯁꯩ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯒꯤ ꯍꯥꯛꯇꯛꯇꯅꯦ ꯃꯥꯏ ꯈꯨꯔꯕꯅꯤ ꯃꯥꯁꯦ ꯃꯁꯤꯕꯨꯅꯦ ꯃꯄꯥ ꯁꯥꯗꯨꯅ ꯃꯆꯥ ꯍꯨꯔꯥꯟꯕ ꯄꯣꯛꯏ ꯍꯥꯏꯔꯤꯕꯗꯣ ꯃꯌꯥꯝꯕꯁꯨ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯔꯣꯏꯗꯅ ꯁꯒꯣꯜꯕꯟꯗ ꯌꯨꯝ ꯁꯥꯔꯒ ꯂꯩꯈ꯭ꯔꯦꯗꯅ ꯂꯩꯇꯗꯤ ꯀꯩꯅꯣ ꯃꯌꯥꯝꯕꯗꯨꯗꯤ ꯀꯥꯏꯖꯗꯕꯅꯤ ꯑꯗꯨꯅ ꯒꯨꯟꯗꯥ ꯐꯗꯥꯎꯅ ꯇꯧꯕ ꯃꯤꯁꯤꯒꯤ ꯃꯅꯥꯛꯇꯗꯤ ꯀꯅꯥꯅꯕꯨ ꯂꯩꯅꯤꯡꯅꯦꯒꯤ ꯑꯁꯨꯝꯅ ꯂꯧ ꯈꯥꯎꯔꯤꯕ ꯃꯌꯥꯝꯗꯨ ꯑꯃꯅ ꯑꯃ ꯍꯥꯏ ꯑꯃꯅ ꯑꯃ ꯍꯥꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯧ ꯑꯗꯨ ꯈꯥꯎꯔꯤ ꯅꯤꯡꯊꯦꯝꯖꯥꯎ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯃꯁꯥꯗ ꯅꯥꯄꯜ ꯖꯧꯒꯗꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯤꯑꯣꯏꯅꯤ ꯑꯁꯨꯝꯅ ꯂꯧ ꯈꯥꯎꯔꯤꯕ ꯃꯌꯥꯝꯗꯨ ꯑꯃꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯁꯥ ꯑꯃꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯁꯥ ꯂꯧꯗꯨ ꯈꯥꯎꯔꯤ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯧ ꯂꯣꯛꯄꯁꯨ ꯂꯣꯏꯁꯤꯟꯅꯔꯕ ꯃꯇꯨꯡ ꯋꯥꯛꯆꯤꯡ ꯊꯥ ꯄꯥꯟꯈꯠꯂꯛꯄ ꯃꯇꯝꯅꯤ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯇꯣꯟ ꯁꯅꯥꯗꯨ ꯃꯃꯥꯟꯅꯕ ꯈꯔꯒ ꯄꯨꯜꯂꯤ ꯑꯇꯣꯟ ꯁꯅꯥ ꯂꯩꯀꯥꯏ ꯑꯗꯨꯗ ꯉꯥꯎꯁꯤꯟꯅꯕ ꯃꯤ ꯌꯥꯝꯅ ꯐꯨꯅꯒꯟꯕ ꯃꯤꯅ ꯑꯣꯟꯁꯤꯟꯅꯗꯕ ꯃꯤꯅꯤ ꯃꯥꯒ ꯄꯨꯜꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤꯁꯨ ꯃꯥꯒ ꯃꯥꯟꯅꯅ ꯉꯥꯎꯁꯤꯟꯅꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯇꯧꯅꯤꯡꯕꯇ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏꯒ ꯃꯥꯟꯅꯔꯨꯕ ꯃꯤ ꯑꯗꯨꯗꯤ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯅꯥꯔꯣꯟꯗ ꯍꯦꯛ ꯍꯦꯛ ꯂꯨꯝꯐꯨ ꯇꯧꯏ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒ ꯀꯅꯥꯃꯠꯇꯅ ꯃꯥꯟꯅꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯄꯨꯜꯂꯤꯉꯩ ꯑꯇꯣꯟ ꯁꯅꯥꯅ ꯋꯥ ꯑꯃ ꯍꯧꯗꯣꯔꯛꯏ ꯅꯈꯣꯏ ꯃꯌꯥꯝ ꯁꯟꯅꯔꯝꯕꯤꯅ ꯌꯥꯅꯅꯕ ꯇꯧꯕ ꯉꯝꯗ꯭ꯔꯕꯣ ꯑꯁ ꯀꯗꯥꯏꯗꯩꯅꯣꯗ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯐꯅꯌꯥꯝꯅ ꯌꯥꯝꯃꯕꯅꯤ ꯁꯨꯛꯌꯥ ꯌꯥꯗꯦ ꯉꯔꯥꯡꯗꯤ ꯈꯨꯄꯥꯛꯅꯕꯨ ꯊꯥꯖꯤꯜꯂꯛꯏꯅꯦ ꯑꯇꯣꯟ ꯁꯅꯥ ꯅꯪ ꯁꯟꯅꯔꯦꯝꯕꯤꯁꯤ ꯅꯠꯇꯕ ꯑꯃ ꯌꯦꯡꯉꯨꯍꯦ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩꯒꯤ ꯃꯥꯏꯁꯦ ꯆꯥꯂꯨ ꯇꯥꯔꯅꯤ ꯃꯥꯕꯨ ꯑꯗꯨꯃꯥꯏꯅꯒ ꯇꯧꯕ꯭ꯔꯅꯦ ꯚꯥꯏ ꯑꯇꯣꯟ ꯀꯃꯜꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯣ ꯁꯟꯅꯔꯦꯝꯕꯤꯗꯤ ꯁꯨꯛꯌꯥ ꯌꯥꯔꯛꯑꯣꯏꯅ ꯋꯥ ꯃꯥꯡꯉꯒ ꯇꯣꯛꯀꯅꯦꯗꯅ ꯀꯥꯟꯗꯦ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯁꯤ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯀꯤꯕ ꯅꯨꯄꯤꯗꯨꯅꯦ ꯑꯩꯅ ꯁꯨꯄꯥꯏ ꯄꯥꯏꯁꯤꯟꯗꯣꯔꯤꯁꯦ ꯅꯣꯏ ꯁꯟꯅꯔꯦꯝꯕꯤꯁꯤ ꯌꯥꯝ ꯀꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯏꯁꯥꯅ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦꯗꯅ ꯅꯈꯣꯏꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯐꯥꯎꯕ ꯌꯥꯅꯅꯕ ꯍꯥꯏꯕ ꯉꯝꯗꯕ ꯅꯊꯤꯕꯣꯡꯗꯣ ꯌꯥꯝꯅ ꯅꯝꯆꯥꯎ ꯑꯁ ꯚꯥꯏ ꯅꯪ ꯁꯨꯕ ꯑꯗꯨꯗꯤ ꯍꯦꯃꯟꯗ꯭ꯔꯣ ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯃꯗꯤ ꯀꯩꯗꯧꯕꯒꯤ ꯅꯨꯡꯖꯗꯣꯏꯅꯣ ꯐꯥꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯃꯃꯥ ꯍꯅꯨꯕꯤ ꯃꯄꯥ ꯍꯅꯨꯕꯗꯨꯅ ꯀꯩꯗꯧ ꯉꯝꯗꯣꯔꯤꯒꯦ ꯇꯣꯛ ꯐꯥꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯥꯏ ꯃꯕꯨꯡ ꯑꯃꯗꯤ ꯂꯩꯕꯅꯤꯍꯦ ꯑꯁ ꯃꯕꯨꯡꯗꯨꯁꯨ ꯁꯤꯗ ꯂꯩꯇꯦ ꯃꯄꯥꯟ ꯂꯝꯗ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕ ꯃꯍꯩ ꯃꯁꯤꯡ ꯈꯔ ꯇꯝꯂꯤꯕꯅꯤ ꯑꯗꯨꯅꯕꯨ ꯑꯩꯈꯣꯏꯗ ꯀꯩꯗꯧ ꯉꯝꯖꯗꯣꯏꯅꯣ ꯍꯦꯛꯇ ꯐꯥꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯩꯁꯨ ꯑꯗꯨꯅꯤ ꯈꯜꯂꯤꯁꯦ ꯑꯗꯨꯕꯨ ꯍꯌꯦꯡꯁꯦ ꯑꯩ ꯑꯃꯨꯛꯇꯪꯒ ꯍꯥꯏꯔꯒ ꯌꯦꯡꯒꯦ ꯀꯔꯤꯡꯕꯨ ꯃꯥꯅ ꯃꯗꯨꯗ ꯌꯥꯗ꯭ꯔꯗꯤ ꯀꯩꯖꯥꯎꯅ ꯁꯖꯤ ꯍꯥꯏꯗꯠꯄꯗꯧꯅ ꯍꯥꯏꯗꯠꯄ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯥꯏꯅꯗꯨꯅ ꯋꯥ ꯅꯣꯛꯏ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯅꯤꯡꯊꯦꯝꯖꯥꯎꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯈꯕꯔ ꯄꯥꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯝꯄꯣꯛꯁꯨ ꯂꯥꯛꯏ ꯅꯤꯡꯊꯦꯝꯖꯥꯎꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯝꯕꯗꯨ ꯎꯕꯗ ꯇꯥꯗ ꯅꯅꯥꯎ ꯂꯥꯛꯆꯔꯤꯌꯦ ꯅꯪꯗꯤ ꯑꯌꯨꯛꯁꯤꯗ ꯀꯔꯤ ꯂꯩꯔꯕ ꯂꯥꯎ ꯐꯅꯤ ꯇꯥꯗ ꯅꯅꯥꯎꯅ ꯂꯥꯛꯆꯕꯕꯨ ꯀꯔꯤꯒꯤ ꯑꯣꯏꯅ ꯍꯥꯏꯒꯦ ꯁꯦꯟꯒꯤꯅꯤꯗꯅ ꯑꯗꯣ ꯇꯥꯗ ꯑꯩꯁꯤ ꯂꯨꯄꯥ 10,000 ꯆꯤꯜꯂꯕ ꯑꯗꯨ ꯇꯥꯗ ꯑꯩꯈꯣꯏꯒꯤ ꯁꯨꯕ ꯌꯥꯕ ꯊꯕꯛꯀ ꯂꯩꯔꯗꯤ 10,000 ꯇꯥꯒꯗꯕ ꯊꯕꯛ ꯑꯃ ꯉꯁꯤ ꯁꯨꯒꯦꯗꯅ ꯂꯥꯛꯆꯕꯅꯤ ꯇꯣꯝꯄꯣ ꯀꯔꯤ 10,000 ꯇꯥꯕ ꯊꯕꯛ ꯑꯃ ꯉꯁꯤ ꯁꯨꯒꯦ ꯍꯥꯏꯕ ꯍꯣꯏ ꯇꯥꯗ ꯂꯩꯒꯗꯕ ꯅꯠꯇ꯭ꯔꯣ ꯌꯥꯝꯅ ꯂꯩ 10,000 ꯅꯠꯇꯦꯅꯦ ꯂꯥꯛ 50 ꯇꯥꯕ 100 ꯇꯥꯕ ꯑꯁꯦ ꯀꯔꯣꯔ ꯑꯃ ꯇꯥꯕ ꯐꯥꯎ ꯍꯦꯛ ꯂꯩꯁꯦ ꯇꯥꯗ ꯑꯩꯒꯤꯗꯤ 10,000 ꯇꯥꯕꯗꯨ ꯍꯦꯛꯇ ꯁꯨꯖꯒꯦ ꯀꯔꯤ ꯊꯕꯛ ꯑꯣꯏꯔꯕꯅꯣ ꯇꯥꯗ ꯁꯦ ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛꯅꯤꯗ ꯁꯤꯒꯤ ꯏꯁꯤꯡ ꯂꯤꯇꯔ 500 ꯆꯟꯕ ꯁꯤꯟꯇꯦꯛꯁꯩ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤ ꯅꯪꯅ ꯃꯁꯤꯒꯤ ꯁꯪꯒꯣꯏꯒꯤ ꯗꯥꯔꯤꯁꯤꯗ ꯑꯃꯨꯛꯇ ꯊꯥꯡꯒꯠꯂꯝꯃꯨ ꯑꯗꯨ ꯂꯣꯏꯔꯒ ꯅꯪꯒꯤꯗꯣ ꯄꯤꯔꯒꯦꯀꯣ ꯍꯥꯏ ꯏꯁꯤꯡꯗꯣ ꯈꯖꯤꯛ ꯍꯣꯟꯕ ꯌꯥꯗꯦ ꯄꯨꯂꯞ ꯊꯥꯡꯒꯗꯕꯅꯤ ꯀꯣ ꯑꯁ ꯇꯥꯗ ꯑꯗꯨꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏꯗ ꯑꯗꯨ ꯅꯠꯇꯕ ꯋꯥꯏꯔꯝ ꯁꯤꯠ ꯁꯦꯡꯕ ꯑꯣꯏꯅ ꯍꯥꯏꯔꯗꯤ ꯐꯗꯧꯅꯤ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯌꯥꯝꯅꯁꯨ ꯋꯥꯠꯅꯤꯡꯗꯕ ꯁꯦꯟꯁꯨ ꯌꯥꯝꯅ ꯐꯪꯕꯗꯨꯅꯤꯅꯦ ꯁꯦ ꯁꯤꯗ ꯐꯝꯃꯨꯁꯦ ꯀꯩꯗꯧꯅꯕ ꯁꯦꯟꯅꯣꯅꯦ ꯅꯪꯅ ꯑꯗꯨ ꯀꯣꯏꯔꯒ ꯂꯩꯔꯤꯗꯨꯕꯣ ꯇꯥꯗ ꯑꯩꯁꯤ ꯇꯥꯗꯒꯤ ꯁꯦꯟꯁꯨ ꯁꯤꯡꯒꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯁꯨꯝ ꯂꯧꯕꯗꯣ ꯏꯀꯥꯏꯔꯕꯅꯤꯅꯦ ꯍꯥꯟꯅꯒꯤꯁꯨ ꯃꯊꯣꯏꯁꯨ ꯀꯩꯁꯨ ꯌꯧꯔꯝꯃꯅꯤ ꯑꯩꯒꯤ ꯁꯦꯟ ꯅꯪꯉꯣꯟꯗ ꯂꯩꯔꯤ ꯍꯥꯏꯕꯁꯤꯗꯤ ꯅꯪ ꯀꯥꯎꯗ꯭ꯔꯤꯅꯦ
ꯇꯥꯗ ꯀꯥꯎꯖꯗꯦ ꯑꯩ ꯃꯤꯒꯤ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯀꯥꯎꯒꯟꯕ ꯃꯤ ꯅꯠꯆꯗꯦ ꯇꯥꯗ ꯐꯔꯦ ꯑꯗꯣ ꯅꯪꯅ ꯁꯦꯟ ꯍꯥꯏꯕꯕꯨ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯅꯕꯅꯣ ꯍꯥꯏꯕ ꯇꯥꯗ ꯅꯆꯥꯅꯨꯄꯥ ꯑꯃ ꯃꯄꯥꯟꯗ ꯂꯩꯈꯤꯕꯗꯣ ꯃꯗꯨꯒꯤ ꯁꯦꯟ ꯊꯥꯈꯤꯒꯦ ꯇꯧꯕꯅꯤ ꯍꯟꯗꯛ ꯆꯍꯤꯁꯤꯅ ꯑꯔꯣꯏꯕꯅꯤ ꯃꯥꯁꯨ ꯃꯁꯤꯃꯇꯪ ꯂꯣꯏꯁꯤꯜꯂꯕꯗꯤ ꯑꯩꯁꯨ ꯋꯥꯏ ꯁꯪꯂꯒꯗꯕꯅꯤ ꯍꯣꯠꯅꯧ ꯑꯗꯨꯕꯨꯅꯦ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄ ꯁꯦꯟꯗꯣ ꯄꯪꯄꯤ ꯄꯤꯕꯗꯤ ꯌꯥꯝꯅ ꯐꯠꯇꯕꯅꯤ ꯑꯩꯒꯤꯁꯨ ꯏꯆꯥ ꯑꯇꯣꯝꯕꯁꯦ ꯃꯥꯡꯂꯦꯗꯅ ꯂꯩꯕꯕꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯃꯥꯗꯨꯅ ꯍꯤꯡꯂꯤꯉꯩꯗ ꯁꯦꯟꯁꯦ ꯂꯣꯟꯅ ꯌꯥꯝꯅ ꯊꯥꯔꯒ ꯂꯩꯔꯝꯃꯦꯗ ꯑꯗꯨꯅ ꯃꯥꯡꯂꯤꯕꯁꯤꯅꯤ ꯑꯗꯨꯅ ꯆꯦꯛꯁꯤꯜꯂꯨꯀꯣ ꯐꯔꯦ ꯂꯩꯔꯝꯃꯨ ꯑꯩ ꯁꯦꯟꯗꯣ ꯑꯩꯉꯣꯟꯗ ꯂꯩꯔꯤꯁꯤ ꯁꯨꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯨꯒꯦ ꯍꯣꯏ ꯇꯥꯗ ꯑꯩ ꯁꯨꯝ ꯂꯩꯖꯔꯝꯒꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯤꯡꯊꯦꯝꯖꯥꯎꯗꯨ ꯏꯃꯨꯡꯗ ꯁꯦꯟ ꯂꯧꯊꯣꯛꯄ ꯆꯪꯈꯤ ꯃꯥꯡꯒꯣꯜꯒꯤ ꯁ꯭ꯇꯦꯌꯔ ꯑꯗꯨꯗ ꯇꯣꯝꯄꯣꯛꯇꯨ ꯐꯝꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯗꯨ ꯍꯀꯥꯝ ꯂꯥꯎꯅ ꯆꯟꯗꯨꯅ ꯃꯁꯥ ꯑꯗꯨ ꯍꯥꯏꯔꯤ ꯇꯧꯔꯒ ꯊꯣꯔꯛꯏ ꯃꯥꯡꯒꯣꯜꯒ ꯇꯣꯝꯄꯣꯛꯅ ꯐꯝꯂꯝꯕꯗꯨ ꯎꯕꯗ ꯑꯍꯟ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ꯏꯕꯨꯡꯉꯣ ꯑꯩ ꯅꯣꯏ ꯄꯥꯕꯨꯡ ꯎꯅꯕ ꯂꯥꯛꯄꯅꯤ ꯃꯥꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯑꯩ ꯉꯥꯏꯔꯤꯕꯅꯤ ꯍꯣꯏ ꯅꯆꯥꯅꯨꯄꯤꯗꯣ ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯦꯅꯦ ꯈꯔ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯀꯣ ꯀꯥꯎꯅꯤ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯇ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯑꯇꯣꯟ ꯁꯅꯥꯗꯨ ꯃꯃꯥꯏ ꯇꯥꯔꯅꯕ ꯋꯥꯁꯔꯨꯝꯗ ꯆꯠꯈꯤ ꯃꯗꯨꯗ ꯅꯤꯡꯊꯦꯝꯖꯥꯎꯅ ꯏꯃꯨꯡꯗꯒꯤ ꯄꯔꯞ ꯊꯣꯔꯛꯏ ꯑꯗꯨꯒ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤꯅꯣ ꯑꯁꯤꯅ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯇꯥꯗ ꯁꯦꯟꯁꯦ ꯁꯨꯔꯕ꯭ꯔꯥ ꯌꯦꯡꯉꯨ ꯌꯥꯔꯅꯤꯗ ꯇꯥꯗ ꯁꯨꯔꯝꯃꯅꯤ ꯍꯥꯏ ꯊꯤꯔꯒ ꯌꯦꯡꯉꯨꯅꯦ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯖꯥꯎꯅ ꯍꯥꯏꯕꯗꯒꯤ ꯇꯣꯝꯄꯣꯛꯅ ꯁꯦꯟ ꯑꯗꯨ ꯊꯤꯔꯤ ꯃꯗꯨꯗ ꯅꯤꯡꯊꯦꯝꯖꯥꯎꯅ ꯅꯆꯥꯅꯨꯄꯤ ꯑꯃ ꯂꯩꯕꯗꯨꯅ ꯀꯔꯝ ꯇꯧꯔꯤꯕ ꯃꯥꯗꯤ ꯂꯥꯏꯔꯤꯛ ꯇꯝꯗꯕ꯭ꯔꯥ ꯇꯥꯗ ꯇꯝꯃꯤ ꯍꯟꯗꯛ ꯁꯦꯀꯦꯟ ꯁꯦꯃꯤꯁꯇꯔ ꯀꯥꯔꯤꯕꯅꯤ ꯐꯩ ꯃꯃꯤꯡꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕꯅꯣꯅꯦ ꯇꯥꯗ ꯁꯅꯔꯦꯝꯕꯤ ꯍꯥꯏꯕꯅꯤ ꯅꯤꯡꯁꯤꯡꯉꯦ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯃꯥꯅꯅꯦ ꯍꯦꯛ ꯎꯕꯒ ꯑꯗꯨꯝ ꯀꯧꯔꯛꯀꯅꯤ ꯑꯉꯥꯡꯗꯣ ꯌꯥꯝꯅ ꯐꯩꯅꯦ ꯑꯉꯥꯡꯗꯣ ꯍꯣꯏ ꯇꯥꯗ ꯍꯣꯏꯅ ꯅꯨꯡꯁꯤꯕꯗꯅ ꯄꯪꯍꯥꯏ ꯍꯥꯏꯕꯤꯕꯅꯤ ꯑꯗꯨ ꯇꯥꯗ ꯁꯦꯟꯁꯨ ꯁꯨꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ ꯑꯩ ꯃꯔꯨꯞ ꯑꯃ ꯃꯊꯪꯒꯤ ꯊꯥꯁꯤꯗ ꯐꯪꯒꯅꯤ ꯑꯗꯨꯗ ꯇꯥꯗꯒꯤꯁꯦ ꯄꯨꯟꯅ ꯏꯟꯊꯣꯛꯆꯔꯒꯦ ꯍꯣꯏꯗ ꯑꯩꯒꯤꯗꯤ ꯏꯌꯥꯏ ꯐꯔꯦ ꯌꯧꯔꯣ ꯍꯣꯏ ꯇꯥꯗ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯇꯣꯝꯄꯣꯛꯇꯣ ꯆꯠꯈ꯭ꯔꯦ ꯃꯗꯨꯗ ꯂꯩꯍꯧꯔꯤꯕ ꯅꯤꯡꯊꯦꯝꯖꯥꯎꯅ ꯃꯆꯥꯅꯨꯄꯤꯗꯨ ꯏꯃꯧ ꯑꯣꯏꯒꯦꯅ ꯍꯥꯏꯅꯤꯡꯕꯅꯤ ꯃꯁꯤꯒꯤ ꯁꯤꯡꯒꯩꯖꯟꯁꯤꯗ ꯂꯩꯔꯒ ꯃꯥꯡꯒꯅꯤ ꯈꯟꯕꯗ ꯍꯥꯏꯕꯁꯦ ꯉꯝꯗ꯭ꯔꯕꯅꯤꯅꯦꯁꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯑꯇꯣꯟ ꯁꯅꯥꯗꯨ ꯃꯐꯤ ꯂꯣꯏꯁꯤꯜꯂꯒ ꯏꯃꯨꯡꯗꯒꯤ ꯄꯔꯞ ꯊꯣꯔꯛꯏ ꯑꯗꯨꯒ 5,500 ꯄꯤꯌꯣ ꯄꯥꯕꯨꯡ ꯍꯥꯏ ꯀꯩꯗꯧꯅꯕ ꯁꯦꯅꯣ ꯂꯩꯇꯦ ꯅꯪꯒꯤ ꯉꯥꯎꯗꯧꯗꯧ ꯑꯗꯨꯝ ꯉꯥꯎꯔꯨꯆꯣ ꯀꯩꯅꯣ ꯄꯥꯕꯨꯡꯅ ꯍꯥꯏꯗꯨꯕꯣ ꯉꯥꯎꯕꯗ ꯁꯦꯟ ꯆꯪꯉꯦ ꯍꯥꯏꯕꯁꯦ ꯄꯥꯕꯨꯡ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯍꯥꯏ ꯁ꯭ꯋꯥꯏꯗꯅꯦ ꯑꯩꯉꯣꯟꯗꯅꯦ ꯄꯥꯎꯇꯥꯛꯀ ꯄꯤꯔꯛꯀꯅꯨ ꯀꯣ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦꯅꯦ ꯍꯣꯅꯦ ꯑꯩꯅ ꯍꯦꯟꯅ ꯄꯥꯕꯨꯡꯁꯤ ꯌꯦꯡꯅꯤꯡꯗꯦ ꯑꯩꯒꯤ ꯁꯦꯟꯗꯣ ꯄꯤꯔꯛꯑꯣ ꯑꯩ ꯆꯠꯂꯒꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯋꯥꯈꯜꯗ ꯇꯥꯎꯗ ꯅꯠꯇꯦ ꯅꯪꯕꯨ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯦ ꯍꯥꯏꯅꯨꯅꯦ ꯄꯥꯕꯨꯡ ꯃꯁꯤꯕꯨ ꯑꯩꯅꯔꯣ ꯑꯩꯅ ꯄꯥꯕꯨꯡꯗ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯁꯦꯟ ꯈꯔ ꯄꯤꯌꯨꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯄꯥꯕꯨꯡꯅ ꯄꯤꯗꯕ ꯅꯠꯇ꯭रो ꯍꯥꯏ ꯀꯔꯤꯒꯤ ꯄꯤꯗꯕ ꯅꯪꯅ ꯊꯕꯛ ꯆꯪꯒꯦ ꯍꯥꯏꯗꯅ ꯂꯨꯄꯥ ꯂꯥꯛ 10 ꯅꯠꯇ꯭ꯔꯅꯦ ꯅꯝꯃꯤꯗꯨꯕꯣ ꯅꯔꯥꯏꯕꯛ ꯂꯩꯇꯕꯗꯒꯤ ꯈꯟꯖꯔꯛꯇꯕ ꯅꯠꯇ꯭ꯔꯅꯦ ꯌꯥꯔꯦ ꯄꯥꯕꯨꯡ ꯍꯧꯈ꯭ꯔꯕ ꯂꯣꯏꯈ꯭ꯔꯕ ꯋꯥꯗꯣ ꯀꯣꯊꯣꯛꯄꯤꯔꯅꯨ ꯈꯜꯍꯟꯕ ꯉꯝꯕ ꯃꯤꯗꯗꯤ ꯅꯝꯗ꯭ꯔꯒ ꯌꯥꯔꯦ ꯑꯩꯒꯤ ꯁꯦꯟꯗꯣ ꯄꯤꯔꯣ ꯑꯩ ꯆꯠꯂꯒꯦ ꯍꯥꯏ ꯁꯦꯁꯦ ꯍꯣꯔꯦꯟ ꯑꯩꯅ ꯇꯨꯝꯗ꯭ꯔꯤ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯀꯅꯨꯀꯣ ꯁꯨꯡꯍꯟ ꯍꯟꯖꯤꯜꯂꯣꯏ ꯑꯩ ꯆꯠꯂꯦ ꯑꯁꯨꯝꯅ ꯑꯇꯣꯟ ꯁꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥ ꯅꯤꯡꯊꯦꯝꯖꯥꯎꯒ ꯀꯟꯅ ꯂꯥꯎꯅꯔꯝꯂꯕ ꯃꯇꯨꯡ ꯌꯨꯝꯗꯒꯤ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯄꯨꯗꯨꯅ ꯊꯧꯗꯣꯔꯛꯏ ꯂꯝꯕꯤꯗ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗ ꯁꯅꯔꯦꯝꯕꯤ ꯍꯣꯏꯗ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯅꯔꯦꯝꯕꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯗꯨꯀꯥꯟ ꯑꯃꯗ ꯃꯈꯣꯏ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯀ꯭ꯋꯥ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯗꯨ ꯃꯥꯒꯤ ꯃꯃꯥꯒ ꯄꯨꯟꯅ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯗꯨ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯃꯥꯟꯅꯕ ꯀꯃꯟꯅ ꯎꯈꯤ ꯃꯗꯨꯗ ꯑꯇꯣꯟ ꯁꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨ
ꯁꯟꯅꯔꯦꯝꯕꯤ ꯍꯣꯏꯗ ꯌꯦꯡꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯥꯞꯅ ꯂꯥꯛꯂꯤꯕ ꯁꯟꯅꯔꯦꯝꯕꯤ ꯍꯣꯏꯅꯁꯨ ꯃꯈꯣꯏ ꯑꯇꯣꯟ ꯁꯅꯥ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯁꯟꯅꯔꯦꯝꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯗꯣ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯊꯣꯡꯒꯥꯜ ꯑꯃꯗ ꯆꯪꯅꯅꯕ ꯇꯧꯈꯤ ꯃꯗꯨ ꯎꯕꯗ ꯑꯇꯣꯟ ꯁꯅꯥꯅ ꯄꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯁꯟꯅꯔꯦꯝꯕꯤꯒꯤ ꯂꯝꯕꯤ ꯊꯠꯈꯤ ꯃꯗꯨꯗ ꯁꯟꯅꯔꯦꯝꯕꯤꯒꯤ ꯃꯃꯥꯅ ꯍꯥꯏ ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯣꯏꯒꯤꯁꯤꯕꯨ ꯃꯃꯥ ꯑꯩꯃ ꯌꯥꯎꯔꯤ ꯀꯥꯏꯁꯤ ꯀꯔꯤꯝꯇ ꯎꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯍꯥ ꯏꯃꯥ ꯃꯁꯤ ꯅꯣꯏ ꯍꯅꯨ ꯍꯅꯥꯒꯤ ꯋꯥ ꯅꯠꯇꯦ ꯃꯁꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯋꯥꯔꯤꯅꯤ ꯑꯝꯇ ꯆꯌꯦꯠꯅꯔꯛꯀꯅꯨꯀꯣ ꯃꯗꯨꯗ ꯁꯟꯅꯔꯦꯝꯕꯤꯅ ꯑꯁ ꯏꯃꯥ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯤꯔꯦꯝꯁꯤꯡꯁꯤꯒ ꯑꯣꯟꯁꯤꯟꯅꯔꯒ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥ ꯅꯪ ꯑꯇꯣꯟ ꯁꯅꯥ ꯀꯅꯥꯅꯣꯁꯤ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯔꯣ ꯍꯥ ꯅꯪ ꯍꯧꯖꯤꯛ ꯑꯩꯅ ꯐꯥꯔꯒ ꯄꯨꯕꯗ ꯀꯅꯥꯅ ꯀꯩꯗꯧ ꯉꯝꯗꯣꯔꯤꯒꯦ ꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯅ ꯀꯜꯂꯅꯤ ꯁꯤꯔോ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯑꯩ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯌꯥꯎꯅ ꯇꯥꯔꯤꯕꯅꯤ ꯋꯥꯔꯛꯇꯕ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯨ ꯖꯪꯒꯜꯗ ꯂꯩꯕ ꯑꯊꯥꯛꯅꯔꯛꯀꯅꯨꯀꯣ ꯀꯔꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤ ꯍꯧꯖꯤꯛ ꯐꯥꯕ ꯇꯥꯔꯦꯗꯅ ꯅꯪ ꯀꯩꯗꯧ ꯉꯝꯒꯦ ꯌꯦꯡꯕ ꯇꯥꯔꯦꯕ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯇꯣꯟ ꯁꯅꯥꯅ ꯁꯟꯅꯔꯦꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯣ ꯄꯥꯏꯅꯅꯕ ꯍꯣꯠꯅꯔꯛꯏ ꯃꯗꯨꯗ ꯁꯟꯅꯔꯦꯝꯕꯤꯅ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟ ꯊꯥꯖꯤꯟꯈꯤ ꯑꯃꯗꯤ ꯀꯤꯟꯅ ꯊꯤꯟꯖꯤꯟꯈꯤ ꯑꯗꯨꯝꯅ ꯀꯤꯟꯅ ꯊꯤꯟꯕꯗ ꯑꯇꯣꯟ ꯁꯅꯥꯒꯤ ꯅꯈꯥꯡꯗ ꯄꯥꯟꯕꯗꯒꯤ ꯅꯥꯍꯤꯁꯨ ꯇꯥꯈꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯈꯟꯅꯔꯛꯄ ꯑꯗꯨꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯣ ꯆꯦꯟꯁꯤꯟꯅꯔꯛꯈꯤ ꯃꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯅꯪ ꯈꯪꯒꯅꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯀꯥꯡꯕꯨ ꯑꯗꯣ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯅꯈꯣꯏ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯉꯥꯡꯗꯨꯅ ꯇꯥꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯟꯅꯔꯦꯝꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯗꯨ ꯁꯥꯎꯅꯤꯡꯅ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯌꯨꯝ ꯌꯧꯔꯒ ꯁꯟꯅꯔꯦꯝꯕꯤꯒꯤ ꯃꯃꯥꯅ ꯁꯟꯅꯔꯦꯝꯕꯤꯒꯤ ꯃꯄꯥ ꯇꯣꯝꯄꯣꯛꯇ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯈꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯇꯣꯝꯄꯣꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯑꯗꯨꯕꯨ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯄꯥꯕꯨꯡ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯈꯜꯂꯒ ꯐꯥꯊꯈꯤ ꯃꯗꯨꯗ ꯇꯣꯝꯄꯣꯛꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ ꯃꯃꯥ ꯅꯆꯥꯅꯨꯄꯤꯁꯤ ꯃꯇꯝ ꯈꯔ ꯏꯕꯥꯏꯍꯣꯏꯗ ꯊꯝꯁꯤ ꯃꯐꯝꯁꯤꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕ ꯌꯥꯏ ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯏꯕꯥꯏꯍꯣꯏꯗ ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯒ ꯏꯆꯥ ꯁꯟꯅꯔꯦꯝꯕꯤꯁꯤꯕꯨ ꯊꯝꯃꯨꯔꯒꯦ ꯅꯪꯅ ꯏꯕꯥꯏꯍꯣꯏꯗ ꯄꯥꯎ ꯈꯔ ꯄꯤꯈꯣꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥ ꯇꯥꯅꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯁꯟꯅꯔꯦꯝꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯁꯨ ꯌꯥꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯇꯧꯅꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯇꯣꯟ ꯁꯅꯥꯗꯨ ꯂꯩꯀꯥꯏꯒꯤ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯃꯗ ꯍꯤꯞꯄꯒ ꯅꯥꯍꯤ ꯇꯥꯕꯗꯨ ꯐꯅꯅꯕ ꯍꯣꯠꯅꯔꯤ ꯃꯗꯨꯗ ꯀꯃꯜꯅ ꯚꯥꯏ ꯅꯪꯅ ꯉꯁꯥꯏ ꯇꯧꯔꯤꯗꯣ ꯌꯥꯝꯅ ꯂꯥꯜꯂꯕꯅꯤ ꯇꯨꯃꯤꯟꯅ ꯇꯧꯒꯗꯕ ꯊꯕꯛꯇꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯇꯥꯛ ꯑꯐꯣꯡꯅꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯇꯥꯛ ꯑꯐꯣꯡꯅꯔꯕꯅꯤꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯥꯕꯨ ꯑꯩꯅ ꯅꯝꯗꯨꯅ ꯐꯥꯕ ꯇꯥꯔꯦꯗꯅ ꯑꯁ ꯑꯇꯣꯟ ꯑꯝꯇꯗꯤ ꯈꯟꯊꯀꯣ ꯀꯩꯗꯧꯔꯒꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯐꯥꯔꯨꯕꯗ ꯉꯁꯤꯒꯤ ꯊꯧꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯅꯅꯤ ꯍꯥꯏꯕꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯈꯤꯗꯧꯔꯤꯕꯅꯤꯅꯦ ꯑꯔꯦꯝꯕꯗꯅꯦ ꯖꯦꯜ ꯌꯧꯅꯕ ꯊꯕꯛꯇꯣ ꯂꯥꯡꯒꯅꯨ ꯇꯥꯏꯅꯤꯡꯗꯦ ꯃꯗꯣ ꯑꯝꯇ ꯊꯣꯛꯍꯜꯂꯣꯏ ꯑꯩꯁꯦ ꯑꯗꯨ ꯍꯥꯛꯅ ꯄꯪꯕ ꯃꯤ ꯅꯠꯇꯦꯅꯦ ꯁꯦ ꯑꯩ ꯋꯥꯏꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤꯗꯨ ꯋꯥ ꯇꯥꯅꯈꯤ ꯑꯁꯨꯝꯅ ꯋꯥ ꯇꯥꯅꯔꯕ ꯃꯇꯨꯡ ꯑꯇꯣꯟ ꯁꯅꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯊꯕꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯂꯕ ꯅꯈꯣꯏꯒꯤ ꯐꯨꯔꯤꯠꯈꯥꯎꯗ ꯂꯨꯄꯥ ꯂꯥꯛ ꯑꯃꯃꯝꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯒꯗꯕꯅꯤ ꯑꯇꯣꯟ ꯁꯅꯥꯒꯤ ꯋꯥꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯌꯥꯅꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯥꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯨ ꯑꯇꯣꯞꯄ ꯑꯃ ꯍꯣꯡꯅꯕꯒꯤ ꯃꯈꯣꯏ ꯕꯖꯥꯔꯗ ꯆꯠꯇꯨꯅ ꯐꯤ ꯈꯔ ꯂꯩꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯐꯤꯁꯤꯡ ꯑꯗꯣ ꯁꯦꯠꯂꯒ ꯑꯇꯣꯟ ꯁꯅꯥꯒꯤ ꯂꯩꯔꯤꯕ ꯒꯥꯔꯤ ꯑꯆꯧꯕꯗꯨ ꯊꯧꯗꯣꯔꯛꯂꯒ ꯁꯟꯅꯔꯦꯝꯕꯤꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯖꯒꯥ ꯑꯃꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯂꯩꯔꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2 ꯇꯥꯁꯤꯜꯂꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯃꯥꯟꯅꯕ ꯀꯃꯜꯅ ꯁꯟꯅꯔꯦꯝꯕꯤꯒꯤ ꯃꯄꯥꯗꯨ ꯁꯥꯏꯀꯜ ꯇꯣꯡꯂꯒ ꯆꯠꯈꯤꯕꯗꯣ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯀꯃꯜꯅ ꯚꯥꯏ ꯃꯄꯥꯗꯨ ꯆꯠꯈ꯭ꯔꯦ ꯅꯪꯅ ꯍꯥꯏꯕ ꯄ꯭ꯂꯥꯟꯗꯣ ꯇꯧꯔꯁꯦ ꯃꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯑꯗꯨꯗꯤ ꯁꯨꯕꯥꯁ ꯅꯪꯅ ꯆꯪꯉꯒ ꯀꯧꯊꯣꯛꯎꯔꯣ ꯅꯪꯗꯤ ꯃꯈꯣꯏꯅ ꯃꯁꯛ ꯈꯪꯉꯣꯏ ꯑꯩꯈꯣꯏꯗꯤ ꯂꯩꯀꯥꯏꯁꯤꯗꯒꯤꯅꯤꯅ ꯃꯁꯛ ꯈꯪꯒꯅꯤ ꯑꯇꯣꯟ ꯁꯅꯥꯒꯤ ꯋꯥꯗꯨꯗ ꯁꯨꯕꯥꯁꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯒꯤ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯉꯒ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯁꯟꯅꯔꯦꯝꯕꯤꯒꯤ ꯌꯨꯝꯗ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯒꯤ ꯀꯥꯡꯕꯨꯅ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯗꯣ ꯁꯟꯅꯔꯦꯝꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯅꯥꯛ ꯑꯣꯏꯔꯞꯅ ꯈꯥꯝꯈꯤ ꯑꯗꯨꯒ ꯁꯨꯕꯥꯁꯅ ꯊꯣꯔꯛꯄ ꯉꯥꯏꯈꯤ ꯁꯣꯝꯗ ꯁꯨꯕꯥꯁꯇꯨ ꯁꯟꯅꯔꯦꯝꯕꯤ ꯍꯣꯏꯒꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯅ ꯄꯥꯈꯠꯅ ꯀꯧꯈꯤ ꯃꯗꯨꯗ ꯁꯟꯅꯔꯦꯝꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯁꯨ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯁꯟꯅꯔꯦꯝꯕꯤꯒꯤ ꯃꯃꯥꯅ ꯀꯔꯤ ꯇꯧꯔꯒꯦ ꯏꯕꯨꯡꯉꯣ ꯑꯗꯨ ꯄꯥꯈꯠꯅ ꯀꯧꯔꯤꯕꯗꯨꯕꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯨꯕꯥꯁꯅ
ꯌꯨꯝꯁꯤꯕꯨ ꯈꯨꯔꯥ ꯇꯣꯝꯄꯣꯛꯀꯤ ꯌꯨꯝ ꯑꯣꯏꯔꯕ꯭ꯔꯣ? ꯑꯁꯨꯝꯅ ꯁꯨꯕꯥꯁꯅ ꯄꯥꯈꯠꯅ ꯍꯪꯕ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥꯅ ꯃꯥꯅꯤ ꯀꯔꯤ ꯇꯧꯔꯕꯒꯤ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯁꯨꯕꯥꯁꯅ ꯁꯅꯔꯦꯝꯕꯤꯗ ꯋꯥꯟꯁꯤꯜꯂꯒ ꯁꯣꯝꯅ ꯃꯆꯥꯅꯨꯄꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯁꯅꯔꯦꯝꯕꯤꯅ ꯍꯣꯏ ꯃꯥꯅꯦ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯃꯗꯨꯗ ꯁꯨꯕꯥꯁꯅ ꯇꯞꯅ ꯈꯨꯔꯥ ꯇꯣꯝꯄꯣꯛꯇꯣ ꯂꯝꯕꯤꯗ ꯁꯥꯏꯀꯜ ꯊꯧꯔꯛꯄꯗ ꯒꯥꯔꯤꯅ ꯊꯣꯝꯕꯗꯒꯤ ꯃꯌꯥꯝ ꯑꯣꯝꯁꯤꯟꯍꯧꯔꯦ, ꯑꯝꯇ ꯆꯠꯁꯦ꯫ ꯁꯨꯕꯥꯁꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯔꯦꯝꯕꯤ ꯑꯃꯗꯤ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯂꯩꯍꯧꯔꯤꯗꯨꯕꯣ ꯍꯥꯏꯅ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯁꯨꯕꯥꯁꯅ ꯑꯩ ꯃꯐꯝ ꯇꯥꯛꯆꯒꯦ ꯍꯥꯏꯗꯨꯅ ꯁꯅꯔꯦꯝꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯕꯨ ꯄꯨꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯒꯤ ꯇꯤꯝ ꯑꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯖꯒꯥ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩ꯫ ꯇꯧꯔꯤꯕꯗꯨ ꯁꯅꯔꯦꯝꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯅ ꯎꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯄꯥꯈꯠꯈꯤꯕꯅ ꯀꯌꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯤ꯫ ꯁꯨꯕꯥꯁꯅ ꯁꯣꯝꯗ ꯈꯔ ꯊꯨꯅ ꯆꯠꯁꯦ, ꯈꯨꯔꯥꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯔꯞ ꯄꯨꯍꯧꯗ꯭ꯔꯕꯗꯤ ꯈꯨꯗꯣꯡ ꯊꯤꯔꯅꯤ꯫ ꯑꯁꯨꯝꯅ ꯍꯦꯟꯅ ꯄꯥꯈꯠꯅꯕ ꯋꯥ ꯀꯌꯥ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥ ꯉꯥꯡꯗꯨꯅ ꯂꯥꯛꯄꯅ ꯊꯣꯡꯒꯥꯜꯒꯤ ꯃꯅꯥꯛꯇ ꯈꯥꯝꯂꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯌꯣꯝꯁꯤꯜꯂꯛꯇꯨꯅ ꯁꯅꯔꯦꯝꯕꯤꯕꯨ ꯐꯥꯔꯒ ꯒꯥꯔꯤꯗ ꯍꯥꯞꯀꯠꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯗꯨꯗ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥꯅ ꯁꯅꯔꯦꯝꯕꯤꯕꯨ ꯌꯦꯜꯍꯧꯅꯕ ꯍꯣꯠꯅꯕꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯃꯈꯣꯏꯒꯤ ꯊꯕꯛꯇ ꯌꯦꯠꯂꯤ ꯍꯥꯏꯗꯨꯅ ꯏꯟꯕꯗ ꯂꯩꯃꯥꯏꯗ ꯇꯨꯁꯤꯟꯈꯤ꯫ ꯑꯗꯨꯝꯅ ꯇꯨꯁꯤꯟꯕꯗ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥꯗꯣ ꯍꯧꯒꯠꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯒꯥꯔꯤ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯕꯨ ꯑꯇꯣꯟ ꯁꯅꯥꯒꯤ ꯀꯥꯡꯕꯨꯅ ꯐꯥꯗꯨꯅ ꯄꯨꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯁꯅꯔꯦꯝꯕꯤꯕꯨ ꯄꯨꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯝꯂꯒ ꯑꯇꯣꯟ ꯁꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯍꯨꯝ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯁꯅꯔꯦꯝꯕꯤꯕꯨꯅ ꯁꯨꯕꯥꯁꯅ ꯁꯪꯍꯧꯈꯤ꯫ ꯁꯣꯝꯗꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥꯅ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯕ ꯑꯗꯨꯗ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯈꯣꯏ ꯈꯔꯅ ꯊꯦꯡꯅꯕꯗꯒꯤ ꯌꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯂꯥꯏꯀꯠꯅꯈꯤ꯫ ꯃꯇꯝꯗꯨꯗ ꯁꯅꯔꯦꯝꯕꯤꯒꯤ ꯃꯄꯥꯕꯨꯡ ꯇꯣꯝꯄꯣꯛꯁꯨ ꯍꯜꯂꯛꯂꯦ꯫ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯇꯣꯝꯄꯣꯛꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥꯕꯨ ꯀꯟꯅ ꯀꯧꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯍꯣꯠꯅꯈꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥꯗꯣ ꯋꯥꯈꯜ ꯈꯔ ꯂꯥꯛꯂꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯋꯥꯈꯜ ꯍꯦꯛ ꯇꯥꯔꯛꯄꯒ ꯁꯅꯔꯦꯝꯕꯤꯕꯨ ꯃꯤꯑꯣꯏ ꯈꯔꯅ ꯐꯥꯈ꯭ꯔꯦ, ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯤꯑꯣꯏꯅ ꯃꯥꯜꯂꯤ ꯍꯥꯏꯔꯛꯈꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯩ ꯍꯧꯅ ꯁꯥꯎꯅꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯇꯣꯝꯄꯣꯛꯁꯨ ꯃꯩ ꯍꯧꯅ ꯁꯥꯎꯈꯤꯗꯨꯅ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯌꯨꯝꯗ ꯊꯣꯝꯖꯤꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯖꯥꯎꯗꯨ ꯁꯨꯃꯥꯡꯗ ꯊꯥꯔꯤꯕ ꯂꯩꯁꯤꯡꯗꯨ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯌꯥ ꯂꯥꯡꯉꯒ ꯂꯥꯛꯄ ꯑꯗꯨꯗ ꯅꯤꯡꯊꯦꯝꯖꯥꯎꯅ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯁꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯇꯣꯝꯄꯣꯛꯀ ꯌꯨꯝꯊꯪꯅꯕ ꯃꯣꯍꯣꯟꯅ ꯈꯨꯔꯥ ꯑꯇꯣꯟ ꯁꯅꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯦꯝꯖꯥꯎꯅ ꯂꯩꯔꯝꯒꯅꯤꯅ ꯑꯩ ꯀꯧꯊꯣꯔꯛꯀꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯇꯣꯟ ꯁꯅꯥꯕꯨ ꯀꯧꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯗꯣ ꯃꯅꯥꯇꯣꯟꯗꯨ ꯕꯦꯅꯦꯠ ꯑꯃ ꯅꯞꯂꯒ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯄ ꯁꯥꯔꯒ ꯊꯣꯔꯛꯏ꯫ ꯃꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯑꯁ ꯄꯥꯕꯨꯡ ꯀꯩꯗꯧꯔꯒꯦ, ꯉꯥꯏꯍꯥꯛ ꯇꯨꯝꯕꯁꯤꯗ ꯌꯦꯠꯂꯤꯍꯦ꯫ ꯍꯥꯏ ꯅꯪꯒꯤ ꯇꯨꯝꯕ ꯂꯥꯏꯔꯤ, ꯃꯌꯥꯝꯅ ꯅꯪꯕꯨ ꯍꯪꯂꯤꯅꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯑꯇꯣꯟ ꯁꯅꯥꯅ ꯃꯌꯥꯝꯗ ꯑꯣꯟꯁꯤꯜꯂꯛꯑꯒ ꯃꯌꯥꯝ ꯀꯔꯤ ꯅꯤꯒꯦ ꯍꯥꯏꯅꯣꯅꯦ ꯉꯁꯥꯏꯒꯤ ꯋꯥꯐꯝꯗꯨꯒꯤ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ? ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯣꯍꯣꯟꯅ ꯍꯥꯏ ꯆꯤꯟꯊꯤꯕ, ꯁꯅꯔꯦꯝꯕꯤ ꯀꯥꯏꯗ ꯂꯩ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯑꯍꯜ, ꯁꯅꯔꯦꯝꯕꯤꯗꯤ ꯃꯃꯥꯗ ꯍꯪꯉꯣ, ꯃꯃꯥꯅ ꯄꯨꯁꯤꯟꯈꯤꯕꯅꯤ꯫ ꯑꯩꯒ ꯃꯥꯒ ꯀꯔꯤ ꯃꯔꯤ ꯊꯣꯡꯉꯗꯅ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯃꯔꯝꯗ ꯍꯪꯂꯤꯕꯅꯣ? ꯀꯩ ꯀꯥꯟꯗꯕꯗ꯫ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯍꯥꯏꯐꯝ ꯈꯪꯗꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯑꯇꯣꯟ ꯁꯅꯥꯗ ꯃꯈꯣꯏꯅ ꯆꯤꯡꯅꯈꯤ, ꯑꯗꯨꯕꯨ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩꯇꯕꯅ ꯃꯍꯥꯛꯄꯨ ꯐꯥꯕ ꯉꯝꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯄꯥꯅ ꯃꯌꯥꯝ ꯂꯥꯛꯄꯒꯤ ꯃꯔꯝ ꯍꯪꯈꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯅ ꯁꯅꯔꯦꯝꯕꯤꯕꯨ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯐꯥꯈ꯭ꯔꯦ, ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯕꯨꯅ ꯃꯀꯣꯛ ꯁꯨꯒꯥꯏꯔꯝꯃꯒ ꯂꯝꯕꯤꯗ ꯍꯨꯟꯗꯣꯛꯂꯝꯕꯗꯒꯤ ꯋꯥꯈꯜ ꯃꯥꯡꯂꯨꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯈꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝꯖꯥꯎꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯊꯨꯕꯗ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯁꯤ, ꯑꯉꯥꯡꯗꯣ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗ꯭ꯔꯤꯉꯩ ꯃꯥꯕꯨ ꯀꯜꯍꯧꯅꯕ ꯇꯧꯁꯤ꯫ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯅꯁꯨ ꯑꯗꯨꯅ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯅꯕꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯈꯤ꯫ ꯃꯔꯛ ꯑꯁꯤꯗ ꯄꯨꯂꯤꯁꯅ ꯁꯣꯏꯗꯅ ꯊꯤꯒꯦ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯄꯤꯔꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯇꯣꯟ ꯁꯅꯥꯗ ꯆꯤꯡꯅꯈꯤ, ꯑꯗꯨꯕꯨ ꯑꯇꯣꯟ ꯁꯅꯥꯗꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯇꯨꯝꯃꯒ ꯂꯩꯔꯝꯕꯅꯤꯅ
ꯃꯉꯣꯟꯗ ꯇꯥꯏꯅꯕꯗꯤ ꯉꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯇꯣꯟ ꯁꯅꯥꯗ ꯆꯤꯡꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯑꯇꯣꯟ ꯁꯅꯥꯗꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯒ ꯄꯨꯟꯅ ꯁꯅꯔꯦꯝꯕꯤꯕꯨ ꯐꯥꯗꯨꯅ ꯊꯅꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯗꯨ ꯀꯞꯄꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯛꯇ ꯁꯨꯕꯥꯁꯇꯨ ꯐꯝꯂꯒ ꯁꯅꯔꯦꯝꯕꯤꯅ ꯀꯞꯂꯤꯕ ꯑꯗꯨꯗ ꯀꯔꯦꯝꯅꯗꯨꯅ ꯂꯩꯔꯤ꯫ ꯀꯞꯄꯨ ꯅꯣꯏ ꯅꯁꯛ ꯐꯖꯕꯅ ꯀꯞꯄꯁꯦ ꯐꯤꯂꯝꯒꯤ ꯃꯑꯣꯡ ꯌꯥꯝ ꯃꯥꯜꯂꯤꯅꯦ꯫ ꯍꯥ ꯗꯥꯏꯂꯣꯛ ꯑꯝꯇꯒ ꯇꯧꯔꯛꯎꯗꯅ ꯐꯤꯂꯝꯗ ꯕꯦꯠꯅꯒ ꯐꯥꯕꯗ ꯍꯦꯔꯣꯅꯤꯅꯒ ꯆꯩꯕ ꯑꯗꯨꯃꯥꯏꯅ ꯗꯥꯏꯂꯣꯛ ꯑꯝꯇꯒ ꯇꯧꯔꯛꯎꯗꯅ꯫ ꯁꯨꯕꯥꯁꯀꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯅꯔꯦꯝꯕꯤꯅ ꯁꯨꯕꯥꯁꯇ ꯁꯥꯎꯅ ꯌꯦꯡꯂꯒ ꯆꯩꯔꯛꯏ꯫ ꯍꯦ ꯃꯤꯐꯠꯇ ꯅꯪꯅ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯔꯒ ꯄꯨꯊꯣꯛꯄꯤꯔꯛꯄ ꯅꯠꯇ꯭ꯔꯥ? ꯄꯨꯝꯅꯃꯛꯁꯤꯒꯤ ꯄꯥꯞꯇꯤ ꯅꯪꯅ ꯄꯨꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯃꯥꯗꯨꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯅꯤ ꯈꯪꯗꯦ꯫ ꯅꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯍꯥ ꯑꯥꯏ ꯗꯥꯏꯂꯣꯛ ꯍꯥꯏꯌꯨ ꯍꯥꯏꯕꯒ ꯁꯠ ꯍꯦꯛꯇ ꯍꯥꯏꯔꯛꯏꯅꯦ꯫ ꯌꯥꯏ ꯅꯪ ꯑꯩꯅ ꯌꯥꯏ꯫ ꯑꯩꯈꯣꯏꯅ ꯅꯪ ꯐꯥꯔꯤꯁꯦ ꯅꯨꯡꯁꯤꯗꯅꯒ ꯐꯥꯕ ꯅꯠꯇꯦꯅꯦ꯫ ꯑꯇꯣꯟ ꯁꯅꯥꯒꯤꯗꯤ ꯈꯪꯗꯦ, ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡꯒꯤꯗꯤꯅꯦ ꯅꯪ ꯐꯥꯕꯒꯤꯅꯦ ꯂꯥꯛ ꯑꯃꯅꯤ ꯈꯪꯉꯕ, ꯐꯪꯗꯣꯏꯁꯦ ꯂꯥꯛ ꯑꯃ꯫ ꯑꯣ ꯅꯈꯣꯏꯗꯤ ꯁꯦꯟ ꯈꯔꯒꯤꯗꯃꯛ ꯃꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯒꯤ ꯃꯑꯣꯡꯅꯤꯅꯦ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯃꯥꯗꯨꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯅꯤ ꯅꯪ ꯍꯥꯏꯕ ꯉꯝꯕ꯭ꯔꯕ? ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯀꯩꯁꯨ ꯇꯧꯍꯧꯗꯦ, ꯒ꯭ꯌꯥꯟ ꯇꯥꯍꯧꯔꯕꯅꯤ꯫ ꯑꯩꯗꯤ ꯁꯤꯔꯝꯃꯗ꯭ꯔꯥꯅ ꯈꯟꯕꯅꯤ ꯑꯗꯣ ꯁꯤꯍꯧꯗ꯭ꯔꯦ꯫ ꯅꯣꯏ ꯅꯃꯥꯗꯨ ꯊꯋꯥꯏꯗꯤ ꯋꯥꯈꯥꯛ ꯀꯟꯕꯖꯥꯠꯅꯤꯍꯦ꯫ ꯃꯥꯅ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗꯒ ꯃꯤ ꯂꯥꯛꯑꯝꯃꯤꯅꯦ꯫ ꯍꯥ ꯑꯩꯒꯤ ꯄ꯭ꯂꯥꯟꯗꯨꯅ ꯃꯥꯏ ꯄꯥꯛꯄꯗꯒꯤ ꯃꯈꯣꯏꯗꯣ ꯃꯌꯥ ꯀꯨꯝꯃꯒ ꯍꯟꯈ꯭ꯔꯦꯗꯅ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯅꯦꯁꯨ ꯍꯥꯏꯈꯤꯕꯅꯤ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯅ ꯁꯥꯎꯅ ꯑꯇꯣꯟ ꯁꯅꯥꯗ ꯌꯦꯡꯂꯒ ꯆꯩꯔꯛꯏ꯫ ꯑꯇꯣꯟ ꯅꯪꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ? ꯍꯦꯔꯥ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯅꯁꯥꯅ ꯈꯪꯉꯝꯕꯅꯤ ꯀꯩꯅꯣ꯫ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯐꯥꯔꯤꯁꯤꯒꯤ ꯃꯔꯝ ꯑꯃꯠꯇ ꯈꯪꯗꯕ꯭ꯔꯥꯅꯦ? ꯑꯩ ꯈꯪꯗꯦ꯫ ꯀꯩꯒꯤꯅꯣ ꯅꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯤꯕꯣ? ꯍꯥꯏ ꯌꯥꯔꯦ ꯄꯦꯄꯦ ꯉꯥꯡꯉꯨ ꯇꯥꯅꯤꯡꯗꯦ꯫ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯐꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅꯕ ꯐꯥꯔꯤꯕ ꯈꯪꯉꯕ? ꯅꯉꯣꯟꯗ ꯀꯥꯟꯅꯒꯗꯕ ꯍꯤꯡꯖꯒꯗꯕ ꯂꯝꯕꯤ ꯑꯃ ꯇꯥꯛꯀꯦ꯫ ꯃꯁꯤꯗ ꯅꯪꯅ ꯌꯥꯔꯕ ꯅꯪ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯔꯦ꯫ ꯂꯝꯕꯤꯗꯨꯗꯤ ꯅꯪꯅ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯑꯇꯣꯟ ꯁꯅꯥꯗ ꯆꯦꯜꯂꯦ ꯍꯥꯏꯅ ꯐꯣꯟ ꯇꯧꯕ, ꯑꯗꯨꯒ ꯏꯕꯥꯅꯤ ꯂꯨꯍꯣꯡꯗꯨꯅ ꯂꯧꯅ ꯂꯩꯅꯕ꯫ ꯃꯁꯤ ꯅꯪꯒꯤ ꯌꯥꯏꯐꯒꯗꯕ ꯂꯝꯕꯤꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯌꯥꯗ꯭ꯔꯕ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯏꯄꯥ ꯏꯕꯨꯡ ꯄꯨꯝꯅꯃꯛ ꯃꯃꯤ ꯁꯥꯃꯤ ꯑꯗꯨꯝ ꯃꯥꯡꯈꯤꯕ ꯇꯥꯕ꯫ ꯍꯥ ꯈꯜꯂꯨ ꯅꯪꯉꯣꯟꯗ ꯄꯨꯡ 2ꯒꯤ ꯃꯇꯝ ꯄꯤꯔꯤ, ꯑꯗꯨ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯈꯜꯂꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯇꯣꯟ ꯁꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯌꯨ ꯊꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯅ ꯈꯜꯂꯤ, ꯑꯩ ꯌꯨꯝꯗ ꯄꯥꯎ ꯄꯤꯅꯕ ꯑꯇꯣꯟ ꯁꯅꯥꯗꯒꯤ ꯐꯣꯟꯁꯦ ꯂꯧꯅꯅꯕ ꯀꯗꯔ ꯑꯃ ꯇꯧꯔꯒꯦ, ꯑꯗꯨꯒ ꯑꯩ ꯑꯇꯣꯟ ꯁꯅꯥꯅ ꯐꯥꯔꯦ ꯍꯥꯏꯕꯁꯦ ꯍꯥꯏꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯅꯔꯦꯝꯕꯤꯅ ꯑꯇꯣꯟ ꯁꯅꯥ ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦ, ꯑꯩ ꯌꯨꯝꯗ ꯑꯩ ꯆꯦꯜꯂꯦ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯈ꯭ꯔꯒꯦ, ꯐꯣꯟꯗꯣ ꯑꯝꯇ ꯄꯤꯔꯛꯑꯣ꯫ ꯁꯤꯕꯁꯤ ꯃꯤ ꯂꯣꯏꯅ ꯀꯤꯕꯖꯥꯠꯅꯤꯅꯦ꯫ ꯍꯥ ꯁꯦ ꯐꯖꯅ ꯍꯥꯏꯈꯣ, ꯑꯩ ꯑꯇꯣꯟ ꯁꯅꯥꯗ ꯆꯦꯜꯂꯦ, ꯏꯁꯥꯅ ꯌꯥꯝꯅ ꯆꯦꯜꯂꯦ ꯍꯥꯏꯕꯁꯦ ꯐꯖꯅ ꯍꯥꯏꯈꯣ꯫ ꯑꯁꯨꯝꯅ ꯑꯇꯣꯟ ꯁꯅꯥꯅ ꯐꯣꯟꯗꯣ ꯁꯅꯔꯦꯝꯕꯤꯗ ꯄꯤꯈꯤ꯫ ꯃꯁꯤꯗꯒꯤ ꯁꯅꯔꯦꯝꯕꯤꯅ ꯃꯥꯅ ꯆꯤꯡꯐꯥ ꯄꯨꯕ ꯃꯄꯥꯕꯨꯡꯒꯤ ꯅꯝꯕꯔ ꯑꯗꯣ ꯅꯝꯂꯒ ꯃꯄꯥꯗ ꯐꯣꯟ ꯇꯧꯏ꯫ ꯍꯜꯂꯣ ꯀꯅꯥ? ꯄꯥꯕꯨꯡ ꯑꯩ ꯁꯅꯔꯦꯝꯕꯤꯅꯦ, ꯏꯃꯥꯗꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯍꯥꯏ ꯁꯅꯔꯦꯝꯕꯤ ꯅꯪ ꯀꯥꯏꯗ ꯂꯩ? ꯍꯥ ꯏꯄꯥꯗ ꯍꯥꯏꯌꯨ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯑꯁꯨꯝꯅ ꯃꯄꯥꯕꯨꯡꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯅ ꯃꯄꯥꯗ ꯑꯩ ꯑꯇꯣꯟ ꯁꯅꯥꯅ ꯐꯥꯔꯦ, ꯑꯩ ꯁꯤꯈ꯭ꯔꯕꯁꯨ ꯃꯥꯕꯨ ꯂꯦꯝꯅ ꯊꯥꯒꯅꯨ ꯍꯥꯏꯅ ꯁꯅꯔꯦꯝꯕꯤꯅ ꯀꯞꯄꯒ ꯂꯥꯎꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯁꯅꯔꯦꯝꯕꯤꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ, ꯑꯗꯨꯒ ꯐꯣꯟ ꯑꯗꯨ ꯃꯨꯟꯈꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯁꯅꯔꯦꯝꯕꯤꯒꯤ ꯃꯄꯥꯅ ꯎꯗ꯭ꯔꯕꯁꯨ ꯐꯨꯅ ꯆꯩꯅꯕ ꯑꯃꯗꯤ ꯁꯅꯔꯦꯝꯕꯤꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤ, ꯑꯗꯨꯒ ꯐꯣꯟ ꯑꯗꯣ ꯀꯛꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯩꯔꯤꯕ ꯁꯅꯔꯦꯝꯕꯤꯒꯤ ꯃꯄꯥꯕꯨꯡꯗꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯄꯥꯎ ꯑꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯇꯝꯈꯤ꯫ ꯃꯔꯛ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯄꯥꯕꯨꯡ ꯅꯤꯡꯊꯦꯝꯖꯥꯎꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯁꯅꯔꯦꯝꯕꯤꯒꯤ ꯃꯄꯥ ꯇꯣꯝꯄꯣꯛꯅ ꯃꯌꯥꯝꯗ ꯁꯅꯔꯦꯝꯕꯤꯗꯨ ꯑꯇꯣꯟ ꯁꯅꯥꯅ ꯐꯥꯔꯒ ꯂꯩꯔꯦ ꯍꯥꯏꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯇꯣꯟ ꯁꯅꯥꯗ ꯆꯩꯕ ꯉꯥꯡꯕ ꯑꯃꯗꯤ ꯍꯦꯛ ꯎꯕ ꯃꯐꯝꯗ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯀꯣꯏꯂꯥꯡ ꯂꯥꯡꯅꯔꯛꯏ꯫ ꯁꯣꯝꯗ ꯏꯀꯥꯏꯕꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯄꯥꯕꯨꯡ ꯅꯤꯡꯊꯦꯝꯖꯥꯎꯗꯣ ꯐꯝꯂꯝꯕꯗꯒꯤ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯏ꯫
ꯃꯗꯨꯗ ꯃꯌꯥꯝꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯂꯩꯀꯠꯅꯈꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯅꯔꯦꯝꯕꯤꯅ ꯀꯗꯔ ꯇꯧꯔꯒ ꯃꯍꯥꯛꯄꯨ ꯑꯇꯣꯟ ꯁꯅꯥꯅ ꯐꯥꯔꯦ ꯍꯥꯏꯕꯗꯨ ꯍꯥꯏꯗꯣꯛꯈꯤꯕꯒꯤꯗꯃꯛ ꯑꯇꯣꯟ ꯁꯅꯥꯗꯣ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯇꯣꯟ ꯁꯅꯥꯅ ꯁꯅꯔꯦꯝꯕꯤꯕꯨ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯕ ꯃꯈꯩ ꯐꯨꯈꯤ꯫ ꯅꯉꯣꯟꯗ ꯑꯩꯅ ꯑꯗꯨ ꯍꯥꯏꯌꯨ ꯍꯥꯏꯕ꯭ꯔꯣ? ꯍꯥ, ꯑꯗꯨ ꯍꯥꯏꯌꯨ ꯍꯥꯏꯈꯤꯕ꯭ꯔꯣ? ꯅꯝꯊꯥꯛ ꯇꯧꯕ, ꯅꯆꯤꯟ ꯊꯤꯕ, ꯅꯪ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯇꯣꯛꯇ꯭ꯔꯤ꯫ ꯁꯥꯔꯪ ꯃꯅꯨꯡꯗ ꯂꯩꯔꯕ ꯕꯥꯂꯤ ꯀꯛꯀꯗꯕꯒꯤ ꯅꯔꯦꯡꯖꯨꯝꯗ ꯊꯥꯡ ꯊꯝꯂꯕ ꯐꯥꯎꯕ ꯅꯪꯒꯤ ꯅꯥꯄꯜ ꯇꯣꯛꯇ꯭ꯔꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯩ ꯈꯔ ꯆꯥꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯁꯅꯔꯦꯝꯕꯤꯕꯨ ꯇꯝꯊꯤꯅ ꯐꯨꯈꯤ꯫ ꯑꯁꯨꯝꯅ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡ ꯁꯅꯔꯦꯝꯕꯤꯕꯨ ꯑꯃꯨꯛ ꯄꯨꯟꯁꯤꯜꯂꯒ ꯊꯝꯈꯤ꯫ ꯑꯗꯨꯒ ꯑꯇꯣꯟ ꯁꯅꯥꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯔꯛꯏ, ꯑꯣꯏ ꯅꯈꯣꯏ ꯇꯥꯕ꯭ꯔꯣ? ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯅꯔꯦꯝꯕꯤ ꯍꯣꯏꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯑꯦ, ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ? ꯁꯤꯔꯒꯦ ꯍꯥꯏꯔꯣ? ꯍꯥꯏ ꯀꯃꯜ, ꯁꯤꯔꯕ ꯅꯠꯇꯦꯅꯦ, ꯍꯤꯡꯅꯕꯅꯤꯅꯦ꯫ ꯁꯨꯕꯥꯁ, ꯅꯪꯅ ꯁꯪꯕꯒ ꯁꯪꯕ ꯑꯗꯨꯝ ꯁꯪꯉꯝꯃꯣ꯫ ꯑꯗꯨꯒ ꯀꯃꯜ, ꯚꯤꯡꯒꯤ, ꯅꯕꯥꯅꯤꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯅꯔꯦꯝꯕꯤ ꯍꯣꯏꯗ ꯆꯠꯁꯤ꯫ ꯑꯁ, ꯑꯗꯨ ꯀꯔꯤꯒꯤꯅꯣꯗꯤ ꯈꯪꯗꯅ ꯀꯩꯗꯧꯕ ꯆꯠꯇꯣꯏꯅꯣ? ꯍꯥꯏ, ꯍꯧꯖꯤꯛ ꯁꯅꯔꯦꯝꯕꯤꯅ ꯐꯣꯟ ꯇꯧꯈꯤꯗꯅ ꯃꯗꯨꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁꯅ ꯊꯤꯒꯠꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯅꯅꯤ ꯍꯥꯏꯕꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯈ꯭ꯔꯅꯤ꯫ ꯑꯩꯈꯣꯏ ꯆꯤꯟꯐꯝ ꯂꯩꯔꯣꯏ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯅꯝꯕꯔꯗꯣ ꯂꯧꯔꯨꯒꯗꯕꯅꯤ꯫ ꯑꯦ, ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯂꯧꯗꯣꯏꯕ? ꯍꯥ, ꯑꯣꯏꯔꯣꯏꯗꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨ꯫ ꯑꯩꯈꯣꯏꯅꯦ ꯄꯨꯂꯤꯁꯇ ꯁꯤꯂꯦꯟꯗꯔ ꯇꯧꯕꯅ ꯐꯅꯤ꯫ ꯀꯔꯤꯒꯤ ꯁꯤꯂꯦꯟꯗꯔ? ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯎ, ꯅꯈꯣꯏ ꯑꯃꯠꯇ ꯁꯣꯛꯍꯜꯂꯣꯏ꯫ ꯁꯦ, ꯑꯩ ꯋꯥꯏꯒꯦꯁꯦ꯫ ꯑꯁꯨꯝꯅ ꯑꯇꯣꯟ ꯁꯅꯥꯅ ꯑꯃꯨꯛꯀꯁꯨ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯟꯈꯤ꯫ ꯃꯁꯤꯗꯒꯤ ꯁꯨꯕꯥꯁꯇꯨ ꯁꯅꯔꯦꯝꯕꯤꯕꯨ ꯁꯪꯍꯜꯂꯝꯂꯒ ꯀꯃꯜ, ꯕꯤꯡꯒꯤ ꯑꯃꯗꯤ ꯑꯇꯣꯟ ꯁꯅꯥ ꯃꯈꯣꯏ ꯑꯍꯨꯝ ꯁꯅꯔꯦꯝꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯥꯛꯂꯒ ꯀꯃꯜꯒꯤ ꯃꯃꯥꯟꯅꯕ ꯂꯤꯂꯥ ꯌꯥꯎꯕ ꯇꯦꯝꯕꯒꯤ ꯌꯨꯝꯗ ꯊꯧꯖꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯇꯦꯝꯕꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯈꯤ꯫ ꯃꯁꯤꯗꯒꯤ ꯇꯦꯝꯕꯅꯁꯨ ꯌꯥꯔꯗꯨꯅ ꯇꯦꯝꯕꯒꯤ ꯁꯨꯃꯥꯡꯗ ꯈꯥꯝꯂꯤꯕ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯀꯃꯜꯒ ꯕꯤꯡꯒꯤꯒꯅ ꯇꯣꯡꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯣꯡꯂꯛꯂꯤꯕ ꯕꯥꯏꯛ ꯑꯗꯨꯗꯅ ꯑꯇꯣꯟ ꯁꯅꯥꯅ ꯃꯇꯣꯝꯇ ꯇꯣꯡꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯁꯅꯔꯦꯝꯕꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯇꯣꯟ ꯁꯅꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯃꯃꯥꯏ ꯑꯗꯨ ꯃꯥꯛꯁ ꯑꯃꯃꯝ ꯎꯞꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯅꯣꯞ ꯑꯃꯁꯨ ꯎꯞꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯁꯅꯔꯦꯝꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯈꯥꯝꯂꯝꯂꯒ ꯁꯅꯔꯦꯝꯕꯤꯒꯤ ꯌꯨꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯁꯨꯃꯥꯡꯗ ꯂꯩꯕ ꯌꯥꯎ, ꯃꯥꯡꯒꯣꯜꯗ ꯂꯩꯕ ꯌꯥꯎ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯅ ꯍꯩ ꯄꯨꯂꯤꯁ ꯂꯥꯛꯏꯍꯦ ꯍꯥꯏꯗꯨꯅ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯔꯛꯏ꯫ ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯔꯦ, ꯃꯥꯛꯁꯁꯨ ꯎꯞꯂꯦ, ꯑꯅꯣꯞ ꯑꯃꯁꯨ ꯎꯞꯂꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯄꯨꯂꯤꯁꯀꯤ ꯇꯨꯄꯤ ꯑꯃꯁꯨ ꯎꯞꯁꯜꯂꯕꯅꯤꯅ ꯆꯪꯉꯛꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯃꯁꯛ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯇꯣꯟ ꯁꯅꯥꯅ, ꯃꯌꯥꯝ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯄꯥꯎ ꯈꯔ ꯐꯪꯉꯤ꯫ ꯑꯩꯈꯣꯏꯅ ꯐꯪꯅꯅꯕ ꯁꯣꯏꯗꯅ ꯊꯤꯒꯅꯤ꯫ ꯃꯔꯛꯁꯤꯗ ꯃꯈꯣꯏꯅ ꯐꯣꯟ ꯅꯨꯡ ꯇꯧꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯛꯎ꯫ ꯅꯝꯕꯔꯗꯨꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯈꯪꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤ ꯍꯥꯏꯒꯦꯗꯅ ꯂꯥꯛꯄꯅꯤ꯫ ꯅꯨꯡꯁꯥ ꯊꯤꯕꯤꯔꯨꯅꯨꯗ, ꯑꯩꯈꯣꯏꯅ ꯐꯪꯅꯅꯕ ꯊꯤꯒꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯣꯝꯄꯣꯛꯅ, ꯁꯥꯔ, ꯁꯤꯒꯤ ꯅꯝꯕꯔꯁꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯅ ꯇꯧꯔꯛꯑꯝꯕꯅꯤ꯫ ꯃꯥꯅ ꯍꯥꯏꯕꯗ ꯑꯇꯣꯟ ꯁꯅꯥꯅ ꯃꯥꯁꯦ ꯐꯥꯔꯦ ꯍꯥꯏꯔꯛꯏ꯫ ꯁꯥꯔ, ꯌꯥꯔꯒꯗꯤ ꯈꯤꯇ ꯊꯨꯅ ꯊꯤꯕꯤꯌꯨ꯫ ꯃꯗꯨꯒꯤ ꯑꯇꯣꯟ ꯁꯅꯥ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ꯫ ꯏꯆꯥꯗꯣ ꯀꯔꯤ ꯇꯧꯔꯝꯒꯗꯧꯅꯣ ꯈꯪꯗ꯭ꯔꯦ꯫ ꯅꯨꯡꯁꯥ ꯊꯤꯕꯤꯔꯨꯅꯨꯗ, ꯍꯧꯖꯤꯛꯇꯤ ꯅꯝꯕꯔꯁꯨ ꯐꯪꯂꯕꯅꯤꯅ ꯃꯥ ꯆꯤꯟꯐꯝ ꯂꯩꯔꯣꯏ꯫ ꯑꯗꯣ ꯁꯅꯔꯦꯝꯕꯤꯒꯤ ꯏꯃꯥꯗꯤ ꯎꯗꯦ, ꯃꯥꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯁꯥꯔ, ꯃꯥꯗꯤ ꯃꯁꯥ ꯁꯣꯟꯊꯈꯤꯗꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥꯟꯊꯕꯗꯒꯤ ꯗ꯭ꯔꯤꯞ ꯀꯥꯞꯄꯤ꯫ ꯍꯧꯖꯤꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ꯫ ꯑꯣ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯊꯤꯒꯅꯤ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯔꯤꯕꯁꯤꯅꯤ꯫ ꯑꯗꯣ ꯁꯣꯝꯒꯤ ꯐꯣꯟꯗꯨ ꯍꯧꯖꯤꯛ ꯄꯨꯈꯤꯕ ꯇꯥꯔꯦ꯫ ꯍꯌꯦꯡ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯄꯤꯌꯨ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗꯣ ꯈꯪꯅꯕ ꯊꯤꯒꯅꯤ꯫ ꯍꯣꯏ ꯁꯥꯔ, ꯁꯥꯔ ꯍꯣꯏꯅ ꯑꯃꯨꯛꯇ ꯐꯪꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯐꯣꯟꯗꯨ ꯁꯤꯗ ꯂꯩꯖꯔꯦ꯫ ꯑꯣ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯇꯣꯟ ꯁꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯒ ꯄꯨꯟꯅ ꯁꯅꯔꯦꯝꯕꯤꯒꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯊꯣꯡꯒꯥꯜꯗꯒꯤ ꯄꯨꯂꯤꯁ ꯈꯔꯒ ꯂꯣꯏꯅꯅ ꯁꯅꯔꯦꯝꯕꯤꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯣꯍꯣꯟꯒ ꯄꯨꯟꯅ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯆꯪꯉꯛꯂꯒ, ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦꯅ ꯍꯥꯏ꯫ ꯀꯔꯤ ꯍꯥꯏꯔꯛꯄ? ꯇꯧꯔꯛꯑꯝꯕ ꯅꯝꯕꯔꯗꯨ ꯑꯃꯨꯛꯇ ꯄꯤꯕꯤꯔꯛꯎꯕ꯫ ꯄꯨꯂꯤꯁꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯄꯣꯛ ꯂꯦꯞꯂꯝꯕꯗꯒꯤ ꯐꯝꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ,
ꯁꯥꯔ ꯑꯇꯣꯟ ꯁꯅꯥꯅ ꯄꯨꯈ꯭ꯔꯦ ꯅꯝꯕꯔꯁꯨ ꯄꯨꯈ꯭ꯔꯦ ꯐꯣꯟꯁꯨ ꯄꯨꯈ꯭ꯔꯦ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣꯗꯤ ꯃꯉꯣꯟꯗ ꯄꯤꯈ꯭ꯔꯤꯕ ꯃꯣꯍꯣꯟꯅ ꯍꯥꯏꯕꯗꯗꯤ ꯑꯇꯣꯟ ꯁꯅꯥꯅ ꯁꯅꯔꯦꯝꯕꯤꯁꯤ ꯐꯥꯔꯦ ꯍꯥꯏꯔꯛꯏ ꯍꯥꯏ ꯑꯗꯨꯒ ꯑꯇꯣꯟ ꯁꯅꯥꯗꯨ ꯁꯤꯗ ꯂꯥꯛꯑꯝꯃꯒ ꯅꯝꯕꯔ ꯄꯨꯈꯤꯕꯗꯨꯗ ꯅꯣꯏꯅ ꯐꯥꯍꯧꯗ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯇꯥꯛ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯃꯥꯏ ꯄꯨꯈ꯭ꯔꯤꯅꯣ ꯅꯠꯇꯦ ꯅꯣꯏꯕꯨ ꯑꯇꯣꯟ ꯁꯅꯥꯁꯤ ꯃꯁꯛ ꯈꯪꯗꯕ꯭ꯔꯣ ꯍꯥ ꯃꯁꯥꯅ ꯊꯨꯡꯅ ꯂꯥꯛꯂꯕꯗꯨ ꯐꯥꯎꯕ ꯅꯈꯣꯏꯅ ꯐꯥꯍꯧꯗ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ ꯇꯥꯗ ꯃꯥꯅ ꯂꯥꯛꯑꯝꯕꯗꯣ ꯄꯨꯂꯤꯁ ꯁꯥꯔꯒ ꯂꯥꯛꯑꯝꯕꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒꯤ ꯐꯣꯟꯁꯨ ꯅꯝꯕꯔꯁꯨ ꯄꯨꯂꯞ ꯂꯧꯈꯤꯕꯅꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯥꯗꯤ ꯀꯣꯛ ꯌꯥꯝꯅ ꯂꯩꯕꯒꯤ ꯋꯥꯅꯤꯅꯦ ꯐꯩ ꯈꯪꯒꯅꯤꯗꯅ ꯃꯥ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯄꯥꯕꯨꯡ ꯅꯤꯡꯊꯦꯝꯆꯥꯎꯗꯨ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯃꯗꯨꯗ ꯃꯌꯥꯝꯅ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯐꯝꯕꯤꯌꯨ ꯍꯥꯏꯅ ꯀꯟꯅ ꯈꯥꯝꯈꯤ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯆꯥꯎꯅ ꯌꯥꯈꯤꯗꯦ ꯅꯤꯡꯊꯦꯝꯆꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯄꯨꯂꯤꯁ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯁꯥꯔ ꯆꯤꯡꯌꯥ ꯑꯃꯗ ꯑꯩꯒꯤ ꯁꯪ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯁꯪꯗꯣ ꯅꯍꯥꯟꯋꯥꯏꯗ ꯑꯩꯒꯤ ꯏꯄꯥꯒꯤ ꯍꯥꯛꯇꯛꯇ ꯆꯤꯡ ꯑꯗꯨꯗ ꯀꯤꯍꯣꯝ ꯊꯥꯕꯒꯤ ꯌꯥꯔꯛꯁꯪ ꯑꯣꯏꯅ ꯁꯥꯔꯝꯕꯅꯤ ꯃꯗꯨꯒꯤ ꯁꯪꯗꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯁꯣꯏꯗꯅ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯁꯨꯝꯅ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯄꯥꯕꯨꯡ ꯅꯤꯡꯊꯦꯝꯆꯥꯎꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯦꯝꯆꯥꯎꯅ ꯍꯥꯏꯔꯛꯂꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯦꯔꯦꯁ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯊꯤꯕ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗꯅ ꯑꯇꯣꯟ ꯁꯅꯥ ꯍꯣꯏꯗꯤ ꯁꯅꯔꯦꯝꯕꯤꯒꯤ ꯃꯅꯥꯛ ꯌꯧꯔꯤ ꯃꯗꯨꯗ ꯁꯨꯕꯥꯁꯅ ꯀꯃꯥꯏ ꯇꯧꯔꯒꯦ ꯅꯝꯕꯔꯗꯨ ꯂꯧꯔꯛꯑꯕ ꯅꯠꯇ꯭ꯔꯣ ꯂꯧꯔꯦ ꯑꯩꯅ ꯁꯤꯟꯕ ꯊꯧꯔꯥꯡꯕꯨ ꯃꯥꯏ ꯄꯥꯛꯇꯦ ꯍꯥꯏꯕ꯭ꯔꯣ ꯀꯥꯟꯗꯦ ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯈꯨꯗꯛ ꯑꯁꯤꯗ ꯊꯥꯗꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯁꯨꯝ ꯂꯩꯕꯁꯦ ꯃꯅꯥꯛ ꯁ꯭ꯋꯥꯏꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯈꯪꯉꯛꯄ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯃꯗ ꯆꯠꯂꯁꯤ ꯑꯁ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯣ ꯂꯩ ꯃꯐꯝ ꯑꯃ ꯂꯩ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯗꯨꯗ ꯃꯈꯣꯏ ꯈꯨꯟꯖꯥ ꯈꯔ ꯎꯍꯧꯕꯅꯤ ꯃꯈꯣꯏꯗꯨ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯗ ꯆꯤꯡꯅꯕ ꯃꯥꯜꯂꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯑꯩ ꯀꯥꯟꯗꯦ ꯆꯠꯁꯤ ꯑꯁꯨꯝꯅ ꯑꯇꯣꯟ ꯁꯅꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯅꯔꯦꯝꯕꯤꯗꯨ ꯒꯥꯔꯤꯗ ꯍꯥꯞꯀꯠꯂꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯂꯤꯁꯁꯤꯡꯗꯨ ꯌꯧꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯃꯗꯨꯗ ꯀꯟꯁꯇꯦꯕꯜ ꯑꯃꯅ ꯁꯥꯔ ꯁꯪ ꯍꯥꯏꯕꯗꯨꯗꯤ ꯃꯁꯤꯗ ꯂꯩꯔꯤꯕꯁꯤ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯂꯩꯕ ꯎꯗꯦ ꯁꯥꯔ ꯃꯈꯣꯏ ꯃꯐꯝꯁꯤꯗ ꯂꯩꯔꯝꯃꯤ ꯃꯐꯝꯁꯤꯗ ꯇꯥꯔꯤꯕ ꯕꯇꯜꯁꯤ ꯌꯨꯅꯝ ꯅꯝꯃꯤ ꯑꯗꯨꯒ ꯑꯆꯥꯄꯣꯠ ꯆꯥꯈꯤꯕꯒꯤ ꯀꯣꯕꯔꯁꯤꯡꯁꯤꯁꯨ ꯍꯧꯖꯤꯛ ꯆꯥꯔꯝꯕꯒꯤ ꯏꯍꯟꯍꯜꯂꯤ ꯃꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯌꯥꯝꯅ ꯁꯤꯡꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯐꯔꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯁꯅꯔꯦꯝꯕꯤ ꯍꯣꯏꯗ ꯆꯠꯂꯁꯤ ꯑꯗꯨꯒ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯐꯝ ꯀꯔꯝꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯍꯪꯉꯨꯁꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥ ꯍꯣꯏꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯂꯒ ꯆꯤꯡꯌꯥ ꯑꯗꯨꯗꯒꯤ ꯊꯧꯗꯣꯔꯛꯂꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯁꯅꯔꯦꯝꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯄꯗ ꯑꯇꯣꯟ ꯁꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯀꯃꯜ ꯑꯃꯗꯤ ꯕꯦꯡꯒꯤꯕꯨ ꯕꯥꯏꯛ ꯑꯃꯗ ꯇꯣꯡꯂꯒ ꯂꯝꯕꯤꯗ ꯊꯧꯔꯝꯕꯗꯨ ꯊꯦꯡꯅꯈꯤ ꯃꯗꯨꯗ ꯄꯨꯂꯤꯁ ꯀꯟꯁꯇꯦꯕꯜ ꯑꯃꯅ ꯁꯥꯔ ꯉꯁꯥꯏ ꯄꯤꯔꯛꯄ ꯑꯇꯣꯟ ꯁꯅꯥ ꯍꯥꯏꯕꯗꯨꯒꯤ ꯐꯣꯇꯣꯗꯨꯒ ꯃꯥꯟꯅꯕ ꯅꯨꯄꯥ ꯑꯃ ꯑꯥꯗ ꯒꯥꯔꯤ ꯊꯧꯔꯤ ꯍꯥꯏ ꯃꯅꯥꯛꯁꯤꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯨ ꯑꯁꯨꯝꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯊꯧꯖꯤꯜꯂꯤ ꯑꯗꯨꯒ ꯑꯇꯣꯟ ꯁꯅꯥ ꯍꯣꯏꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯍꯟꯈꯤ ꯃꯗꯨꯗ ꯑꯇꯣꯟ ꯁꯅꯥ ꯍꯣꯏꯅ ꯁꯥꯔ ꯀꯔꯤ ꯂꯩꯔꯒꯦ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯅꯪꯂꯥ ꯑꯇꯣꯟ ꯁꯅꯥ ꯍꯥꯏꯁꯦ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯃꯥꯅꯦ ꯁꯥꯔ ꯑꯩꯅꯦ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯑꯗꯨꯗꯤ ꯑꯣꯐꯤꯁ ꯐꯥꯎꯗꯪ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯑꯇꯣꯟ ꯁꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯕꯦꯡꯒꯤ ꯑꯃꯗꯤ ꯀꯃꯜꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟꯗ ꯄꯨꯔꯛꯈꯤ ꯑꯗꯨꯒ ꯏꯍꯪ ꯄꯥꯎꯍꯪ ꯇꯧꯈꯤ ꯅꯈꯣꯏ ꯁꯅꯔꯦꯝꯕꯤ ꯍꯥꯏꯁꯤ ꯈꯪꯕ꯭ꯔꯥ ꯃꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯍꯣꯏ ꯁꯥꯔ ꯑꯩ ꯈꯪꯉꯤ ꯑꯩꯈꯣꯏ ꯈꯨꯜꯗꯒꯤꯅꯦ ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯃꯥꯁꯤ ꯐꯥꯔꯒ ꯀꯥꯏꯗ ꯍꯨꯟꯗꯣꯛꯑꯝꯃꯕ ꯑꯁꯦꯡꯕꯗ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯐꯕ ꯑꯣꯏꯔꯣꯏ ꯀꯔꯤꯅꯣꯅꯦ ꯁꯥꯔ ꯅꯠꯇꯦꯅꯦ ꯁꯅꯔꯦꯝꯕꯤꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯐꯥꯗꯣꯏꯕ ꯑꯣꯏ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨꯅꯦ ꯁꯅꯔꯦꯝꯕꯤ ꯃꯁꯥꯅ ꯅꯈꯣꯏꯅ ꯐꯥꯏ ꯍꯥꯏꯕꯁꯦ ꯐꯣꯟꯗ ꯍꯥꯏꯔꯛꯂꯝꯂꯕꯅꯤ ꯍꯧꯖꯤꯛ ꯅꯈꯣꯏ ꯆꯦꯟꯐꯝ ꯂꯩꯔꯣꯏꯅꯦ ꯐꯔꯦꯅꯦ ꯁꯥꯔ ꯁꯅꯔꯦꯝꯕꯤꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯀꯔꯝꯕ ꯐꯣꯟꯗꯅꯣ ꯀꯔꯝꯕ ꯅꯝꯕꯔꯗꯅꯣ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯈꯤꯕ ꯈꯣꯟꯖꯦꯜꯗꯨꯅ ꯀꯔꯥꯏꯅꯣ
ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝꯗꯨ ꯑꯩꯈꯣꯏꯗ ꯎꯠꯄꯤꯔꯣꯅꯦ ꯀꯥꯟꯗꯦꯗ ꯁꯥꯔ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯃꯥꯡꯍꯟꯕꯤꯒꯅꯨ ꯑꯩꯈꯣꯏꯗꯤꯕ ꯈꯔ ꯊꯛꯆ ꯆꯥꯖꯕꯒꯤ ꯋꯥꯅꯤ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯒ ꯐꯥꯒꯗꯕ ꯅꯠꯇꯦꯗ ꯑꯣ ꯅꯈꯣꯏꯁꯤ ꯅꯨꯄꯤꯒ ꯐꯥꯒꯗꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯣ ꯍꯥꯏ ꯀꯅꯥ ꯀꯅꯥ ꯂꯩ ꯁꯅꯔꯦꯝꯕꯤ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎ ꯄꯤꯈꯣ ꯃꯈꯣꯏꯒꯤ ꯃꯤ ꯈꯔ ꯂꯥꯛꯑꯣ ꯍꯥꯏꯌꯨ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏ ꯈꯔ ꯀꯧꯈꯤ ꯑꯗꯨꯒ ꯆꯤꯟꯕꯪ ꯋꯥꯐꯪꯅꯈꯤ ꯃꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯅꯠꯇꯦꯅꯦ ꯃꯌꯥꯝꯅ ꯇꯧꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯉꯁꯥꯏ ꯅꯨꯡꯊꯤꯜꯁꯨ ꯑꯩꯒꯤꯗ ꯂꯥꯛꯑꯝꯃꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯄꯨꯂꯤꯁ ꯇꯧꯔꯒ ꯑꯩꯕꯨ ꯐꯥꯍꯜꯂꯤ ꯅꯠꯇꯦꯅꯦ ꯃꯌꯥꯝꯅ ꯑꯩꯕꯨ ꯆꯤꯡꯅꯕꯤꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯗꯨꯗ ꯁꯅꯔꯦꯝꯕꯤꯒꯤ ꯃꯄꯥꯅ ꯍꯣꯏ ꯅꯪꯅ ꯏꯆꯥꯗꯨ ꯐꯥꯔꯒ ꯊꯝꯃꯤ ꯍꯥꯏꯕꯁꯦ ꯏꯆꯥ ꯁꯅꯔꯦꯝꯕꯤꯅꯅꯦ ꯃꯆꯤꯟꯅ ꯍꯥꯏꯔꯝꯂꯕꯅꯤ ꯅꯪ ꯆꯦꯟꯕ ꯌꯥꯔꯣꯏ ꯍꯥꯏ ꯑꯍꯟ ꯅꯪ ꯃꯗꯨꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯤꯕ ꯉꯝꯒꯗ꯭ꯔꯣ ꯍꯥ ꯃꯥꯅ ꯇꯧꯔꯛꯑꯝꯕ ꯅꯝꯕꯔꯗꯨ ꯀꯔꯥꯏ ꯍꯥ ꯅꯝꯕꯔꯗꯨ ꯀꯔꯥꯏꯅꯣ ꯍꯣꯏ ꯅꯝꯕꯔꯗꯨꯗꯤ ꯅꯪꯅ ꯄꯨꯂꯤꯁ ꯁꯥꯔꯒ ꯂꯧꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯑꯗꯨ ꯈꯪꯉꯗꯤ ꯄꯨꯂꯤꯁ ꯁꯥꯔꯒ ꯂꯥꯛꯑꯝꯕꯗꯨꯗ ꯐꯥꯍꯧꯕ ꯌꯥꯗ꯭ꯔꯣ ꯍꯥ ꯍꯥꯠꯇꯣꯛꯍꯧꯕ ꯌꯥꯗ꯭ꯔꯣ ꯀꯩ ꯀꯥꯟꯗꯕꯗ ꯑꯩꯕꯨꯅꯦ ꯅꯨꯄꯤ ꯐꯥꯕ ꯌꯥꯝ ꯐꯠꯇꯕ ꯃꯤ ꯇꯥꯍꯟꯒꯅꯨ ꯁꯥꯔ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯕꯨ ꯐꯥꯕ ꯂꯥꯛꯄꯤꯌꯨ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯁꯨꯝꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯀꯔꯦꯝꯅꯔꯝꯂꯒ ꯑꯇꯣꯟ ꯁꯅꯥꯒꯤ ꯀꯥꯡꯕꯨ ꯑꯗꯣ ꯑꯃꯨꯛ ꯆꯠꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯌꯥꯝꯗ ꯃꯌꯥꯝ ꯑꯇꯣꯟ ꯁꯅꯥꯅ ꯁꯅꯔꯦꯝꯕꯤꯁꯦ ꯁꯣꯏꯗꯅ ꯐꯥꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯃꯥꯒꯤ ꯃꯊꯛꯇ ꯃꯔꯥꯟ ꯄꯤꯕ ꯌꯥꯕ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯃꯥꯟ ꯂꯩꯇꯕꯅ ꯃꯍꯥꯛ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯔꯝꯗ ꯁꯣꯏꯗꯅ ꯊꯤꯈꯤꯒꯦ ꯑꯗꯨꯒ ꯁꯅꯔꯦꯝꯕꯤꯕꯨ ꯐꯪꯅꯕꯁꯨ ꯍꯣꯠꯅꯖꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯍꯟꯕꯤꯔꯣ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯣ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅꯈꯤ ꯃꯌꯥꯝ ꯍꯟꯅꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯋꯥ ꯇꯥꯅꯈꯤ ꯁꯥꯔ ꯑꯇꯣꯟ ꯁꯅꯥꯅ ꯐꯥꯏ ꯍꯥꯏꯕꯁꯤ ꯁꯅꯔꯦꯝꯕꯤ ꯃꯁꯥꯅ ꯍꯥꯏꯔꯛꯑꯝꯃꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯇꯣꯟ ꯁꯅꯥꯗꯤ ꯉꯁꯥꯏ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯂꯥꯛꯄꯗ ꯃꯌꯨꯝꯗ ꯇꯨꯝꯕꯒ ꯂꯩꯔꯝꯃꯦꯁꯨ ꯍꯥꯏꯔꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯥꯗꯤ ꯍꯧꯖꯤꯛꯁꯨ ꯃꯃꯥꯟꯅꯕ ꯈꯔꯒ ꯄꯨꯜꯂꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯁꯤꯗꯕꯨ ꯃꯥꯅ ꯐꯥꯔꯝꯒꯗ꯭ꯔꯅꯦ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯁꯅꯔꯦꯝꯕꯤꯁꯤ ꯐꯥꯔꯕꯗꯤ ꯃꯥ ꯌꯨꯝꯗ ꯂꯩꯔꯣꯏ ꯀꯨꯂꯣꯠ ꯂꯣꯠꯄ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯏꯐꯣꯡ ꯐꯣꯡꯅ ꯂꯩꯔꯤꯕꯁꯤ ꯃꯥꯅ ꯐꯔꯝꯗꯧꯕ ꯃꯥꯟꯗꯦ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯑꯇꯣꯟ ꯁꯅꯥ ꯁꯥꯔꯒ ꯐꯥꯔꯕꯔꯥ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯦꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯊꯤꯖꯤꯟꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯅꯦ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥꯗ ꯋꯥ ꯈꯔ ꯍꯪꯁꯤ ꯃꯉꯣꯟꯗ ꯇꯁꯦꯡꯅ ꯑꯇꯣꯟ ꯁꯅꯥꯅ ꯐꯥꯕꯗꯨ ꯎꯍꯧꯕ꯭ꯔꯥ ꯍꯪꯁꯤ ꯃꯈꯣꯏꯅ ꯍꯥꯏꯕꯗꯗꯤ ꯁꯅꯔꯦꯝꯕꯤꯒ ꯃꯃꯥꯒꯗꯨ ꯌꯨꯝꯗꯒꯤ ꯀꯧꯊꯣꯛꯑꯒ ꯐꯥꯕꯅꯦꯁꯨ ꯍꯥꯏꯔꯤ ꯁꯥꯔ ꯌꯨꯝꯗꯒꯤ ꯀꯧꯊꯣꯛꯄ ꯍꯥꯏꯔꯤꯕꯅꯤꯅ ꯃꯈꯣꯏ ꯌꯥꯅꯕꯁꯨ ꯃꯥꯜꯂꯦ ꯁꯥꯔ ꯑꯩꯁꯨ ꯃꯗꯨ ꯈꯜꯂꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯁꯅꯔꯦꯝꯕꯤꯅ ꯐꯣꯟꯗ ꯑꯇꯣꯟ ꯁꯅꯥꯅ ꯐꯥꯏ ꯍꯥꯏꯔꯛꯂꯤꯕ ꯈꯪꯗ꯭ꯔꯦ ꯍꯌꯦꯡ ꯃꯃꯥꯗꯣ ꯎꯅꯔꯒ ꯀꯔꯝꯅ ꯀꯧꯊꯣꯛꯄꯅꯣ ꯃꯤꯑꯣꯏꯁꯤꯡꯗꯨ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯪꯂꯁꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯗꯣ ꯑꯇꯣꯟ ꯁꯅꯥꯒꯤ ꯀꯣꯛ ꯑꯗꯨꯗ ꯃꯀꯣꯛ ꯂꯩꯈꯥꯏꯔꯤ ꯃꯥꯅ ꯇꯧꯕꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯕꯅꯤ ꯑꯗꯨꯕꯨ ꯈꯨꯗꯝ ꯆꯥꯡꯗꯝ ꯐꯪꯗꯕꯅ ꯃꯥꯕꯨ ꯐꯥꯕ ꯉꯝꯈꯤꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯄꯨꯡ 2 ꯇꯥꯔꯛꯂꯕ ꯃꯇꯝꯅꯤ ꯑꯇꯣꯟ ꯁꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯒ ꯄꯨꯟꯅ ꯁꯅꯔꯦꯝꯕꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯏ ꯇꯁꯦꯡꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯧꯔꯥꯡ ꯑꯁꯤꯗ ꯃꯥꯒ ꯄꯨꯜꯂꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯐꯥꯎꯕ ꯄꯨꯡꯉꯛ ꯉꯛꯈꯤ ꯃꯁꯤꯗꯒꯤ ꯑꯇꯣꯟ ꯁꯅꯥꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯅꯥꯛ ꯌꯧꯔꯒ ꯃꯥꯅ ꯐꯣꯟꯗ ꯄꯥꯎ ꯄꯤꯔꯨꯕꯅ ꯋꯥꯊꯣꯛ ꯑꯁꯤ ꯆꯥꯎꯊꯣꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯇꯥꯏꯅꯗꯨꯅ ꯐꯨꯈꯤ ꯃꯁꯤꯗ ꯅꯠꯇꯅ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯁꯥ ꯁꯣꯛꯈꯤ ꯁꯅꯔꯦꯝꯕꯤ ꯀꯞꯄ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯗꯦ ꯀꯔꯤꯕꯨꯗꯤ ꯇꯧꯔꯨꯅꯤ ꯑꯃ ꯄꯥꯜꯂꯖꯕ ꯐꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯃꯈꯣꯏ ꯃꯔꯤꯅ ꯌꯣꯝꯁꯤꯟꯗꯨꯅ ꯁꯔꯥꯛ ꯇꯝꯂꯔꯕꯗ ꯄꯨꯛꯅꯤꯡ ꯄꯦꯟꯅ ꯀꯞꯄ ꯅꯠꯇꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯇꯣꯟ ꯁꯅꯥ ꯁꯅꯔꯦꯝꯕꯤꯕꯨ ꯁꯨꯕꯥꯁꯇ ꯑꯃꯨꯛ ꯁꯤꯟꯅꯔꯝꯂꯒ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯣ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯁꯨꯕꯥꯁꯇ ꯍꯥꯏꯔꯝꯃꯤ ꯚꯥꯏ ꯅꯪꯁꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 3 ꯇꯥꯔꯛꯄꯗ ꯌꯨꯝꯗ ꯂꯩꯌꯨ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯁꯅꯔꯦꯝꯕꯤꯅ ꯃꯐꯝꯁꯤꯗ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯀꯥ ꯑꯁꯤꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯂꯝꯂꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯡ 4 ꯇꯥꯔꯛꯄꯗ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯄꯨꯟꯁꯤ ꯑꯁꯨꯝꯅ ꯑꯇꯣꯟ ꯁꯅꯥꯅ ꯑꯅꯧꯕ ꯄ꯭ꯂꯥꯟ ꯑꯃꯃꯨꯛ ꯇꯧꯔꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯒ ꯄꯨꯟꯅ ꯃꯌꯨꯝꯗ ꯍꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯇꯣꯟ ꯁꯅꯥꯗꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯉꯛꯏ ꯃꯗꯨꯗ ꯅꯤꯡꯊꯤꯝꯖꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯍꯥꯏ
nang tawri si karino ha nang tawri basi napa ibu miya mangsida sangsi siu haibro pabung kaino haidubo nati pabung phauna ibu singrabro karigi singatani ha hayo nang kai salui nang hauji krai salu gei ho police na pharo riba khangabra police na pharo riba hai police station digi sat khra haibadi phana kuire aduga hauji nongalam dai sida lakli basi karigi no haibani pabung aina aigi isagi yumsida hanjanigo matamda hanjanmada kanasu je pinaba leite masi hairamlaga aton sana magi kada sangki aduga magi kagi thongado gamlawnga thinjinki maduda ningthem jauna hai tabra nangi yumsida nanga lehoro aidine binabunda chalani nanga leminaga dabgi saruk sikhibana farabani asumna ningthem jauksu kaptuna magi kada sangki masigi matung nonga lei ayuki pung taruk khara helakpada pulising atu aton sanagi yumda lakhi aduga aton sanaga unaki good morning aton sana good morning sir ayuk sida kai lerage khudam changdam phanglabro khudam changdam aton sana pulis ai khoida singa ba huran ba mihat ba misingse phana bagi khulla yamna leida hauji khudak ta phaba ngamdrabasu kaidonungda na thokpadi ngamdi hariba sa wafam aduga aiga kari bai leinege sa mari leinar-kani ha aikhoi sanari bigi yumda yorabani magi mamana haibada sanari bi phabada miyoi mari yawi hai aduga miyoi amadi mana masak khangi ba nupa aduna kokthuk-aga phabani hairi ado ngarang aikhona ubadadi nakhoi ahum khaktani amadudi kaja thanamage haidi mana sangaga thamliba poto hauji aikhoida lefam tau maduna nangi afabu waigani sa nakhoi police singna khanba bakhal khudima chungani haibadi lagani da aigi imanaba kanaro walibo ai khangre o nang khangramnina takpa tare danga sanari bibu yumdagi mapa accident thokle haijin naraga kauthokliba subas ma kai chakrage maga nakhoiga adum puli na haibasi aikhoi khanglabani aduga ngarang aikhoina ubadadi maga punba udi madi kai chakrage noina mabu sanari mi sanghanduna thambuna tro kainune sargi wafam dubo nukti gi punbai manabasi nukti ga dum pungani haiba lebrane sarna yam thaja bidraga ai ungonda phone tawge mana kaida lege haiba to ai hange hai phone nati video call ne tawgadabani khoi gi maksida hoida sar ai tawge asum na hairaga subas to yam usitna video call tawki hana haina kibagi matungina subas tu magi kada hiptuna leirami maduda to sanana bai nangse kaida lege kaino bai isang amdana phamudi hipisiri ado police na nangse yengningi se yenguse asum na hairaga police ta phone do piki maduda police na subas nang hojik pu kaida lege sir ai hojik aigi kada leiri sidi noi mado amta payalo ai wakra haige hoi sir asumna police officer aduna haibadagi subas tu magi mamabu kochi thiki tanja adudadi somda atun sanati humang kangkhallaglabani maramdi karigumba subas ki mamana ngarang nungthildagi subas tu yumda leite hek kumlakpada irai laina adumak phakhragabani adubu laibak phabana paidi payalakidai sir ima du hotel da chakiba male leite asumna khumlakpada police officer aduna fare adudi thamage masi haiduna phone do kathatli aduga atun sanada yenglaga yai nang jai adudi amuk chalu khigine fani sir sab saba kudam sangam do pubiro asumna lauduna atun sanada lehowi maduda thungal thorakpada constable amana sir aikhoina atun sanada chindaribasi landari bajalane aikhoina chindaramba subasna sanari bibu sangbu oiramgani na khallubadu subasti magi jumda leiri aduga atun sanasu swaida dum leiri sarbasi atopa miyoi kharana atun sana saraga phaba mali sar yemu tabane sasi asumna police sing tu station da amuk chatke masaki matung haina khibagi matung ina makhoi mamanaba sing tu sanari bina leiri ba mafa maduda
ꯑꯌꯨꯛꯀꯤ ꯄꯨꯡ 4 ꯇꯥꯔꯛꯄꯗ ꯊꯦꯡꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯇꯣꯟ ꯁꯅꯥꯒꯤ ꯀꯥꯡꯕꯨꯗꯨ ꯌꯧꯁꯤꯜꯂꯛꯂꯕ ꯃꯇꯨꯡ ꯁꯅꯔꯤꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯋꯥ ꯇꯥꯟꯅꯔꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯄ ꯇꯥꯔꯦ, ꯃꯐꯝ ꯑꯃꯗ ꯆꯠꯂꯅꯤ꯫ ꯑꯁ ꯑꯇꯣꯟ ꯁꯅꯥ, ꯍꯟꯗꯛꯅ ꯑꯃꯨꯛ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯣ ꯄꯤꯔꯣꯅꯦ, ꯑꯩ ꯌꯨꯝ ꯆꯠꯂꯒꯦ꯫ ꯁꯤꯒꯤ ꯊꯕꯛꯁꯤꯗ ꯀꯨꯏꯅ ꯌꯥꯎꯔꯒꯅꯦ ꯄꯨꯟꯁꯤ ꯁꯥꯡꯗꯧ ꯃꯥꯟꯗ꯭ꯔꯦꯕ꯫ ꯑꯣꯏ ꯀꯃꯜ, ꯅꯪꯒꯤ ꯁꯦꯟꯗꯨꯗꯤ ꯑꯔꯥꯏꯕꯅꯤꯅꯦ, ꯃꯁꯤꯒꯤ ꯁꯖꯤ ꯃꯁꯥꯁꯤ ꯅꯥꯟꯊꯣꯛꯈ꯭ꯔꯕꯗꯤ ꯅꯪꯁꯨ ꯈꯪꯗꯦꯅ ꯆꯦꯟꯕ ꯌꯥꯔꯣꯏꯅꯦ꯫ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯊꯥꯗꯣꯛꯂꯝꯃꯒ ꯑꯇꯣꯞꯄ ꯑꯃꯗ ꯆꯠꯄ ꯇꯥꯕꯅꯤ꯫ ꯃꯐꯝꯗꯣ ꯌꯧꯔꯒ ꯑꯩꯒ ꯁꯅꯔꯤꯝꯕꯤꯒꯗꯪ ꯂꯩꯍꯧꯔꯒꯦ, ꯑꯗꯨꯒ ꯅꯈꯣꯏ ꯆꯠꯈ꯭ꯔꯣ꯫ ꯑꯗꯣ ꯍꯥꯏꯅꯈꯤꯕ ꯁꯦꯟꯗꯨꯗꯤ? ꯑꯁ ꯕꯥꯏꯕꯦꯡꯒꯤ ꯄꯤꯒꯅꯤ ꯀꯩꯗꯧꯔꯒꯦ, ꯑꯩ ꯍꯥꯏꯅꯈꯤꯕ ꯋꯥ ꯉꯥꯛꯅ ꯆꯠꯄ ꯃꯤꯅꯤꯅꯦ꯫ ꯃꯐꯝꯁꯦ ꯈꯨꯜꯁꯤꯒꯤ ꯒꯦꯡꯁꯇꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯍꯣꯂꯥꯒꯤꯅꯤ, ꯃꯉꯣꯟꯗ ꯑꯩꯅ ꯂꯨꯄꯥ 10,000 ꯅꯨꯃꯤꯠ 2ꯒꯤ ꯑꯣꯏꯅꯅꯦ ꯁꯪꯁꯦ ꯂꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯇꯝ ꯂꯣꯏꯔꯦ, ꯍꯟꯗꯛ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝꯁꯤꯗꯗꯤ ꯁꯅꯔꯤꯝꯕꯤꯒ ꯑꯩꯒꯁꯦ ꯂꯩꯔꯗꯕꯅꯦ꯫ ꯍꯣꯏꯅꯦ ꯐꯔꯦꯅꯦ, ꯅꯪꯅ ꯍꯥꯏꯕꯗ ꯇꯧꯔꯤꯗꯅ꯫ ꯂꯥꯛꯑꯣ, ꯀꯥꯏꯗꯅꯣ ꯍꯟꯗꯛ ꯆꯠꯇꯣꯏꯁꯤꯅ, ꯆꯠꯂꯁꯤ ꯂꯥꯛꯑꯣꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯇꯣꯟ ꯁꯅꯥꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯁꯅꯔꯤꯝꯕꯤꯕꯨ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯄꯨꯈꯤ꯫ ꯃꯐꯝ ꯑꯗꯨ ꯆꯤꯡꯒꯤ ꯈꯨꯜ ꯑꯃꯒꯤ ꯃꯅꯥꯛꯅꯤ, ꯑꯀꯣꯏꯕꯗ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯃꯁꯨ ꯈꯨꯟꯗꯥꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯕ ꯅꯥꯏꯇꯣꯝ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯁꯅꯔꯤꯝꯕꯤꯕꯨ ꯄꯨꯁꯜꯂꯛꯏ, ꯑꯗꯨꯒ ꯑꯇꯣꯟ ꯁꯅꯥꯅ ꯍꯥꯏꯔꯛꯏ, ꯏꯕꯥꯅꯤ ꯃꯐꯝꯁꯤꯗ ꯂꯩꯕ ꯇꯥꯔꯦ, ꯂꯝꯒ ꯍꯦꯟꯗꯅ ꯅꯥꯟꯊꯣꯛꯑꯒ ꯆꯦꯟꯒꯦ ꯈꯜꯂꯕ꯭ꯔꯥ? ꯅꯊ꯭ꯋꯥꯏ ꯃꯥꯡꯉꯦ ꯈꯪꯉꯨ꯫ ꯑꯁꯨꯝꯅ ꯁꯅꯔꯤꯝꯕꯤꯗ ꯀꯤꯍꯜꯂꯝꯂꯒ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯑꯩ ꯍꯣꯔꯦꯟ ꯕꯦꯡꯒ ꯆꯠꯂꯒꯦ, ꯑꯗꯨꯒ ꯅꯣꯏꯒꯤ ꯁꯦꯟꯗꯣ ꯄꯤꯔꯒꯦ꯫ ꯍꯧꯖꯤꯛꯀꯤꯗꯤꯅꯦ ꯅꯣꯏ ꯍꯜꯂꯨ, ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯅꯈꯣꯏꯗ ꯊꯦꯡꯅꯕꯗ ꯋꯥꯒ ꯍꯪꯂꯛꯂꯗꯤꯅꯦ ꯌꯥꯝ ꯁꯤꯡꯅꯒ ꯈꯨꯝꯃꯨꯅꯨ, ꯃꯈꯣꯏꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨ ꯈꯛꯇꯪ ꯈꯨꯝꯃꯨ꯫ ꯇꯟꯗꯦ ꯃꯥꯟꯗꯦ ꯈꯪꯉꯦꯗꯅ, ꯑꯩꯒꯤ ꯃꯔꯝꯗ ꯍꯪꯂꯛꯂꯕꯁꯨ ꯈꯪꯗꯦ ꯃꯁꯥꯗ ꯍꯪꯉꯣꯅ ꯍꯥꯏꯌꯨ, ꯚꯥꯞ ꯇꯥꯔꯦꯀꯣ? ꯑꯗꯨꯒ ꯑꯩꯁꯦ ꯃꯤ ꯑꯃꯗꯁꯨ ꯂꯨꯄꯥ 5,000,000 ꯄꯤꯒꯗꯕ ꯂꯩꯔꯤꯕꯅꯤ ꯑꯩꯁꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯀꯥꯏꯅꯔꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯟꯗ ꯑꯇꯣꯟ ꯁꯅꯥꯅ ꯕꯦꯡꯛꯇꯒꯤ ꯁꯦꯟ ꯀꯥꯏꯔꯨꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯃꯈꯣꯏꯒꯤ ꯍꯥꯏꯅꯈꯤꯕ ꯁꯦꯟꯐꯝ ꯑꯗꯣ ꯄꯤꯈꯤ, ꯑꯗꯨꯒ ꯂꯨꯄꯥ 5,00,000ꯁꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯗ ꯄꯤꯈꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯊꯥ ꯑꯃ ꯐꯥꯖꯤꯜꯂꯛꯂꯤ꯫ ꯁꯅꯔꯤꯝꯕꯤꯒꯤ ꯃꯕꯨꯡꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯗꯨꯅ ꯌꯨꯝꯗ ꯊꯣꯔꯛꯇꯨꯅ ꯀꯔꯤ ꯀꯝꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯍꯪꯈꯤ, ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ ꯊꯤꯔꯤ, ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯊꯤꯈꯤꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯄꯥꯎꯈꯨꯝ ꯑꯗꯨꯅ ꯁꯅꯔꯤꯝꯕꯤꯒꯤ ꯃꯕꯨꯡꯗꯨ ꯏꯄꯦꯟ ꯄꯦꯟꯈꯤꯗꯦ꯫ ꯁꯣꯝꯗ ꯁꯅꯔꯤꯝꯕꯤꯒꯤ ꯃꯃꯥ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯤꯕꯝ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯌꯥꯝꯅ ꯁꯣꯟꯖꯤꯟꯈ꯭ꯔꯦ, ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯅꯥꯀꯟ ꯑꯃꯗꯅ ꯑꯇꯣꯟ ꯁꯅꯥꯅ ꯍꯥꯟꯅꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯑꯗꯨꯝ ꯄꯨꯜꯂꯤ, ꯑꯗꯨꯒ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯉꯥꯎꯁꯤꯟꯅꯕ ꯍꯦꯟꯖꯤꯜꯂꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯗ꯭ꯔꯒꯁꯨ ꯁꯤꯖꯤꯟꯅꯔꯛꯂꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯁꯅꯔꯤꯝꯕꯤꯕꯨ ꯐꯨꯅꯤꯡꯕ ꯃꯇꯝꯗ ꯐꯨꯕ, ꯉꯥꯡꯅꯤꯡꯕ ꯃꯇꯝꯗ ꯉꯥꯡꯕ ꯇꯧꯗꯨꯅ ꯌꯥꯝꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯔꯛ ꯑꯁꯤꯗ ꯁꯅꯔꯤꯝꯕꯤꯁꯨ ꯑꯇꯣꯟ ꯁꯅꯥꯕꯨ ꯍꯥꯠꯅꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯌꯥꯠꯄ ꯍꯧꯔꯛꯈꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯁꯅꯔꯤꯝꯕꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯅꯨꯄꯥ ꯃꯆꯥ ꯈꯔꯗ ꯃꯍꯥꯛꯄꯨ ꯁꯦꯟꯅꯅꯕ ꯁꯦꯟ ꯄꯤꯗꯨꯅ ꯑꯇꯣꯟ ꯁꯅꯥꯅ ꯊꯝꯕ ꯃꯔꯝꯅ ꯁꯅꯔꯤꯝꯕꯤ ꯅꯥꯟꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛ ꯊꯥ 2 ꯁꯨꯖꯤꯜꯂꯛꯂꯤ꯫ ꯁꯅꯔꯤꯝꯕꯤ ꯃꯁꯥꯒꯤ ꯐꯤꯕꯝ ꯑꯍꯣꯡꯕ ꯂꯥꯛꯈꯤ꯫ ꯃꯍꯥꯛ ꯃꯃꯥ ꯑꯃ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯈꯤ, ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯑꯇꯣꯟ ꯁꯅꯥꯗ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯗꯣꯛꯂꯨꯔꯕꯗꯤ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯈꯟꯈꯤ꯫ ꯁꯅꯔꯤꯝꯕꯤꯅ ꯑꯇꯣꯟ ꯁꯅꯥꯕु ꯍꯥꯠꯂꯝꯂꯒ ꯁꯤꯈ꯭ꯔꯒꯦ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯑꯔꯦꯞꯄ ꯋꯥꯈꯜꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯃꯠꯇ ꯈꯪꯍꯟꯗꯅ ꯑꯇꯣꯟ ꯁꯅꯥꯕु ꯍꯥꯠꯅꯅꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯁꯅꯔꯤꯝꯕꯤꯒꯤ ꯃꯃꯥꯗꯨ ꯑꯁꯨꯝ ꯋꯥꯈꯜ ꯂꯩꯅꯥ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯂꯒ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯇꯣꯝꯄꯣꯛ ꯇꯥꯏꯅꯐꯝ ꯈꯪꯗꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯄꯨꯂꯤꯁꯅꯁꯨ ꯊꯧꯁꯥꯕꯤꯗ꯭ꯔꯤ, ꯃꯍꯥꯛꯅ ꯊꯤꯒꯗꯕꯁꯨ ꯊꯤꯐꯝ ꯈꯪꯗ꯭ꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯋꯥꯈꯜꯅ ꯇꯣꯝꯄꯣꯛ ꯋꯥꯈꯜ ꯆꯣꯏꯕ ꯍꯧꯔꯛꯂꯤ, ꯑꯗꯨꯕꯨ ꯀꯞꯅ ꯀꯞꯅ ꯂꯥꯎꯅ ꯂꯥꯎꯅ ꯁꯅꯔꯤꯝꯕꯤꯒꯤ ꯃꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯁꯅꯔꯤꯝꯕꯤꯒꯤ ꯃꯕꯨꯡꯁꯨ ꯃꯥꯒꯤ ꯑꯦꯛꯖꯥꯝ ꯃꯇꯝ ꯑꯣꯏꯔꯛꯈꯤ꯫
ꯃꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯗꯨꯛ ꯁꯦꯟ ꯆꯪꯅ ꯇꯝꯍꯟꯈꯤꯕ ꯃꯍꯩ ꯑꯗꯨ ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯃꯥꯡꯕ ꯇꯥꯔꯦ ꯑꯗꯨꯅ ꯅꯪꯁꯨ ꯆꯠꯂꯣ ꯍꯥꯏꯕꯗꯒꯤ ꯁꯟꯅꯔꯦꯝꯕꯤꯒꯤ ꯃꯕꯨꯡꯁꯨ ꯅꯨꯡꯉꯥꯏꯇ ꯃꯥꯒꯤ ꯑꯦꯛꯖꯥꯝꯒꯤꯗꯃꯛ ꯃꯄꯥꯟ ꯂꯝꯗ ꯆꯠꯈ꯭ꯔꯦ ꯆꯠꯂꯝꯗꯥꯏꯗ ꯑꯦꯛꯖꯥꯝ ꯍꯦꯛ ꯂꯣꯏꯕꯒ ꯌꯨꯝꯗ ꯊꯣꯔꯛꯀꯅꯤ ꯍꯥꯏꯅ ꯃꯄꯥꯕꯨꯡꯗ ꯍꯥꯏꯔꯝꯂꯒ ꯁꯟꯅꯔꯦꯝꯕꯤꯒꯤ ꯃꯕꯨꯡ ꯑꯗꯨ ꯃꯥꯒꯤ ꯑꯦꯛꯖꯥꯝꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯈꯤ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯃꯪꯂꯤ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯂꯤ ꯑꯔꯥꯞꯄꯗ ꯆꯤꯡꯒꯤ ꯂꯝꯍꯨꯏꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯈꯣꯡꯂꯤ ꯑꯇꯣꯟ ꯁꯅꯥ ꯃꯥꯅ ꯅꯦꯛꯄ ꯃꯐꯝ ꯑꯗꯨꯒꯤ ꯆꯤꯡꯒꯤ ꯄꯥꯈꯪ ꯃꯆꯥ ꯈꯔꯒ ꯄꯨꯟꯗꯨꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯗꯨꯅ ꯀꯟꯅ ꯅꯨꯡꯉꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯈꯪ ꯃꯆꯥ ꯑꯃꯅ ꯏꯇꯥꯎꯒꯤ ꯅꯨꯄꯤꯁꯦ ꯃꯁꯛ ꯐꯩꯅꯦ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯏꯇꯥꯎꯅ ꯃꯥꯕꯨ ꯂꯟꯐꯥ ꯑꯣꯏꯅ ꯊꯝꯄꯗꯤ ꯃꯥꯒꯤ ꯀꯔꯤ ꯃꯔꯥꯜꯂ ꯍꯥꯠꯄꯤꯕ꯭ꯔꯁꯨ ꯍꯥꯠꯄꯤꯗꯦ ꯊꯥꯗꯣꯛꯄꯤꯕ꯭ꯔꯁꯨ ꯊꯥꯗꯣꯛꯇꯦ ꯑꯁꯨꯝꯅ ꯊꯝꯄꯁꯦ ꯅꯨꯡꯉꯥꯏꯇꯦꯅꯦꯀꯣ ꯏꯇꯥꯎ ꯃꯥꯁꯤ ꯑꯩꯅ ꯃꯔꯝ ꯑꯃꯒꯤ ꯐꯥꯔꯤꯕꯅꯤ ꯃꯍꯥꯛꯁꯦ ꯍꯥꯠꯇꯣꯛꯎꯕꯗ ꯋꯥꯊꯣꯛꯁꯦ ꯌꯥꯝ ꯆꯥꯎꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯉꯥꯎꯕꯤ ꯑꯃ ꯑꯣꯏꯍꯜꯂꯒꯦꯗꯅ ꯊꯥꯗꯣꯛꯇ꯭ꯔꯤꯕꯅꯤ ꯃꯥꯅ ꯉꯥꯎꯔꯗꯤ ꯋꯥꯊꯣꯛꯁꯦ ꯇꯞꯅ ꯑꯗꯨꯝ ꯃꯃꯤ ꯁꯥꯝꯈ꯭ꯔꯗꯧꯅꯤ ꯑꯗꯨꯕꯨ ꯃꯁꯦ ꯁꯨꯡꯉꯥꯎ ꯉꯧꯒꯗꯤꯅꯤ ꯐꯅ ꯊꯤꯅꯁꯨ ꯐꯨꯔꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗꯦ ꯏꯇꯥꯎ ꯀꯔꯤꯒꯤ ꯃꯤ ꯉꯥꯎꯍꯟꯅꯕꯒꯤꯗꯃꯛ ꯃꯤꯕꯨ ꯐꯨꯒꯗ꯭ꯔꯥ ꯑꯗꯨꯒꯤꯗꯤ ꯌꯨ ꯄꯤꯊꯛꯁꯦ ꯑꯗꯨꯝ ꯉꯥꯎꯈ꯭ꯔꯅꯤ ꯑꯁ ꯏꯇꯥꯎ ꯑꯗꯨꯒꯤ ꯈꯨꯡꯒꯥꯎꯗꯨꯗꯤ ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯣ ꯑꯗꯣ ꯃꯥꯁꯤ ꯉꯥꯎꯍꯜꯂꯅꯨ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯑꯩ ꯄꯥꯝꯃꯦꯅꯦ ꯏꯇꯥꯎꯕꯨ ꯑꯩꯒꯤ ꯂꯟꯐꯥꯁꯤ ꯄꯥꯝꯕ꯭ꯔꯅꯦ ꯄꯥꯝꯃꯦ ꯄꯥꯝꯃꯒ ꯍꯌꯦꯡ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥ ꯑꯌꯨꯛꯇ ꯀꯣꯛ ꯂꯨꯍꯣꯡꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯇꯥꯎ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯅꯤꯅꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯌꯨꯁꯦ ꯑꯩ ꯀꯣꯡꯂꯒꯦ ꯑꯇꯩ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯩ ꯂꯧꯔꯒꯦꯀꯣ ꯑꯁꯨꯝꯅ ꯑꯇꯣꯟ ꯁꯅꯥꯗꯨ ꯈꯨꯟꯖꯥ ꯄꯥꯈꯪꯁꯤꯡ ꯑꯗꯨꯒ ꯌꯨ ꯌꯥꯝꯅ ꯊꯛꯇꯨꯅ ꯌꯨ ꯉꯥꯎꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯇꯥꯔꯛꯄꯗ ꯑꯇꯣꯟ ꯁꯅꯥꯗꯨ ꯃꯌꯥꯝꯗ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯍꯥꯏꯔꯝꯂꯒ ꯁꯟꯅꯔꯦꯝꯕꯤꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯈꯨꯟꯖꯥ ꯄꯥꯈꯪ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯑꯩꯗꯤ ꯋꯥ ꯑꯃ ꯀꯥꯎꯔꯦꯅꯦ ꯀꯔꯤ ꯋꯥ ꯀꯥꯎꯔꯒꯦ ꯏꯇꯥꯎ ꯑꯁ ꯍꯌꯦꯡ ꯑꯌꯨꯛ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗꯨꯗ ꯄꯨꯡ ꯀꯌꯥꯗꯅꯣ ꯍꯪꯒꯗꯕꯅꯤ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯇꯣꯟ ꯁꯅꯥꯒꯤ ꯌꯨꯝꯗ ꯆꯠꯁꯦ ꯑꯗꯨꯒ ꯍꯪꯃꯤꯟꯅꯔꯨꯁꯦ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯇꯣꯟ ꯁꯅꯥ ꯑꯃꯗꯤ ꯁꯟꯅꯔꯦꯝꯕꯤꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗꯅ ꯁꯣꯝꯗ ꯑꯇꯣꯟ ꯁꯅꯥꯗꯨ ꯑꯁꯤꯕꯒꯨꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯃꯇꯝꯁꯤ ꯅꯣꯡ ꯊꯤꯂꯤ ꯇꯥꯕ ꯍꯧꯔꯛꯂꯕꯅꯤ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯀꯟꯅ ꯇꯧꯔꯤ ꯃꯝꯕꯅꯁꯨ ꯈꯝ ꯊꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯟꯅꯔꯦꯝꯕꯤꯅ ꯃꯤꯐꯠꯇ ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯅꯪꯅ ꯑꯩꯕꯨ ꯁꯔꯪ ꯃꯅꯨꯡꯗ ꯊꯝꯕ ꯁꯥꯒꯨꯝꯅ ꯊꯝꯕ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯁꯦ ꯉꯥꯏꯔꯛꯄ ꯉꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯀꯅꯥꯅ ꯀꯟꯕ ꯉꯝꯒꯅꯤ ꯑꯁꯨꯝꯅ murum ꯁꯣꯜꯂꯒ ꯁꯟꯅꯔꯦꯝꯕꯤꯗꯨ ꯊꯧꯔꯕ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯄꯣꯛꯄꯗꯒꯤ ꯍꯤꯡꯁꯥ ꯇꯧꯔꯛꯇ꯭ꯔꯤꯕ ꯁꯟꯅꯔꯦꯝꯕꯤꯅ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯁꯥꯗ ꯊꯥꯡꯅ ꯊꯤꯟꯕ ꯉꯝꯈꯤꯗꯦ ꯅꯣꯡ ꯑꯃꯨꯛ ꯈꯥꯡꯂꯛꯄꯗ ꯈꯪꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯣ ꯃꯈꯥꯗ ꯇꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯁꯟꯅꯔꯦꯝꯕꯤ ꯑꯇꯣꯟ ꯁꯅꯥꯅ ꯇꯧꯈꯤꯕ ꯑꯣꯠꯈꯤꯕ ꯅꯩꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯍꯥꯛ ꯋꯥꯈꯜ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯣ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯕꯨꯛꯇ ꯊꯤꯟꯗꯨꯅ ꯂꯩꯔꯝꯈꯤ ꯆꯩꯅꯥ ꯑꯗꯨꯅ ꯑꯇꯣꯟ ꯁꯅꯥ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯗꯨ ꯎꯕꯗ ꯁꯟꯅꯔꯦꯝꯕꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯄꯥꯈꯠꯄꯅ ꯃꯁꯥ ꯑꯗꯨ ꯊꯛ ꯅꯤꯛꯂꯦ ꯑꯗꯨꯒ ꯃꯈꯨꯠꯇ ꯇꯩꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯃꯍꯥꯛ ꯅꯨꯡꯁꯥ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯔꯣꯝꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯟꯅꯔꯦꯝꯕꯤꯗꯨ ꯈꯨꯠꯂꯩ ꯊꯨꯅ ꯑꯇꯣꯟ ꯁꯅꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯔꯒ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯉꯤ ꯑꯗꯨꯒ ꯃꯈꯥ ꯃꯥꯏꯀꯩ ꯄꯥꯡꯅ ꯆꯦꯜꯂꯤ ꯃꯍꯥꯛꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯎꯈꯤ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯃꯅꯨꯡꯗ ꯀꯔꯤ ꯇꯧꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯨꯕꯗ ꯑꯇꯣꯟ ꯁꯅꯥꯗꯨ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯒ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯈꯨꯟꯖꯥ ꯄꯥꯈꯪꯁꯤꯡ ꯑꯗꯨꯅ ꯑꯇꯣꯟ ꯁꯅꯥꯕꯨ ꯈꯨꯜꯒꯤ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯂꯩꯔꯤꯕ ꯈꯨꯜꯂꯥꯛꯄꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯦ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯑꯇꯣꯟ ꯁꯅꯥꯗ ꯊꯥꯡꯅ ꯊꯤꯜꯂꯝꯂꯤꯕ ꯁꯟꯅꯔꯦꯝꯕꯤꯕꯨ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯥꯟꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯔꯛꯂꯦ ꯈꯥꯛꯄ ꯂꯥꯎꯕ ꯀꯟꯈꯠꯂꯛꯏ
ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯅ ꯇꯥꯟꯅꯔꯛꯄ ꯑꯗꯨꯗ ꯁꯅꯔꯤꯕꯤꯗꯨ ꯑꯇꯣꯟ ꯁꯅꯥꯗꯒꯤ ꯂꯧꯔꯛꯄ ꯐꯣꯟ ꯑꯗꯨꯗ ꯃꯄꯥꯕꯨꯡꯒꯤ ꯅꯝꯕꯔ ꯑꯗꯨ ꯅꯝꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯦꯟꯅ ꯐꯣꯟ ꯅꯝꯕ ꯑꯗꯨꯗ ꯃꯃꯥꯡꯒꯤ ꯂꯝꯕꯤ ꯑꯗꯣ ꯎꯍꯧꯗ꯭ꯔꯤ꯫ ꯃꯝꯒ ꯃꯝꯂꯤ, ꯄꯥꯈꯠꯅꯒ ꯆꯦꯜꯂꯛꯂꯤ꯫ ꯃꯍꯥꯛ ꯚꯥꯞ ꯇꯥꯍꯧꯗꯗꯨꯅ ꯂꯣꯈꯥꯔꯣꯝꯗ ꯑꯣꯟꯊꯈꯤ꯫ ꯁꯣꯝꯗꯅ ꯁꯅꯔꯤꯕꯤꯕꯨ ꯇꯥꯟꯅꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯈꯤ꯫ ꯑꯗꯨꯕꯨ ꯐꯪꯃꯟꯗꯕꯗꯒꯤ ꯃꯈꯣꯏꯁꯨ ꯑꯇꯣꯟ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯁꯣꯝꯗ ꯑꯇꯣꯟ ꯁꯅꯥꯗꯨ ꯈꯨꯜꯂꯥꯛꯄꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯟꯅ ꯂꯥꯏꯀꯠꯅꯕꯗꯒꯤ ꯊꯋꯥꯏꯗꯤ ꯍꯤꯡꯍꯧꯔꯤ꯫ ꯁꯅꯔꯤꯕꯤꯅ ꯊꯥꯡꯅ ꯊꯤꯟꯕ ꯑꯗꯨ ꯁꯥꯐꯨ ꯌꯥꯝꯅ ꯇꯞꯈꯤ ꯑꯃꯗꯤ ꯑꯇꯣꯟ ꯁꯅꯥꯅ ꯂꯤꯠꯂꯤꯕ ꯖꯦꯀꯦꯠ ꯑꯗꯨꯅ ꯈꯟꯗꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯂꯨꯅ ꯆꯪꯗꯕꯗꯒꯤ ꯁꯤꯕꯃꯛꯇꯤ ꯁꯤꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯗꯤ ꯃꯥꯡꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯑꯇꯣꯟ ꯁꯅꯥꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯕꯦꯡꯒꯤ, ꯀꯃꯜ ꯑꯃꯗꯤ ꯁꯨꯕꯥꯁ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯃꯜꯅ "ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯁꯅꯔꯤꯕꯤꯅ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ?" ꯀꯃꯜꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯑꯗꯨꯒ "ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ? ꯁꯅꯔꯤꯕꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ?" "ꯍꯦꯔꯥ ꯑꯇꯣꯟ, ꯅꯪꯒ ꯂꯩꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯍꯪꯉꯤꯅꯦ." "ꯆꯨꯝꯃꯦ, ꯑꯩꯒ ꯂꯩꯍꯧꯕꯅꯦ꯫ ꯑꯗꯨꯕꯨ ꯉꯔꯥꯡ ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯥꯡꯅ ꯊꯤꯜꯂꯝꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯩ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ꯫ ꯉꯔꯥꯡꯁꯦ ꯑꯩ ꯌꯨꯁꯨ ꯌꯥꯝꯅ ꯉꯥꯎꯈ꯭ꯔꯦꯅꯦ." "ꯑꯣ, ꯑꯗꯨꯒ ꯅꯪꯅ ꯀꯃꯥꯏꯅ ꯁꯤꯗ ꯂꯩꯔꯝꯃꯤꯕ? ꯁꯤꯗꯤ ꯈꯨꯜꯂꯥꯛꯄꯒꯤ ꯌꯨꯝꯅꯤꯅꯦ." "ꯑꯁ, ꯑꯩ ꯈꯪꯗ꯭ꯔꯦ ꯀꯃꯥꯏꯅ ꯑꯩꯅ ꯁꯤꯗ ꯂꯩꯔꯝꯃꯤꯅꯣꯗꯣ ꯑꯩ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦꯅꯦ." ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥꯅ ꯁꯅꯔꯤꯕꯤꯕꯨ ꯂꯨꯍꯣꯡꯕꯤꯅꯤ ꯍꯥꯏꯕ ꯈꯨꯟꯖꯥ ꯄꯥꯈꯪ ꯑꯗꯣ ꯆꯪꯉꯛꯏ꯫ ꯃꯥ ꯎꯕꯗ ꯑꯇꯣꯟ ꯁꯅꯥꯅ "ꯏꯇꯥꯎ, ꯑꯩ ꯀꯃꯥꯏꯅ ꯁꯤꯗ ꯂꯩꯔꯝꯃꯤꯅꯣ?" "ꯏꯇꯥꯎ, ꯅꯪꯁꯦꯀꯣ ꯅꯪꯒꯤ ꯅꯨꯄꯤꯅ ꯊꯥꯡꯅ ꯊꯤꯜꯂꯒ ꯊꯅꯝꯕꯅꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯅꯪꯁꯦ ꯃꯐꯝꯁꯤꯗ ꯄꯨꯔꯛꯇꯨꯅ ꯂꯥꯏꯀꯠꯅꯕꯅꯦ." "ꯑꯣ, ꯑꯗꯨ ꯁꯅꯔꯤꯕꯤꯗꯤ?" "ꯃꯥꯗꯤ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯤꯡꯅ ꯍꯥꯠꯀꯅꯤꯅ ꯇꯥꯟꯅꯈꯤꯕꯅꯦ, ꯑꯩꯗꯤ ꯈꯪꯗꯦ." "ꯑꯣ, ꯃꯥꯕꯨ ꯇꯥꯟꯅꯈꯤꯕ ꯃꯤꯁꯤꯡꯗꯨꯗꯤ?" "ꯃꯈꯣꯏꯗꯤ ꯃꯊꯛꯇ ꯀꯥꯈꯤ꯫ ꯏꯄꯥ ꯈꯨꯜꯂꯥꯛꯄꯒ ꯄꯨꯟꯅ ꯅꯪꯒꯤ ꯍꯤꯗꯥꯛ ꯊꯤꯕ ꯆꯠꯈꯤꯕꯅꯦ." "ꯑꯣ, ꯑꯗꯣ ꯃꯣꯏꯁꯦ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ?" "ꯑꯗꯨꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯏꯇꯥꯎ." "ꯑꯣ, ꯑꯗꯨ ꯐꯔꯦ ꯏꯇꯥꯎ, ꯑꯩ ꯃꯈꯣꯏꯒ ꯑꯝꯇ ꯎꯅꯅꯤꯡꯉꯦ꯫ ꯃꯈꯣꯏ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯒꯤꯗ ꯊꯥꯖꯤꯜꯂꯛꯑꯣ." "ꯍꯣꯏꯗ ꯏꯇꯥꯎ." ꯑꯁꯨꯝꯅ ꯈꯨꯟꯖꯥ ꯄꯥꯈꯪ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯈꯨꯟꯖꯥ ꯄꯥꯈꯪ ꯑꯗꯣ ꯊꯣꯛꯈ꯭ꯔꯦ꯫ ꯃꯗꯨꯗ ꯁꯨꯕꯥꯁꯅ "ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯂꯣꯏꯔꯦꯅ ꯁꯤꯗꯤ." "ꯅꯪꯅ ꯄꯥꯎ ꯄꯤꯕ ꯍꯥꯏꯔꯒ ꯅꯤꯡꯁꯤꯡꯉꯦ, ꯑꯩꯒꯤ ꯐꯣꯟ ꯂꯩꯇꯦ, ꯃꯥꯅ ꯁꯣꯏꯗꯅ ꯄꯨꯔꯝꯃꯅꯤ꯫ ꯀꯃꯥꯏ ꯇꯧꯗꯣꯏꯕ ꯁꯤꯗꯤ? ꯐꯣꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯔꯣꯟꯕꯁꯨ ꯂꯣꯏꯅ ꯌꯥꯎꯈꯤꯕꯅꯦ." "ꯃꯥꯕꯨ ꯅꯪꯒꯤ ꯄꯦꯇꯔꯟ ꯈꯪꯕ꯭ꯔꯅꯦ?" "ꯈꯪꯕꯅꯦ, ꯑꯩꯅ ꯐꯣꯟ ꯃꯦꯠꯄ ꯈꯨꯗꯤꯡꯒꯤ ꯃꯥꯅꯅꯦ ꯃꯨꯟꯅ ꯌꯦꯡꯕꯅꯤ꯫ ꯉꯍꯥꯟꯁꯨ ꯑꯩꯒꯤ ꯐꯣꯟꯗꯒꯤ ꯌꯨꯝꯗ ꯐꯣꯟ ꯇꯧꯒꯦ ꯇꯧꯔꯝꯕꯗꯒꯤ ꯑꯩꯅ ꯊꯤꯅ ꯐꯨꯈ꯭ꯔꯕꯅꯤ." "ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯕ? ꯃꯥꯅ ꯐꯣꯟꯗꯨꯗ ꯌꯥꯎꯔꯤꯕꯁꯤꯡꯗꯨ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯆꯦꯟꯐꯝ ꯂꯩꯔꯔꯣꯏꯅꯦ." ꯑꯁꯨꯝꯅ ꯃꯊꯥ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯨꯕꯥꯁꯅ ꯀꯟꯅ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯍꯩ ꯑꯄꯪ ꯃꯆꯥ, ꯃꯥꯅ ꯐꯣꯟꯗꯨ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯕꯗꯤ ꯃꯐꯝꯁꯤꯗ ꯉꯁꯥꯏꯅ ꯄꯨꯂꯤꯁ ꯂꯥꯛꯑꯣꯏꯗ꯭ꯔꯣ? ꯄꯤꯗꯕꯒꯤꯅꯤ ꯂꯥꯛꯇ꯭ꯔꯤꯁꯦ, ꯅꯠꯇꯦ ꯃꯍꯥꯛꯄꯨ ꯃꯐꯝꯁꯤꯒꯤ ꯂꯝꯕꯤ ꯈꯪꯕ꯭ꯔꯣ?" "ꯃꯗꯨꯃꯗꯤ ꯈꯪꯂꯝꯃꯣꯏꯕꯣ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏ ꯈꯔ ꯆꯠꯂꯒ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ." ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯁꯅꯔꯤꯕꯤꯕꯨ ꯀꯣꯏꯊꯤ ꯊꯤꯈꯤ ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯑꯇꯣꯟ ꯁꯅꯥꯁꯨ ꯅꯥꯕ ꯐꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯗꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯊꯥ 4 ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯑꯇꯣꯟ ꯁꯅꯥꯗꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯒ ꯄꯨꯟꯅ ꯄꯥꯔꯇꯤ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯇꯁꯦꯡꯅ ꯁꯅꯔꯤꯕꯤꯒꯤ ꯋꯥꯈꯜ ꯇꯧꯔꯨꯗ꯭ꯔꯤ, ꯀꯥꯎꯅꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯄꯥꯔꯇꯤ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯔꯛꯏ꯫ ꯑꯇꯣꯟ ꯁꯅꯥꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯥꯗ ꯅꯠꯇꯅ ꯑꯇꯩ ꯃꯃꯥꯟꯅꯕꯁꯤꯡꯁꯨ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯍꯜꯂꯛꯄꯅ ꯁꯨꯕꯥꯁꯇꯨ ꯃꯈꯣꯏ ꯂꯩꯀꯥꯏ ꯌꯧꯔꯛꯂꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯃꯤ ꯑꯃꯅ ꯀꯧꯔꯛꯏ꯫ ꯁꯨꯕꯥꯁ ꯆꯠꯂꯝꯕꯗꯒꯤ ꯁꯞ ꯂꯦꯞꯄꯒ ꯃꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗ ꯁꯨꯕꯥꯁꯅ "ꯀꯅꯥꯅꯣ? ꯑꯩ ꯀꯧꯔꯝꯕ꯭ꯔꯣ?" ꯍꯥꯏꯅ ꯀꯣꯏꯀꯧ ꯀꯧꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗ ꯃꯤ ꯑꯃ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯈꯤ꯫ ꯃꯗꯨꯗ ꯁꯨꯕꯥꯁꯇꯨ "ꯀꯅꯥꯅꯣꯅꯦ?" ꯍꯥꯏꯗꯨꯅ ꯇꯨꯡꯗ ꯐꯠ ꯂꯩꯊꯣꯛꯏ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤ, "ꯍꯩꯁ, ꯁꯅꯔꯤꯕꯤꯒꯤ ꯊꯋꯥꯏꯅ ꯇꯝꯅꯔꯤꯕ ꯖꯥꯠꯂꯅꯦ." ꯑꯁꯨꯝꯅ ꯈꯜꯂꯒ ꯇꯞꯅ ꯀꯧꯏ, "ꯁꯅꯔꯤꯕꯤ,
कायदा लेगे नंबो सनरिंबी असुमना कौरुबदा सुभाष की लिंगजुमदा खुद अमना ताप लाउना पाइरई मरुदा सुभाष तु खंगदुना कोइलाउ लाउरग चेली मरुदा नुपा खरना हाय ngaikho chenginu asumna laurpada subas tu chelambadagi sap lepi aduga leithok tu jing'i mahana jingakpadadi nupa khara lepaga lerami maruda subasna kari yunu mayam hai nana hauji tormi tu keno kaisu tawdena lambi ta lakpani kinu aduga kari gi sanarembi na kauriba adudi sisakpani keno sanarembi gi sisakchapani keno asumna subas tu ngang duna mayum lom da lai asumna lakpana mahak yumgi thongal jorokle maruda subas na khali is siramni da hayenge yumdagi pathokpa yadre mawong ama toro asumna khallaga thongal changlakpada thongal da bengi du lepaga leiramkhi maruda subas na bengi nangdi ai khosida kedoriba nangai ni kaino aidi kaigi nang pausi tadribo tade kai pauno atun sanagi mapatu leitrena mayam ya lamna howe atun sana nang kauru sona laini kaino aisibo asim bero mane sase asumna subas ki thongal da gayam liba bengi ga punna subas to lai makoina asum lakpada atun sana hoi ki lekai yorok lei makhoi lekai gi amanba community hall adu yorok pada subas na bai bengi kamai torini haige Kuran themjau du masa du yamna kanadi uida asupna wa hairubada bengi do khumlatri maduda subasna wakhal ama khlaktuna bengi gi makok taki makhong phawa yengbadadi bengi gi makhong ado musin muna patli tawraba makhong ama oiram lei aduga makhong adu su maning mamang unna tainana palaga leiram lei madu ubada subas kanna lawraga sinna bo honai tanja adu da bengi do nupi amagi khonjal da nuklei aduga mafam khangdana mangkhre maruda subas to kibana loiri mathwai hingnaba haiduna chinanaba honare tanja aduda magi makhongda kanagumba amana pairaga thangalai maramasina mahak koilas mathak aduta longna tukhi masidagi khanghaudana subas ki makhong ado pairaga koilas mathak aduta koiching chingba horaki adubu jingliba adugi masakti uba phangde adumna singba aduda subas ki masa to koilas ta takpadagi loina maku hure masa to ihing na hingsari masidagi amuk makhong ta singlamba to thaturakhi subas leimaidagi yamna wana hagulaklaga mayum lom da senana ba honari asumna mahak shekok chenba horakpada magi mamangda nupi ama lipna leirami maduda subasna kanano haiduni jinglobada sanarimi do angang ama pamlaga leiramki madu ubata subasna sinarimbi ai lale ai pomta kallo ai yamna ware ai yamna lankreba masi punamakse atun sanana taw habadagi tawkhiba ngaktane subas ki wadu tabada sinarimbi do nukmi tori aduga khanghaudana mana pamliba angang aduna khangjong chongchillaktuna subas ki makhauri metki maduda sinarimbi su changchillaktuna subas pu safu kan inbadagi subas koila mathak aduda longna takhi magi lukhamna koilas adu de jaibada mahak jamna narami aduga isu haitharakli maruda sanane mina subas ki makhut ani do paisingduna thamkhre matam aduda subas ki makhori metliba angang aduna subas ki makhnauda magi makhut ado thinjilai aduga magi makhut aduna subas ki masa manungda otkhaira matam aduda subas mayadagi leptana haitharakli aduga mahak mamit mana lauthokhtuna awaba adu khanglamlaga punsi loiki matam aduda sanarembi du kanna noklaga mafam adudagi mangkhre masagi matung matam du haukhre mathangi nonganbada subasna sirambadu leikai gi miyamna thengnaki subasna sirambada mayam thoina nungaitaba tawnakidi sanarembi gi thawaina hatpa oiramgani haiduna linbu ngangnaki sanarembi gi mawa mapau amatta tadaba amati makhoina singnariba atun sana hoina laikai aduda ifong phung leiba aduda sanarimibu atun sana hoi ki kangbu aduna hatok piramgani haibasi laikai miyamna singnaba wafamni maramaduna atun sana ki lunatinaba mamanaba amana sirakpada sanarimigi thawaina hatpa oiramgani haiduna jingnakhi pawadu bengi kamal amati atun sana su takhi pawu tabada kamalga bengi gadi kibna loire maramasina
ꯃꯈꯣꯏ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯇꯣꯟ ꯁꯅꯥꯅ ꯃꯈꯣꯏ ꯄꯨꯟꯅꯅꯕ ꯐꯣꯟꯗ ꯀꯧꯔꯛꯂꯕꯁꯨ ꯃꯈꯣꯏ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯇꯣꯟ ꯁꯅꯥꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯑꯇꯣꯟ ꯁꯅꯥꯅ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯋꯥ ꯑꯃ ꯇꯥꯅꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯕꯦꯡꯒꯤ ꯑꯃꯗꯤ ꯀꯃꯜꯗꯤ ꯊꯣꯔꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯁꯅꯔꯦꯝꯕꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯇꯝꯅꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯊꯣꯡ ꯍꯥꯡꯉꯣ, ꯑꯩꯕꯨ ꯀꯟꯕꯤꯌꯣ ꯍꯥꯏꯅ ꯍꯦꯛ ꯍꯦꯛ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯄ ꯉꯝꯅꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯕꯦꯡꯒꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯅꯥꯎꯗ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯕꯦꯡꯒꯤ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯤ꯫ ꯃꯁꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯛꯏ꯫ ꯃꯗꯨꯗ ꯕꯦꯡꯒꯤꯅ, ꯁꯅꯔꯦꯝꯕꯤ, ꯑꯩꯗꯤ ꯌꯥꯎꯗꯦ, ꯑꯇꯣꯟ ꯁꯅꯥꯅ ꯇꯧ ꯍꯥꯏꯕꯗꯒꯤ ꯇꯧꯕꯅꯦ, ꯃꯥ ꯍꯥꯟꯅ ꯍꯥꯠꯂꯨꯆꯣ, ꯄꯨꯝꯅꯃꯛꯁꯦ ꯃꯥꯅ ꯍꯥꯏꯕꯗꯒꯤ ꯏꯜꯂꯨꯕꯗꯒꯤꯅꯤ, ꯃꯥ ꯍꯥꯟꯅ ꯍꯥꯠꯂꯨꯆꯣ꯫ ꯑꯁꯨꯝꯅ ꯕꯦꯡꯒꯤꯅ ꯀꯤꯅ ꯀꯤꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯣꯡꯅꯥꯎ ꯋꯥꯡꯃꯗꯒꯤ, ꯚꯥꯏ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯩ ꯀꯃꯜꯅꯦ, ꯑꯩ ꯅꯪꯒ ꯋꯥ ꯑꯃꯗ ꯇꯥꯟꯅꯒꯦꯅ ꯂꯥꯛꯏꯅꯦ, ꯃꯃꯥꯡꯗ ꯂꯥꯛꯑꯣ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯡ ꯊꯣꯡꯂꯣꯝꯗ ꯗꯨꯡ ꯆꯠꯈꯤ꯫ ꯃꯗꯨꯗ ꯕꯦꯡꯒꯤꯅ, ꯏꯁ ꯅꯤ ꯍꯦꯛ ꯇꯥꯏꯗ, ꯑꯩꯗꯤ ꯁꯅꯔꯦꯝꯕꯤꯒꯤ ꯊꯋꯥꯏꯗꯨ ꯑꯣꯏꯔꯕꯣꯏꯅꯤ ꯈꯜꯂꯨꯔꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀꯃꯜꯗꯨ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯦꯡꯒꯤꯅ, ꯚꯥꯏ, ꯀꯩꯅꯣ ꯂꯦꯞꯄꯒ ꯂꯩꯔꯤꯗꯨꯕꯣ? ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯉꯛꯑꯣ꯫ ꯃꯗꯨꯗ ꯀꯃꯜꯅ, ꯚꯥꯏ, ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ, ꯂꯥꯛꯑꯣ, ꯑꯇꯣꯟ ꯁꯅꯥꯁꯨ ꯉꯥꯏꯔꯒ ꯂꯩꯍꯧꯔꯦ꯫ ꯑꯁ ꯀꯃꯜ, ꯀꯥꯏꯗꯅꯣ ꯆꯠꯇꯣꯏꯁꯤꯕꯣ ꯑꯍꯤꯡꯁꯤꯗꯕꯣ? ꯂꯥꯛꯇ ꯂꯥꯛꯑꯣ꯫ ꯃꯁꯤ ꯍꯥꯏꯔꯒ ꯕꯦꯡꯒꯤꯗꯨ ꯀꯃꯜꯅ ꯊꯣꯡꯒꯥꯜꯗ ꯄꯨꯊꯣꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯡꯒꯤꯅ, ꯀꯔꯥꯏꯅꯣ ꯀꯃꯜ, ꯑꯇꯣꯟ ꯁꯅꯥꯗꯤ? ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯀꯃꯜꯅ, ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯝꯒꯅꯤ, ꯆꯠꯁꯤꯜꯂꯛꯑꯣ꯫ ꯑꯁꯨꯝꯅ ꯕꯦꯡꯒꯤꯗꯨ ꯐꯅ ꯌꯥꯝꯅ ꯁꯥꯟꯅ ꯄꯨꯊꯣꯔꯛꯂꯦ꯫ ꯃꯗꯨꯗ ꯕꯦꯡꯒꯤꯅ, ꯀꯗꯥꯏꯗꯅꯣꯃꯤ ꯚꯥꯏ, ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯤꯕꯣ? ꯍꯥꯏꯅ ꯆꯤꯡꯅꯅ ꯍꯪꯂꯛꯄꯗꯨꯗ ꯀꯃꯜꯅ, ꯁꯤꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯕꯦꯡꯒꯤꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯃꯁꯤꯗꯒꯤ ꯀꯃꯜꯒꯤ ꯃꯅꯥꯛꯇꯒꯤ ꯂꯩꯊꯗꯨꯅ ꯃꯌꯨꯝꯗ ꯀꯟꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯉꯥꯡ ꯑꯃ ꯁꯟ ꯁꯥꯗꯨꯅ ꯆꯠꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗꯒꯤ ꯃꯍꯥꯛ ꯃꯤꯒꯤ ꯍꯤꯡꯒꯣꯜ ꯐꯥꯎꯔꯒ ꯆꯦꯟꯅꯅꯕ ꯍꯤꯡꯈꯣꯜꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯀꯟꯅ ꯆꯦꯟꯕ ꯑꯗꯨꯗ ꯎꯍꯧꯗꯕꯗꯒꯤ ꯁꯝꯕꯜ ꯆꯩ ꯑꯃꯗ ꯂꯧꯁꯤꯟꯗꯨꯅ ꯇꯨꯁꯤꯟꯕꯗ ꯐꯩꯗꯨꯅ ꯁꯝꯕꯜ ꯈꯥꯔꯤꯕ ꯋꯥꯆꯠ ꯑꯃꯒꯤ ꯃꯊꯛꯇ ꯃꯈꯧꯔꯤ ꯑꯗꯨꯅ ꯅꯟꯊꯗꯨꯅ ꯇꯨꯁꯤꯟꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯑꯗꯣ ꯋꯥꯆꯠ ꯑꯗꯨꯅ ꯈꯥꯏꯕꯗꯒꯤ ꯃꯈꯧꯔꯤꯗꯒꯤ ꯏ ꯍꯩꯊꯔꯛꯂꯦ꯫ ꯃꯁꯤꯗ ꯃꯍꯥꯛ ꯂꯥꯎꯕꯁꯨ ꯉꯝꯗ ꯃꯈꯣꯡꯗꯣ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯌꯨꯝ ꯌꯧꯅꯅꯕ ꯆꯦꯜꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯂꯨꯈꯝꯒꯤ ꯁꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯜꯂꯛꯄꯗ ꯕꯦꯡꯒꯤꯗꯣ ꯃꯉꯛ ꯑꯗꯣ ꯂꯣꯡꯊꯦꯛ ꯊꯦꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯧꯔꯤꯒꯤ ꯑꯁꯣꯛꯄꯗꯣ ꯃꯌꯥ ꯀꯥꯊꯣꯛꯇꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯣꯛꯆꯤꯟꯈ꯭ꯔꯦ꯫ ꯃꯗꯨꯗ ꯕꯦꯡꯒꯤ ꯅꯥꯕꯅ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ꯫ ꯃꯁꯤꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯁꯝ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯁꯅꯔꯦꯝꯕꯤꯗꯨ ꯃꯃꯤꯠ ꯏꯔꯪ ꯂꯪꯅ ꯂꯦꯞꯂꯒ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯕꯦꯡꯒꯤ ꯂꯣꯡꯅ ꯐꯝꯊꯩ꯫ ꯃꯁꯤꯗ ꯃꯥꯒꯤ ꯃꯈꯧꯔꯤꯗ ꯏꯁꯨ ꯍꯩꯊꯕ ꯂꯦꯞꯇꯕꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯇꯞꯅ ꯇꯞꯅ ꯃꯥꯡꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯕꯦꯡꯒꯤꯁꯨ ꯑꯋꯥ ꯆꯩꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗ ꯄꯥꯎ ꯑꯗꯣ ꯑꯇꯣꯟ ꯁꯅꯥ ꯑꯃꯗꯤ ꯀꯃꯜꯅ ꯇꯥꯈꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯑꯇꯣꯟ ꯁꯅꯥ ꯀꯃꯜꯗ ꯐꯣꯟ ꯇꯧꯈꯤ꯫ ꯃꯗꯨꯗ ꯀꯃꯜꯅ, ꯚꯥꯏ, ꯍꯧꯖꯤꯛꯇꯤ ꯁꯅꯔꯦꯝꯕꯤꯅ ꯑꯩꯈꯣꯏ ꯃꯊꯪ ꯃꯊꯪ ꯍꯥꯠꯄ ꯍꯧꯔꯛꯑꯦ, ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯚꯥꯏ? ꯑꯩ ꯍꯥꯏꯒꯦ, ꯃꯤ ꯑꯃꯒꯤ ꯊꯋꯥꯏꯅ ꯇꯝꯅꯕ ꯊꯋꯥꯏꯗꯨꯅ ꯂꯃꯟ ꯈꯨꯝꯕ ꯍꯥꯏꯕꯁꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯕꯒꯤꯅꯤ꯫ ꯑꯗꯨꯅ ꯏꯕꯥꯅꯤ ꯁꯅꯔꯦꯝꯕꯤꯒꯤ ꯑꯁꯤꯕ ꯃꯁꯥꯗꯣ ꯊꯤꯕ ꯇꯥꯕꯅꯤ꯫ ꯑꯩꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯆꯤꯡꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯥꯁꯦ ꯃꯥꯡꯈꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯃꯐꯝꯗꯨꯗ ꯏꯕꯥꯅꯤ ꯆꯠꯂꯒꯅꯦ ꯃꯥꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯗꯣ ꯑꯗꯨ ꯊꯤꯔꯨꯁꯤ꯫ ꯚꯥꯏ, ꯅꯪ ꯊꯤꯔꯨꯔꯣ, ꯑꯩꯗꯤ ꯄꯨꯂꯤꯁꯇ ꯁꯦꯂꯦꯟꯗꯔ ꯇꯧꯔꯅꯤ꯫ ꯍꯥꯏ ꯕꯨꯙꯨ, ꯅꯪꯅ ꯁꯦꯂꯦꯟꯗꯔ ꯇꯧꯔꯒ ꯁꯅꯔꯦꯝꯕꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯃꯗ꯭ꯔꯣ? ꯀꯥꯟꯗꯦ, ꯏꯕꯥꯅꯤ ꯃꯐꯝꯗꯨꯗ ꯆꯠꯂꯒꯅꯦ ꯍꯧꯖꯤꯛꯃꯛ ꯊꯤꯔꯨꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 3ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ 4ꯁꯨꯕ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ꯫
asumna aton sanana kamalga wari sanaba loiraga mamai leithorakpada magi mapa ningthem jawdu lepaka leramki maruda ningthem jawna hai sanari bikai chakre ha sanari bikai tharmage lekai asina lipuli phunga ribasi sumgadori bro as pabung sidiba hangkrapone mathana matha sabane asumna aton sanadu sausinarga mayumdagi paraprap thoki maruda ningthem jawna hai ngaikho nang nupi majadu hat khraba natro phai phai mapa mapu lekha tanaba pokpa nang khangwedra do asumna ningthem jawsu ijumdagi paraprap thoraktuna sanari bihoi gi yumda paraprap changa I aduga tompokpu kanna kanna kaulori matam aduda tompokti tasengna angawba haibadu oiri maramaduna mahakti thorakti makoigi yumthangnaba mohon oina thorakhi tada kari lerage hai sanari bihatpa mido ai khange law पुलिस ता होचिमक चछि तादा बिहार पदबु कनावनो तसेंग सनरि बिसिबु सिरब्रो हाय मखोइना सनरि बवारि दुदि सिबा माली अदु बिहार पदबु कनानो कना वनि गिनि आइगी इसा तो सनारिदना हा मयामना चिंगबदो हजक्ति सुमलबनी आइ कानादि हजिमक पुलिस ता तकलगने माबु फारनबा वर्कसी निंथेम जाउगी असिगुमलबा आचार मिरान नाइदबा अतिंग पोक्चल अदुदा मोहनदु मपी इरा सेंदुना निंथेम जाउदा जिंगदुना लई मदुदा निंथेम जाउना हाइमा लोइसल्लु हारगा करिनो लेपतला लेरिदबो हौजिकता आइगी युमदगिने सत्खिबदा ngaibani लंबीदे फाहौनबा प्रप पुलिस ताक्सी मदुदा मोहना तादा तादगे पोक्चल सिदि अंगकपनि मी खुदिमक मसाना फना लालुरबसु मसागी मिचंग चंगदबा ngaktani अदुबु ताददि हाय फत्तब मिदुबु इसानी हादना कंसिंदुना थमगदबा मपादो आइदि नति फत्तब मिसिदिने हालगा फगदबनि हाय कांदे लोसिलु होय होय तादा आइ लोसिनजरुरगे चलु चलु कोइननु असुमना अतोन सनागी मपाबुंग निंथेमजाव अमति मोहन मखोय अनि पुन्ना पुलिस स्टेशनदा लाक्लै अदुगा पुलिसता ngahadagi आइखोयना सिंगरिबदु सुमले अतोन सनाना ओइरमले हायदुना पुलिसता हाइखि मरुदा पुलिस ऑफिसर अदुना महान हारिबा मफमदु नखोय खंगब्रा हाइना हंगी मरुदा तोन सनागी मपानसु आइना चिंगबा मफम अमा लई मरुदा इगा पुन्ना सत्सी आई ताके हाइना खुमखी मसिदगी पुलिस ऑफिसर अदुना फरे दुदी मफम अदुदा आइखोय पुन्ना सलसी हाइदुना पुलिस सिंग अदुगा लोइनाना निंथेमजाव अमदि मोहन सुचतकी सोमदना अतोन सना अमदि कमलना सिंगी संगमना अदुगी अकोइबदा सनरिबिगी असिबा मसादु लैब्रा हाइदुना कोइथि थिखि असुमना थिरकपदा लोक अमा थेंगनरि मरुदा तोन सनाना लोक अदुदा चोंथरगा सिखिबा जाला हाइदुना लोखारोमदा येंथगे हेक तौबगा मागी फोनदा कॉल अमा लाखि मरुदा तोन सनाना वखलगा सर करि पाउ लेरगे हाय नंग कायदा लेगे सर सिंगी संगमनाक दलै हाय मफमदु याबथुना थादु आइखोय नंगी पाबुंगा लोयन लाई नोइकी पाबुंगा अहन अमगा यौरक्लबनिना आइना नंबु उरबदी फादबसु यारारोय अदुना नंग मफमदुदगिने याम थुना चखरो अदुगा मना नंग ngasidagiने मिरुट ओने लेरगदबनी नंगसे सननिम बिहाटपा मीदुनि हाइबसे मी लोयनो खंगनखरे तारबराय हाइसे होय सर आइ बाप तारे फोन थमगे आसुमना हानदुना फोन तो थमदरी मरुदा अतोन सनाना खाली मसी पुनमक्से एकोय बाबुंगा थोन मंगाक्तने आई भूमि हाटपा मोक्षिनबा अमा ओहेनबसु माननी अदुगा माना आइबसु मांगना पसिलै ओय कमल चलो मफम सिदा पुलिस लाने ये चलो हा करिनो पुलिसना आइखोय मिहाट पने हाइबसि खंग्रबो खंग्रे आई कांदे चलोसि अस आइना ngसाइना पुलिसता सिलिंडर तोक्सि हाइद्रो अस कमल नंगसि यामना लांगे असुमना मखोय अनि खना खना लौना मखोयगी गाड़ी अदुदा काखतुना स्टार्ट तौरगा थौख्री सनरि बिना ताखिबा लोखा अदुदा करिगुम्बा अतो सनाना यंथरमलबदी सनरि बिकी असिबा हक्सांग अदु उरदबनी मदु उरबदी माना पांबै अमा तौदुना मागी मथौ मंगम पांथोक्लगदबनी अदुमना पांथोख्रबदी कमल अमदी अतो सनादा करिसु तौबंगमलोयदबनी अदुबु अतो सनाना यंथगे हेक तौबगा फोन तौसिलपदगी यंथखिद्रै मरमसिना सनरे बिना मखुत पेन लमन खुमजुनबगी
ꯇꯥꯟꯖꯥ ꯑꯗꯨ ꯇꯥꯏꯕꯪ ꯃꯄꯨꯅ ꯄꯤꯕꯤꯈꯤ ꯑꯇꯣꯟ ꯁꯅꯥ ꯍꯣꯏꯅ ꯆꯠꯈꯤꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯌꯧꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯊꯤ ꯊꯤꯈꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯅꯤꯡꯊꯦꯝꯖꯥꯎꯗ ꯈꯨꯔꯥꯅ ꯍꯥꯏꯕ ꯃꯐꯝꯁꯤꯗ ꯂꯥꯛꯑꯦ ꯑꯗꯨ ꯃꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯐꯝꯁꯤꯗ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕ ꯆꯤꯡꯅꯕꯤꯔꯤꯗꯨꯕꯨ ꯅꯍꯥꯟꯋꯥꯏꯗꯁꯨ ꯃꯥꯁꯤ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯐꯥꯔꯒ ꯃꯐꯝꯁꯤꯗ ꯍꯦꯛ ꯍꯥꯠꯄ꯭ꯔꯣ ꯀꯗꯥꯏꯗꯒꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯆꯠꯂꯝꯕ ꯌꯥꯏ ꯍꯥꯏꯔꯤꯕꯁꯤꯗꯤ ꯃꯥꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯕꯗ ꯆꯤꯡꯒꯤ ꯌꯨꯝ ꯍꯥꯏꯅ ꯄꯜꯂꯤ ꯑꯗꯨꯗ ꯃꯁꯤꯒꯤ ꯌꯨꯝꯁꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥꯅ ꯇꯧꯔꯕꯅꯤ ꯃꯐꯝꯁꯤ ꯅꯍꯥꯟꯋꯥꯏ ꯑꯩꯅ ꯆꯤꯡꯗꯒꯤ ꯎ ꯀꯛꯊꯣꯛ ꯀꯛꯁꯤꯟ ꯇꯧꯕꯗ ꯌꯥꯝꯅ ꯃꯇꯦꯡ ꯇꯧꯕꯤꯈꯤꯕ ꯆꯤꯡꯃꯤ ꯃꯌꯥꯝꯒꯤ ꯃꯐꯝꯅꯤ ꯃꯐꯝ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄꯒꯁꯨ ꯑꯩꯒ ꯈꯪꯅꯩ ꯃꯈꯣꯏꯅꯁꯨ ꯑꯩꯒꯤ ꯏꯆꯥ ꯑꯇꯣꯟ ꯁꯅꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯆꯠꯂꯝꯒꯗ꯭ꯔꯥꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨ ꯈꯨꯜꯂꯥꯛꯄꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯃꯐꯝꯁꯤꯗ ꯑꯇꯣꯟ ꯁꯅꯥ ꯂꯥꯛꯑꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯍꯥꯏꯐꯦꯠꯇ ꯍꯪꯂꯨꯁꯤꯔ ꯁꯥꯔ ꯈꯨꯔꯥ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯐꯝ ꯈꯔꯗ ꯊꯤꯔꯨꯒꯗꯕꯁꯨ ꯂꯩꯔꯤ ꯑꯗꯨꯅ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝꯁꯨ ꯒꯥꯔꯤꯗ ꯀꯥꯈꯠꯅꯗꯨꯅ ꯃꯈꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯈꯤ ꯅꯤꯡꯊꯦꯝꯖꯥꯎꯗꯤ ꯄꯨꯂꯤꯁꯀꯤ ꯃꯑꯣꯡ ꯑꯗꯨ ꯀꯌꯥ ꯄꯦꯜꯂꯝꯗꯦ ꯃꯍꯥꯛꯇꯤ ꯈꯨꯜꯂꯥꯛꯄꯗ ꯋꯥ ꯍꯪꯂꯒ ꯃꯐꯝ ꯑꯁꯤꯗ ꯑꯇꯣꯟ ꯁꯅꯥꯅ ꯅꯨꯄꯤ ꯑꯃ ꯄꯣꯔꯛꯑꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯍꯪꯅꯤꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯌꯥꯗꯕꯗꯒꯤ ꯃꯈꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯟꯅ ꯂꯥꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯤꯡꯊꯦꯝꯖꯥꯎ ꯑꯃꯗꯤ ꯃꯣꯍꯣꯟꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯄꯨꯂꯤꯁꯀꯤ ꯃꯑꯣꯡ ꯑꯁꯤꯗ ꯃꯈꯣꯏ ꯌꯥꯝꯅ ꯄꯦꯟꯅꯈꯤꯗꯦ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯌꯨꯝꯗ ꯑꯗꯨꯃꯛ ꯍꯟꯅꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯑꯇꯣꯟ ꯁꯅꯥ ꯑꯃꯗꯤ ꯀꯃꯜꯒꯤ ꯃꯃꯥꯟꯅꯕ ꯂꯤꯂꯥ ꯌꯥꯎꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯨꯝꯗ ꯂꯩꯔꯤ ꯀꯃꯜꯒꯤ ꯃꯃꯥꯟꯅꯕ ꯂꯤꯂꯥ ꯌꯥꯎꯕꯗꯨꯗꯤ ꯃꯥꯒꯤ ꯂꯤꯂꯥꯒꯤ ꯁꯣ ꯎꯠꯀꯗꯕ ꯂꯩ ꯍꯥꯏꯗꯨꯅ ꯃꯥꯗꯤ ꯌꯨꯝꯗ ꯂꯩꯇꯦ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯟ ꯁꯅꯥ ꯑꯃꯗꯤ ꯀꯃꯜ ꯌꯨ ꯌꯥꯝꯅ ꯊꯛꯈꯤ ꯑꯗꯨꯒ ꯑꯇꯣꯟ ꯁꯅꯥꯅ ꯀꯃꯜꯗ ꯍꯥꯏꯔꯛꯏ ꯚꯥꯏ ꯉꯁꯤ ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯅꯤ ꯑꯗꯨꯅ ꯃꯥꯁꯦ ꯉꯁꯤ ꯑꯩꯅ ꯍꯥꯠꯇꯣꯛꯑꯗꯕꯅꯤ ꯃꯥꯅ ꯑꯩꯕꯨ ꯃꯆꯥꯅꯤ ꯈꯟꯕ ꯉꯝꯗꯕ ꯄꯨꯂꯤꯁꯇ ꯇꯥꯊꯣꯛꯂꯒ ꯑꯩꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯅꯕ ꯍꯣꯠꯅꯕ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯥꯅꯤ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤ ꯂꯥꯜ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯣꯡꯁꯥꯒꯤ ꯂꯥꯜ ꯑꯃꯨꯛ ꯍꯧꯔꯛꯑꯅꯨ ꯑꯩꯁꯨꯅꯦ ꯅꯪꯒ ꯄꯨꯜꯂꯨꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯤꯍꯥꯠꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯗꯅ ꯈꯔ ꯊꯛ ꯈꯔ ꯆꯥ ꯂꯩꯀꯥꯏꯒꯤ ꯒꯨꯟꯗꯥ ꯑꯣꯏꯅ ꯂꯩꯖꯔꯝꯕ ꯑꯩ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯐꯗꯥ ꯋꯥꯜꯂꯦꯕ ꯑꯥꯏ ꯅꯤꯄꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯗ ꯄꯨꯝꯅꯃꯛꯁꯤ ꯑꯩꯅ ꯂꯥꯟꯕ ꯇꯥꯍꯜꯂꯤꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯪꯒꯤ ꯊꯣꯛꯄ ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯃꯥꯅ ꯊꯣꯛꯄ ꯆꯠꯅꯕ ꯇꯥꯕꯅꯤ ꯑꯇꯣꯟ ꯁꯅꯥ ꯑꯗꯨꯅ ꯐꯔꯦ ꯑꯩꯗꯤ ꯄꯨꯂꯤꯁꯇ ꯁꯤꯂꯦꯟꯗꯔ ꯇꯧꯔꯅꯤ ꯅꯪ ꯇꯧꯗ꯭ꯔꯁꯨ ꯑꯁ ꯁꯤꯂꯦꯟꯗꯔ ꯅꯪꯅ ꯁꯤꯂꯦꯟꯗꯔꯗ ꯑꯁꯨꯛ ꯌꯥꯝꯅ ꯆꯣꯞꯄꯤꯁꯦ ꯀꯩꯒꯤꯅꯣ ꯑꯗꯨ ꯄꯥꯡꯗꯕ ꯃꯤ ꯃꯆꯥ ꯃꯥꯅꯦ ꯑꯩꯗꯤ ꯃꯤ ꯃꯆꯥꯅꯤ ꯑꯩꯗꯤ ꯆꯠꯂꯅꯤ ꯄꯨꯂꯤꯁꯇ ꯆꯪꯖꯔꯨꯔꯅꯤ ꯉꯥꯏꯈꯣ ꯀꯃꯜ ꯅꯪꯅ ꯆꯠꯇ꯭ꯔꯤꯉꯩ ꯑꯩꯒꯤ ꯊꯕꯛꯁꯦ ꯃꯇꯦꯡ ꯄꯥꯡꯂꯝꯃꯨ ꯀꯔꯤ ꯅꯪꯒꯤ ꯀꯔꯝꯕ ꯊꯕꯛ ꯑꯩꯒꯤ ꯏꯄꯥ ꯍꯥꯠꯄ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕꯁꯦ ꯃꯥꯅꯅꯤꯅꯦ ꯌꯥꯔꯦ ꯑꯇꯣꯟ ꯅꯪꯒꯤ ꯊꯕꯛꯇꯨꯗꯅꯦ ꯑꯩ ꯉꯁꯤꯗꯒꯤꯅꯦ ꯁꯨꯛꯌꯥꯎ ꯌꯥꯎꯔꯣꯏꯗꯕꯅꯤ ꯑꯩ ꯆꯠꯂꯦ ꯑꯁꯨꯝꯅ ꯑꯇꯣꯟ ꯁꯅꯥ ꯑꯃꯗꯤ ꯀꯃꯜ ꯌꯨꯒꯤ ꯅꯤꯁꯥꯗꯨꯅ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯅ ꯄꯉꯥꯡꯗ ꯉꯥꯡꯅꯗꯨꯅ ꯈꯟꯅꯈꯤ ꯃꯁꯤꯗꯒꯤ ꯀꯃꯜꯁꯨ ꯄꯨꯂꯤꯁꯇ ꯆꯪꯖꯔꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯈꯤ ꯑꯇꯣꯟ ꯁꯅꯥꯁꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯄꯥꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯄꯥ ꯅꯤꯡꯊꯦꯝꯖꯥꯎꯕꯨ ꯍꯥꯠꯅꯅꯕ ꯂꯥꯛꯂꯤ ꯃꯇꯝꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯛꯂꯕꯅꯤ ꯀꯃꯜꯗꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯃꯈꯣꯡꯅ ꯍꯥꯏꯔꯪ ꯑꯁꯨꯝ ꯂꯥꯛꯂꯤꯉꯩ ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯁꯝꯃꯒ ꯆꯠꯈꯤꯕꯗꯨ ꯍꯥꯏꯐꯦꯠ ꯎꯍꯧꯈꯤ ꯃꯗꯨꯗ ꯀꯃꯜꯅ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠ ꯈꯨꯗꯤꯡꯃꯛꯇ ꯀꯅꯥꯁꯨ ꯂꯩꯕ ꯑꯃꯗꯤ ꯆꯠꯈꯤꯕ ꯎꯗꯦ ꯃꯗꯨꯗ ꯀꯃꯜꯅ ꯍꯦꯔꯥ ꯑꯩꯒꯤ ꯚꯥꯞꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯅꯨꯡꯗꯥꯡ ꯑꯗꯨꯗ ꯑꯁꯨꯝ ꯆꯠꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯠꯂꯤꯉꯩ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯧꯔꯛꯈꯤ ꯃꯗꯨꯗ ꯀꯃꯜꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯃꯍꯥꯛꯅ ꯀꯤꯅ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤ ꯑꯃ ꯑꯉꯥꯡ ꯄꯝꯂꯒ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨ ꯀꯩꯁꯨ ꯑꯀꯤꯕ ꯂꯩꯇꯦ ꯏꯐ ꯐꯖꯅ ꯑꯗꯨꯝ ꯎꯈꯤ ꯃꯗꯨꯗ ꯀꯃꯜꯅ ꯑꯩ ꯀꯧꯕ꯭ꯔꯣ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯑꯩꯁꯦ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯇꯥꯔꯕ ꯁꯣꯝꯅ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯕꯤꯌꯨ ꯀꯔꯤ ꯃꯇꯦꯡꯅꯣꯅꯦ ꯑꯩꯒꯤ ꯂꯥꯛꯃꯤꯟꯅꯕ
ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯗꯒꯤ ꯂꯝꯕꯤꯗ ꯇꯨꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯦ ꯌꯥꯔꯒꯗꯤ ꯃꯇꯦꯡ ꯑꯝꯇ ꯇꯧꯕꯤꯌꯨ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯕꯗꯒꯤ ꯀꯃꯜꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒ ꯄꯨꯟꯅ ꯂꯥꯛꯂꯦ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯤ ꯀꯅꯥꯁꯨ ꯊꯦꯡꯅꯈꯤꯗꯦ ꯃꯗꯨꯗ ꯀꯃꯜꯅ ꯏꯕꯦꯝꯃ ꯀꯗꯥꯏꯗꯅꯣꯅꯦ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯏ ꯍꯥꯏꯗꯨꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯌꯧꯗꯣꯔꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯄꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯃꯜꯅ ꯃꯥꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯀꯔꯝꯕ ꯂꯝꯕꯤꯅꯣ ꯍꯥꯏꯕꯗꯨ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯅꯥꯄꯤ ꯁꯤꯡꯅꯥꯡꯅ ꯌꯥꯝꯅ ꯍꯧꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯝꯈꯤ ꯃꯗꯨꯗ ꯃꯥꯅ ꯀꯩꯅꯣꯅ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯃꯃꯥꯡꯂꯣꯝꯗ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯄꯗꯗꯤ ꯅꯨꯄꯤ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯇꯣꯔꯕꯥꯟꯒꯤ ꯃꯣꯡꯁꯣꯡ ꯃꯔꯛꯇꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯛꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯀꯤꯔꯛ ꯑꯗꯨꯅ ꯇꯨꯔꯦꯜꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯀꯥꯈꯠꯂꯛꯅꯅꯕ ꯍꯣꯠꯅꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯈꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯜꯂꯛꯈꯤ ꯃꯗꯨꯗ ꯀꯃꯜꯅ ꯌꯦꯡꯂꯨꯕꯗ ꯁꯔꯨ ꯁꯔꯥꯡꯒꯨꯝꯅ ꯏꯀꯪ ꯀꯪꯁꯤꯜꯂꯕ ꯃꯨꯁꯤꯟ ꯃꯨꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯨꯠ ꯑꯃꯅ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯀꯃꯜꯅ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯕꯗ ꯎꯞꯁꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯃꯥꯒꯤ ꯃꯈꯣꯡ ꯑꯗ ꯄꯥꯏꯔꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯀꯅꯥꯒꯤ ꯃꯈꯨꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯁꯅꯔꯦꯕꯤꯗꯨ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯅ ꯂꯦꯞꯄꯒ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯏꯁꯥꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯔꯨꯕꯗ ꯀꯃꯜ ꯀꯤꯃꯟꯈꯤꯕꯅ ꯀꯔꯣꯝ ꯆꯦꯟꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗ꯭ꯔꯤ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯕꯅꯤꯅ ꯍꯧꯒꯠꯂꯒ ꯆꯦꯟꯕꯁꯨ ꯉꯝꯗ꯭ꯔꯤ ꯑꯃꯨꯛ ꯍꯧꯒꯠꯂꯁꯨ ꯑꯃꯨꯛ ꯍꯦꯛꯇ ꯇꯨꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯎꯆꯤꯟ ꯅꯥꯆꯤꯟ ꯇ꯭ꯔꯣꯕꯥꯜ ꯃꯊꯛ ꯐꯥꯎꯕꯗꯤ ꯌꯧꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯗꯨꯅ ꯂꯤꯂꯥ ꯌꯥꯎꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯌꯨꯝꯂꯣꯝꯗ ꯀꯟꯅ ꯆꯦꯜꯂꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯤꯂꯥ ꯌꯥꯎꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯣ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯒ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯀꯃꯜꯅ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯤ ꯑꯁꯣꯝꯅ ꯃꯍꯥꯛꯅ ꯂꯤꯂꯥ ꯌꯥꯎꯕ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯛꯄꯗ ꯂꯤꯂꯥ ꯌꯥꯎꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯣ ꯃꯃꯥꯏ ꯂꯩꯊꯣꯔꯛꯈꯤ ꯃꯍꯥꯛꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗꯗꯤ ꯃꯃꯥꯏ ꯑꯗꯣ ꯏꯃꯨ ꯃꯨꯅ ꯈꯥꯝꯇꯦꯛꯂꯤ ꯃꯃꯤꯠ ꯑꯗꯨꯁꯨ ꯏꯔꯥꯎ ꯂꯥꯎꯅ ꯍꯣꯗ꯭ꯔꯣꯡ ꯍꯣꯔꯤ ꯃꯌꯥ ꯑꯗꯨꯁꯨ ꯎꯟꯁꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ ꯃꯈ꯭ꯌꯥꯠ ꯐꯥꯎꯕ ꯁꯦꯒꯥꯏꯔꯝꯃꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯀꯃꯜ ꯀꯟꯅ ꯂꯥꯎꯔꯒ ꯅꯥꯀꯟ ꯑꯃꯗ ꯑꯃꯨꯛ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯃꯥꯏ ꯑꯗꯨ ꯈꯪꯂꯩ ꯂꯩꯊꯣꯔꯛꯄꯗ ꯁꯅꯔꯦꯝꯕꯤꯗꯨ ꯑꯉꯥꯡ ꯑꯃ ꯄꯝꯂꯒ ꯂꯦꯞꯂꯒ ꯂꯩꯔꯝꯈꯤ ꯃꯗꯨꯗ ꯀꯃꯜꯅ ꯁꯅꯔꯦꯝꯕꯤꯗ ꯑꯩ ꯂꯥꯜꯂꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯁꯨꯝꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯕꯗ ꯁꯅꯔꯦꯝꯕꯤꯗꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯝꯅ ꯁꯅꯔꯦꯝꯕꯤꯅ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯀꯃꯜꯗꯨ ꯍꯔꯥꯎꯖꯈꯤ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯃꯜꯒꯤ ꯁꯌꯦꯡꯗ ꯈꯨꯠ ꯑꯅꯤꯅ ꯇꯨꯡꯂꯣꯝꯗꯒꯤ ꯄꯥꯏꯔꯛꯏ ꯑꯗꯨꯒ ꯇꯨꯡꯂꯣꯝꯗ ꯈꯪꯆꯤꯡ ꯆꯤꯡꯈꯤ ꯃꯗꯨꯗ ꯀꯃꯜꯗꯨ ꯂꯝꯕꯤꯒꯤ ꯀꯣꯏꯂꯥꯁ ꯃꯊꯛ ꯑꯗꯨꯗ ꯂꯣꯡꯅ ꯇꯥꯈꯤ ꯃꯍꯥꯛꯅ ꯂꯣꯡꯅ ꯇꯥꯕꯗ ꯂꯨꯈꯝꯗ ꯁꯥꯐꯨ ꯀꯟꯅ ꯌꯩꯕꯗꯒꯤ ꯂꯨꯈꯝꯒꯤ ꯁꯔꯨꯛꯇꯨ ꯀꯥꯏꯔꯤ ꯃꯔꯝ ꯑꯁꯤꯅ ꯏꯅ ꯂꯦꯞꯇꯅ ꯍꯩꯊꯔꯛꯂꯤ ꯆꯩꯅꯥ ꯑꯗꯨꯅ ꯀꯃꯜ ꯃꯀꯣꯛ ꯑꯗꯣ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯅꯔꯦꯝꯕꯤꯗꯨ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯅ ꯀꯃꯜꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯀꯧꯔꯛꯏ ꯑꯗꯨꯒ ꯀꯃꯜꯕꯨ ꯃꯈꯦꯠ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯂꯒ ꯃꯥꯡꯈ꯭ꯔꯦ ꯀꯃꯜ ꯂꯝꯕꯤ ꯃꯌꯥꯏ ꯑꯗꯨꯗ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯒ ꯇꯥꯗꯨꯅ ꯂꯩꯍꯧꯈꯤ ꯅꯥꯀꯟ ꯑꯃꯗꯅ ꯑꯇꯣꯟ ꯁꯅꯥꯗꯨ ꯃꯥꯒꯤ ꯃꯄꯥꯕꯨꯡꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯃꯌꯨꯝꯗ ꯇꯨꯃꯤꯟꯅ ꯂꯥꯛꯂꯤ ꯁꯣꯝꯗꯅ ꯅꯤꯡꯊꯦꯝꯖꯥꯎꯗꯨ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯟ ꯈꯔꯒ ꯄꯨꯟꯅ ꯋꯥ ꯑꯃ ꯇꯥꯟꯅꯔꯝꯃꯤ ꯃꯗꯨꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯆꯠꯂꯨꯔꯤꯕ ꯆꯤꯡꯒꯤ ꯁꯪ ꯑꯗꯨꯒꯤ ꯈꯨꯜꯂꯥꯛꯄꯗ ꯍꯌꯦꯡ ꯑꯌꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯁꯅꯔꯦꯝꯕꯤꯒꯤ ꯃꯁꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯟꯅꯈꯤ ꯃꯗꯨꯗ ꯃꯌꯥꯝꯅꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯁꯅꯔꯦꯝꯕꯤꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯅꯨꯄꯥ ꯃꯣꯍꯣꯟ ꯑꯃꯗꯤ ꯅꯤꯡꯊꯦꯝꯖꯥꯎ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯉꯥꯏꯔꯤ ꯃꯗꯨꯗ ꯅꯤꯡꯊꯦꯝꯖꯥꯎꯅ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯍꯌꯦꯡ ꯆꯠꯅꯅꯕ ꯒꯥꯔꯤ ꯈꯔ ꯊꯧꯔꯥꯡ ꯇꯧꯗꯕ ꯌꯥꯔꯣꯏ ꯃꯗꯨꯒꯤ ꯁꯦꯟ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯨꯊꯣꯛꯀꯅꯤ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯌꯥꯝ ꯍꯨꯞꯇꯅ ꯑꯃꯨꯛꯇꯪ ꯊꯤꯔꯨꯁꯤ ꯈꯨꯜꯂꯥꯛꯄꯗꯨꯗꯁꯨ ꯍꯪꯂꯨꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯐꯣꯟꯗ ꯍꯥꯏꯈꯤꯕ ꯆꯤꯡꯒꯤ ꯁꯪ ꯍꯥꯏꯔꯤꯕꯗꯨ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯁꯪꯗꯨ ꯃꯗꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯇꯣꯟ ꯁꯅꯥꯗꯨ ꯃꯥꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ
mirak narak jinglaga thang ama pairaga tuminna changlai somdra ningthem jauna fare adudi nang hak leramuko ai sen khara lokthokluge hoi ta da runau sum lejeramge ta dage puksil si onthokna sen khada masidabu karamna atun sanabu ta dage isauna lana tharakliba lai sisu agakpani ko ta da khangre fare leramuko asumna hairamlaga ningthem jawdu imungda sangki tanza aduda atun sanasu sumang lomda lumduna asum changlai matam aduda makhoigi mangolda mohondu phamlaga leiribado atun sanana magi mapani haina khanki maramasina mahakna tuminna hena kharomdagi kuiraga laaga mohongi tunglomdagi thangna thimki mahakna thang hek thimbaga ningthem jawna imungdagi mapan thorpaga mapa chanaki matam aduda atun sanana mana thangna thilibadu kanano haina jingrubadadi mapa oiramdrei madu ubada atun sana mafam adu thadoklamlaga kanna senki maruda ningthem jawna mi hale haiduna kanna lauki mahana aduna laurakpada lekai miyam thomjindarakhi oiramliba bibam aduda lekai miyamna muhonbu hospital da punanaba thorang tawnakhi somdana atun sanadu pakhat gari du yangna thorakpada magi hek mamangda nupi ama khanglep lepsilakhi maduda atun sanana gari adu khanglei leithokpada lambi mataida khamduna leiriba lular amada safu kanna thomjinbadagi mahak yamna thina sokhi maramasina mahak leimaida taduna leiri matam aduda magi manakta kanagumba ama lakpagi sawum phangki maruda ton sanana magi mateng pangbinaba haiki adubu lakliba aduna aton sanaki teklaba phrak tariba makhong ado tapna phadi leithatpagum leithatlai aduna torok aduda aton sanadu khangba ngamduna kanna lauki mahakna asumna laurubada magi makhanawda khut ama thinjilai masidagi subasta tawkiba adugumna masa manungda goro otpa horai adumna toropata aton sanadu wabana loiri mukhong lekhairakpagi sainani makhanawda khut thinjilaklaga hotkairakpagi awabani mahak gyan mange tabakli mafam adusu ina pungtaw tawri tanza aduda aton sanagi nakanda taduna leiriba gari adu masa matomta light ado aton sanaromda kapsilai matam aduda ure sanari bimna masam mana ifa faraga angangba masugi phi amana yomlaba angang ama pamduna lepaga leiribado ukhi madu ubada aton sanatu hingleroi haiba khangli tanja aduda mana tharukliba bike ado masa mathanta wangna thangkalai aduga longna taduna leiriba aton sanaki mathaba tamna thadarai matam aduda aton sana mayadagi i mayam ama haithaduna taibang thadokhi matam aduda sanari bina kanna noklaga haujikti ama khakta ngairi aigi ningba thunggadaba ama khakta ngairi asumna kanna noklamlaga mafam adudagi mangki sanari bina sikhibagi maramasida senariba aton sana kamal bengi amadi subas makhoi marini adubu haujikti makhoi marimak suri adubu sanari binadi ama khakta ngaire haiduna laurammaga mangkiba asida wari tabiri besingna kana weramgadaba manbibagi wari asida ngahandagi panjariba police officer asi manbra karigumba malagadi summi madu achumbani mamang thakta aton sanana mamanaba singda haikibadu ningsingbiu ai hojik miyu yamada lupa lak manga pigidaba leiri masida mahakna hariba lak manga asi police officer aduda pinabani asumna aton sanana police officer aduda lupa lak manga pibana maram oiraga sanari migi misi asigi matangda thijinbagi thabak lepkhibani police officer aduna aton sanana ni khanglabasu mahakpu phakidi matik saba khudam changdam leiti haiduna adum thadokhi mamangda police officer aduga aton sanaga muknaba yengthinaba malibadu makhoi anina tawge yauna tawba makhoi anina sanaba lila oiramli mayamda ut chaiba oiramli aton sanana singi sangmanakta leiringai police laklagani haiduna paw pirakhiba dusu police officer aduna oiramli aton sanagi thabak asida police officer amana yaurambasida mayam kari phawi bagi mayamna mamang thakta khanbi khiba
पुलिसकी थिजिन हुमजिनबगी थबक असी यामना पेनखिदबा अदु पुलिसना थीरोय यावना थीदबनी पुलिसना हाइतबगी नत्ते हाइबसी मयामना खंबिरमलगनी फरे अदुदी सेन चाबा मीगी पुलसिबु कन्नबगीदमक मतेंग पांगबगीदमक लैरिबा पुलिसना सेन खरगीदमक सन्नरेंबीबु अवा फमदगी कन्बीदबगीदमक सन्नरेंबीना करी चैराक पीबगे हाइबदु खंगनबगीदमक वारी मखा ताजरी सन्नरेंबीना नोकलगा मांगख्रबा मतुंग असोमदना अतोन सनाना थांगा थिलमलबा मोहन हॉस्पिटल दा पुदुना लाइकनखी अदुबु मतम चाना हॉस्पिटल दा यहोबना सिबमक्ति सिहौद्रै थौदोक असी अतोन सनाना तौरिबनी हाइदुना निंथेम जाउना मयामदा हाइखी नुमित्तुमा हौख्रै मथंगी नोंगानबदा निंथेम जाउ अमदी लेकाइगी मियुई खरग लोइनना चिंगी संग अदुगी मनाक्ता सननबा सेम सारई तंजा अदुदा नुपामा निंथेम जाउगी थोंगालदगी गाड़ी थौजिल्लकलगा खुरा अतोन सनादु लंबीद एक्सीडेंट थोकपदगी सीरगा लेहौरे मयामना योमसिन लहौरी अमुगा चचे ngaico ai phone tauge asomna ningthem jauna karano amata phone tauki ningthem jauna tawriba mawong aduda lairiba miya madu ingak ngakna yingnei masa sire haibada karisu nasungdana mi amada phone tawduna leiba aduda mayam ngaknakhi maduda ningthem jauna hey hello ibungo nangbu pawse tarabro pabung ai paw tajare ai lakna tawri फरे फरे लाओ अदुगा आइना हलकपदा मागी मथौ मंगम लोसिलमु आई नखोइगी सिंगी इबोक लुही होइदे चकदौरिबनी पाबु अबोक लुही होइदे दि केदोबनो आई मरम लैबदुना बु चलिबनी थमेको असोमना फोन दु थमनरगा मयामदा चलसी हाइखी मरुदा मयामना तादा अतुन सनागी मथौ मंगमसी कराना तौनी आइखुना चथु अबदी मी लेरोई असोमना मयामना हाइबदुदा निंथेम जाउना फरे फरे अदुदी मयाम लैबी होरो आई इथंता हाना चलगा कुलाकपदु उनरगे अदुगा माना करी हाइरकपनो हाइबदु आई मयामदा अमुक तमलरगे असोमना हाइरमलगा निंथेम जाउ सिंगी संग अदुदा सतखी मफम अदु यौरगा निंथेम जाउना मफम अदुगी अकोइबा अदु कुमना येंगसेली अदुगा महाकना खुलाकपगी युम तमना लाकले महाक लाकपा उबदा खुलाकपना यामना हरामना तरामना तौखी अदुगा महाक लाकपगी मरम हंखी मरुदा निंथेम जाउना मागी मचानुपा अतोन सनादु मफम मसिदा लाअम्ब्रा हाइना हंखी मरुदा खुलाकपना लाअमी मागी नुपिगा खनाबदगी थांगसु थिनखी हाइदुना थोकिबा थौदोकसिंगी वारी लोइना लिरखी अदुगा मखाताना हाइरई थौदो अदुदगी खुल असिदा नुपी अदुगी थवाइना तमनदुना लेरे अदुना नुपी अदुगी असीबा हक्चांग अदु कराइदा लेबनो हाइबा कोइथी थीखी अदुबु ngasi phawba phangdi haiduna kulakpa duna liri khulgi maibina haibada asiba masadu magi mathong mangam pangthok labati tamnariba asi phagani hai haiduna ningthem jawda kulakpa duna wari sakhi maruda ningthem jawna adudi karigi hakchang pola aduna leiriba mapham adu maibina karigi khangdribano haina hangki maruda kulakpa duna aikhoi maibi asina yengbada nupi adugi maming khangdabana मागे हक्चांग पोलांग अदु थीबा फंगदबनी हाइना खुलाकपना हाइरखी मरुदा निंथेम जाउना नुपी अदुगी ममिंगदु सनरेबी कौपनी हाइना हाइखी मसिदगी खुलाकपना फरे अदुदी होरेन अहिंग माइबिना लेवा सोलगा मागे हक्चांग पोलांग अदु थीरसी हादुना खुलाकपगी युमदा लैखी सोमदना अतोन सनागी मथौ मंगम पांगथोकली नुमित अदुगी नुमिदांगनी अतोन सनाना लाख मंगा पीखिबा सेन चाबा पुलिस ऑफिसर अदु मागे कादा से सांखरा येंगली मतम अदुदा कनागुंबा अमा सुमांगदा वांगंगनबगी खोंजल तारई मरुदा पुलिस ऑफिसर अदुना कनानोने सुमांगदा ngनंगरंग लांगसिबो असुमना खंदुना मपानदा थोरकली असुमना महाना थोरकपदा मखोइगी युमगी थोंगालदा कनागुंबा अमा करीनो पोट अमा पुरगा सेन खिबगी मवुंग अमा उहोखी मरुदा पुलिस ऑफिसर अदुना हुरानो ओरबोय निंगदुना कन्ना तानरई मतमसिदा असोमदना खुलाकपा अमति निंथेमजाउ यावना खुलगी मियोय कयागा लोइनना लाई खोइरमबगी थौरम पांगथोखी मरुदा खुलगी माइबी अदुना
ꯌꯥꯝꯅ ꯆꯥꯎꯕ ꯂꯪ ꯃꯀꯣꯜ ꯑꯃ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯂꯪ ꯑꯗꯨꯒꯤ ꯃꯆꯤꯟꯗ ꯋꯥꯏꯈꯨꯒꯤ ꯆꯦꯒꯞ ꯑꯗꯨ ꯃꯥꯟꯕ ꯁꯔꯨꯅ ꯁꯦꯝꯕ ꯄꯣꯠꯁꯛ ꯑꯃ ꯀꯤꯁꯟꯈꯤ ꯑꯗꯨꯒ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯂꯥꯛꯇꯅ ꯂꯪꯈꯤ ꯃꯁꯤꯗꯒꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯆꯪꯅꯔꯁꯤ ꯍꯌꯦꯡ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯅꯥ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯪꯍꯜꯂꯝꯂꯕ ꯃꯇꯨꯡ ꯃꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯌꯨꯝꯗ ꯆꯪꯍꯟꯈꯤ ꯁꯣꯝꯗꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯇꯥꯟꯅꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯩ ꯀꯅꯥꯅꯣ ꯅꯪ ꯀꯅꯥꯅꯣ ꯅꯪꯅ ꯄꯨꯔꯤꯕ ꯄꯣꯠꯇꯨ ꯀꯔꯤꯅꯣ ꯍꯥ ꯍꯩ ꯄꯣꯠ ꯑꯗꯨ ꯃꯈꯥꯗ ꯊꯥꯗꯧꯅꯦ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯃꯌꯣꯝ ꯑꯗꯣ ꯃꯈꯥꯗ ꯇꯝ ꯂꯥꯎꯅ ꯍꯦꯛ ꯊꯥꯗꯕꯒ ꯑꯉꯥꯡ ꯑꯃ ꯈꯪꯍꯧꯗꯅ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯂꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯗꯨꯒꯤ ꯃꯈꯣꯡꯗꯒꯤ ꯖꯔ ꯖꯔ ꯀꯥꯈꯠꯂꯛꯂꯒ ꯃꯈꯧꯔꯤ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯃꯦꯠꯈꯤ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯨꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯕ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯁꯟꯅꯔꯦꯕꯤꯒꯤ ꯃꯁꯛ ꯑꯗꯣ ꯎꯕ ꯐꯪꯈꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯥꯎꯕꯗꯨ ꯎꯔꯒ ꯁꯟꯅꯔꯦꯕꯤꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯈꯧꯔꯤ ꯃꯦꯠꯂꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯑꯃꯨꯕ ꯃꯩꯈꯨ ꯑꯃ ꯑꯣꯜꯂꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯃꯌꯥꯝ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯗꯣ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯤ ꯑꯗꯨꯒ ꯃꯃꯤꯠꯇꯒꯤ ꯏꯁꯨ ꯑꯣꯔꯣ ꯑꯣꯔꯣ ꯍꯩꯊꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯃꯨꯁꯤꯜꯂꯛꯂꯒ ꯈꯞ ꯈꯞ ꯆꯣꯡꯂꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯕꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤ ꯃꯁꯤꯗꯒꯤ ꯁꯟꯅꯔꯦꯕꯤꯗꯨ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗ ꯈꯨꯜꯂꯥꯛꯄꯅ ꯂꯨꯆꯤꯡꯗꯨꯅ ꯈꯨꯟꯖꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯔꯛꯁꯤꯗ ꯅꯤꯡꯊꯦꯝꯖꯥꯎꯁꯨ ꯌꯥꯎꯔꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯃꯥꯅ ꯉꯔꯥꯡ ꯂꯪꯈꯤꯕ ꯂꯪ ꯑꯗꯨꯒꯤ ꯃꯆꯤꯟ ꯊꯤꯁꯤ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝ ꯍꯧꯗꯨꯅ ꯂꯪ ꯑꯗꯨꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯂꯪ ꯑꯗꯨꯒꯤ ꯃꯆꯤꯟ ꯊꯤꯔꯛꯏ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯂꯪ ꯑꯗꯨꯅ ꯂꯣꯈꯥꯔꯣꯝꯗ ꯀꯨꯝꯊꯈꯤꯕꯗꯒꯤ ꯃꯌꯥꯝꯁꯨ ꯂꯣꯈꯥ ꯑꯗꯨꯗ ꯀꯨꯝꯊꯔꯛꯏ ꯑꯁꯨꯝꯅ ꯀꯨꯝꯊꯔꯛꯄꯗꯗꯤ ꯁꯟꯅꯔꯦꯝꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯣ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝꯖꯥꯎ ꯌꯥꯝꯅ ꯀꯞꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎ ꯄꯤꯈꯤ ꯑꯃꯗꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯄꯨꯂꯤꯁꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯈꯤ ꯃꯗꯨꯗ ꯃꯍꯥꯛ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯤꯅꯤ ꯍꯥꯏꯕꯁꯨ ꯈꯪꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯐꯣꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯄꯨ ꯑꯇꯣꯟ ꯁꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤ ꯑꯗꯨꯕꯨ ꯆꯩꯔꯥꯛ ꯄꯤꯒꯗꯕ ꯑꯇꯣꯟ ꯁꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯀꯥꯡꯕꯨꯗꯤ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯁꯟꯅꯔꯦꯝꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯅꯕ ꯌꯨꯝꯗ ꯄꯨꯅꯅꯕ ꯊꯧꯔꯥꯡ ꯇꯧꯅꯈꯤ ꯃꯗꯨꯗ ꯅꯤꯡꯊꯦꯝꯖꯥꯎꯅ ꯁꯟꯅꯔꯦꯝꯕꯤꯕꯨ ꯃꯃꯧ ꯁꯛꯅ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯑꯇꯃꯥꯅ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯅꯕ ꯃꯍꯥꯛꯅ ꯁꯦꯕꯥ ꯐꯪꯒꯦ ꯍꯥꯏꯗꯨꯅ ꯁꯟꯅꯔꯦꯝꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯥꯏꯖꯈꯤ ꯋꯥꯐꯝ ꯑꯗꯨꯗ ꯁꯟꯅꯔꯦꯝꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯌꯥꯕꯤꯈꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯔꯛꯂꯤ ꯉꯁꯥꯏ ꯃꯈꯩ ꯃꯪ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯒꯥꯔꯤ ꯑꯃ ꯂꯥꯛꯄ ꯑꯗꯨꯗ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯔꯛꯂꯤ ꯂꯥꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯃꯪ ꯃꯅꯥꯛꯀꯤ ꯈꯔ ꯄꯥꯛꯄ ꯃꯐꯝ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯈꯥꯝꯃꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯃꯔꯥꯡ ꯂꯥꯡꯅꯩ ꯁꯦꯕꯥꯔꯤꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯀꯨ ꯑꯃ ꯂꯧꯊꯔꯤ ꯑꯗꯨꯒ ꯃꯥꯏꯕꯅ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯃꯪꯗ ꯄꯩꯗꯨꯅ ꯊꯝꯂꯤꯕ ꯁꯤꯡ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯂꯤ ꯅꯤꯡꯊꯦꯝꯖꯥꯎꯅ ꯀꯞꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯃꯩ ꯆꯨꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯞꯅꯈꯤ ꯀꯞꯇꯕ ꯀꯅꯥꯁꯨ ꯌꯥꯎꯗꯦ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯑꯆꯥꯟ ꯃꯤꯔꯥꯟ ꯅꯥꯏꯗꯕ ꯄꯨꯛꯆꯦꯜ ꯑꯗꯨꯕꯨꯁꯨ ꯃꯌꯥꯝꯅ ꯄꯦꯟꯕ ꯄꯣꯛꯅꯔꯤ ngasi ꯀꯧꯕ ꯅꯨꯃꯤꯠꯇꯒꯤ ꯏꯃꯧ ꯏꯕꯦꯝꯃ ꯁꯟꯅꯔꯦꯝꯕꯤ ꯅꯪꯒꯤ ꯊꯋꯥꯏ ꯑꯇꯃꯥꯅ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯔꯨꯔꯣꯀꯣ ꯅꯀꯨ ꯑꯣꯏꯅ ꯅꯪꯒꯤ ꯍꯧꯅꯕꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯂꯕꯅꯤ ꯆꯥꯈꯠꯂꯛꯂꯤꯕ ꯃꯩꯔꯤ ꯑꯗꯨꯅ ꯄꯔꯂꯣꯏꯒꯤ ꯃꯇꯧꯒꯨꯝ ꯉꯔꯪ ꯆꯥꯛꯂꯤ ꯑꯁꯦꯡꯕ ꯂꯥꯟꯗꯕꯃꯛꯅ ꯃꯩ ꯑꯁꯤꯁꯨ ꯑꯌꯦꯠ ꯑꯄꯟ ꯂꯩꯇꯅ ꯉꯔꯪ ꯆꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯡ ꯂꯥꯡꯅꯔꯤ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯍꯦꯜꯂꯛꯂꯤ
ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯟꯗꯔꯦꯝꯕꯤꯒꯤ ꯄꯣꯠꯂꯣꯏꯕ ꯂꯣꯏꯔꯗꯨꯅ ꯏꯔꯨꯖ ꯃꯥꯏꯊꯖꯅꯔꯒ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤ꯫ ꯅꯤꯡꯊꯦꯝꯖꯥꯎꯁꯨ ꯃꯥꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯈꯥ ꯇꯥꯕ ꯊꯧꯔꯝꯒꯤꯗꯃꯛ ꯃꯥꯏꯕ ꯇꯥꯅꯈꯤ꯫ ꯑꯁꯨꯝꯅ ꯁꯟꯗꯔꯦꯝꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯠꯂꯣꯏꯗꯨꯅ ꯃꯥꯒꯤ ꯁꯥꯟꯇꯤ ꯐꯪꯗ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯕꯨ ꯁꯥꯟꯇꯤ ꯐꯪꯍꯟꯗꯨꯅ ꯂꯥꯏꯔꯩꯕꯥꯛꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤ꯫ ꯃꯊꯪ ꯃꯅꯥꯎꯅ ꯆꯠꯊꯖꯔꯛꯂꯤꯕ ꯁꯟꯗꯔꯦꯝꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯦꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫